थादोगा चटपा ट्वेल्व लोइबदि चटलेदना अदोइबगी मासे कोनसनबा ngамꯍꯧꯗꯕꯅꯤ ꯍꯥꯏꯕ ꯃꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯌꯨꯝꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯝ ꯑꯗꯨꯗ ꯂꯨꯞꯄ ꯇꯥꯎꯔ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯑꯥꯗ ꯑꯗꯨꯝ ꯃꯤꯔꯛ ꯇꯤꯟꯈ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯀꯤ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯀꯌꯥ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯑꯗꯩꯃꯨꯛ ꯃꯥꯗꯤ ꯁꯤꯒꯤ ꯖꯟꯇ꯭ꯔꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯕꯗ ꯑꯩꯁꯦ ꯀꯩꯅꯣ ꯁꯤ ꯑꯩꯁꯦ ꯂꯧꯊꯣꯛꯀꯦꯗ ꯃꯁꯤ EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Bukurumzeri and a very good evening. Ipo media miyang tabirupum na magpu ahan ba magtada Suraj Khongban tabam na taram na okchabagalon na ikay kum na butcheri ngasi sumiyam gidamakta puduna lakcheri Ipo media na mayam gidamakta series na puthokcheri ba Crime Diaries humpudraga taret suba episode habidi 77 suba episode mayam gidamakta puduna lakcheri loine na Crime Diaries ki moto da khone thamjari ba crime mitigate tawba amadi akhoi gi Manipur state sidgi every nook and corner da khoina crime se mitigate tobagi pandam thamjari ba Crime Diaries mayamna support obiyo mayamna support obaga loinana akhoi ahenba subscriber amadi ahenba viewers kayama puthok minaraga Manipur da akhoi Park Sanna Crime Diaries na Park Sanna akhoi Manipur sida awareness amadi education kayama puba ngamba amadi crime se mitigate toba ngamba akhoi state amo henminasi habisi ma thamjage loine na ngasi gi humputra tare suba episode sijasu akhoi series 9 sponsor tobirak liba ahan bada Laren Jewelers ki ahan ba akhoi outlet si sagol bani pa kaithel ani suba kwa kaithel segaro thoda bhabuk lekai de leiba sida mayam sungsoi soidana 100% guaranteed or ba sanagi product kayama traditionally designed toba adugum laba mayam gi akhoi Manipur da leiriba ichilenau singi yamna chanaraba design singsi sizinabiraga akhoi gi Laren Jewelers tagi use tobiraga Laren Jewelers support tobiraga amadi isagi lifestyle si upgrade tobiyo amadi elegance one lebiyo hane thamjage ani suba sponsor da akhoi gi mamang da su sponsor tobirakli ba Career Point Kota Imphal Center akhoi gi NEET amadi Z gi aspiring candidates singna mafam ase lakpiraga Manipur da ada chatraga su akhoi gi Rajasthan gi Kota da chatraga su Imphal gi center da lakpiraga aspiring NEET and G gi candidates singna mafam asida laaga akhoi gi knowledge ma'am silobi ba yagani loinana medical amadi engineering gi aspirants sing so sotana lengsin bira u loinana NEET amadi G gi aspiring oiba candidates sing si parents sing na khoi class 8 gi horaga su mafam asida mayam gi coaching center si hangaga thamjari loina hostel gi facilities su thamla ba dugum laba class 8 9 10 11 12 ki facilities su leiraba adugum laba Career Point Kota Imphal Center ni mafam da hairangoi thong ningthemcha karong contact number na 8132869797 natraga 8119917103 da contact tobiraga athuba matamda lakpiro loina na NEET ke aspiring singi damakta oina su daily test series kaya amasu pangthokchari aduga loina na Career Point Kota Imphal Center na akhoi aspiring candidates singdagi akhoi scholarship ki test mayam ma thalaga su certain discount kayama thambagi level slots kayama su thamjari mayam mafam ase sungsoi soden lengsin biraklaga hairangoi thongning themja karongda lakpiraga Career Point Kota Imphal Center da sungsoi soden lakpiraga isagi dream sing do fulfill tobiyo han thamjage loina na akhoi gi mamangi 27 February dagi hauzaki ba akhoi gi IPOM Talks every Friday at 7:45 simasu mayam support obiyo ahenba subscriber ahenba viewers kayama puthok minaraga IPOM Talks podcast ki kana basi sulobiyo habidi IPOM Talks podcast ta khona pujarakli basi fashion akhoi gi education gi lamda awareness gi lamda akhoi gi kana raba science and technology amadi entertainment kayama su yaraba dugum laba IPOM Talks episode akhoi gi 27 dagi hogiba every Friday khuding gi ngai minaraga mayam gi suggestion mayam gi ahenba topic kayama su thambirau aduga akhoi na su mayam gi ahenba phone in program kayama su sem saduna akhoi gi pipeline da lejare matang chaba matamda mayam da sungsoi sodena phongdok charake mayam yeng taduna lebiyo akhoi gi IPO media gi series 9 puthok charakliba Crime Diaries
adagi akhoi ipom talks amadi mathang kaya ama akhoi plan tawjarake loina na ngasi ki crime diary sisu akhoi na machat amana thamjari ba disclaimer habadi 18 years ki angang sing na avoid to hanminasi loina na legal platform na chade habasi masu mayam da mukhanna akhona phongdok chari habadi legal gi platform na chada bana maram oirga akhoi si awareness amadi education gi pandam da akhoi thamjaba dugumba crime diaries ni habasi ma mayam akhoi gyan taminasi habasi ma thamjaraga ngasi gi mayam na su yamna hena demand to wireba akhoi gi every episode ta comments pirakpa matamda black art ki manamda leiba sing puthok pir o haina kayama hai adonga sidi mayamgi iche robita leimana khogi oza robita leima studio election dun su leibire aduga mayamgi yamna most favorite oi diba topic black art na manghalaba imung haina ngasigi topic se thamjare black art sina kadai phawa manghali habasi ma mayam khangmina si manipur da su black art ki khogi wari si mayam ama tana banina black art sina kamaina yum se manghalaga si crime la natabra masigi crime sina kadai phawa yawna manghali habadu khangminasi ahanba maktada ojabu taram nokcheri aduga oja ngasigi topic se yamna pamnabam su oire ojana porak ise mayam haraubada loiramani black art na manghalaba imung haina habase mayamgi topic sidagi yam interesting di oiramani episode khudingi comments adumak yauraba demand leiraba topic ni ojagi wakalon sing phongdokpio ahanba maktada ipom media gi subscriber sing aduga crime diaries ki viewer sing bu aina ikoknona khuramjari aduga suraj pusu taram oksari thagacheri aduga ipom media busu ai thagapa phongdoksari ado ngasigi episode se Hoi. ki black art na manghallaba imung haibase ai ju pungang ai ko si wari sima doi pungang ai ado ngasi ju crime update me ama wari tongan ba makhan me ama ju kogi yaksang gi irang lang raba maraksida thamjage yaksang je loisalakpagi chaning chamang kogi tana muk me am leiminarasi anai posida hanjanaraga ado aina ju mamang da ju haijagre kogi kano IS boarding kong ban phim sa gi ngaktagi ji class 9 10 hapsare haidana ko ado parents sing adum isa sing thambining bajing form lobiro kogi bio phol haidana ayang pali dalai bahana 13 years suraba experience lairaba koi coaching center amaga samnaraga coaching na moida thaba aduga koina boarding jida paaba khotpa senaraga dumaina ai gi yam kanna honagadabni aina 9 10 ni na kitang aingonda kibako am section ba adugi yam kuina aina oja kauraga mu ai gi da tahanbai mota hanagi coaching center jiga ai ga samnaraga koina soidana ba ai kanna honari leiraba singa mai tawbane ado jiki black art na black art thajarubadagi manghallaba imungse kogi sigi bema je mana wari liba lakpa matamje kogi boarding gi angang jing loi like pari bako ada ai miuna balak paji moina like pabam dai loi uiba aduga moije kogi like paba loi salakpagi kai routine khandok poko patawna ba matam ba adudo aduda maje angang mayam je loi yenga leiba angang jina hai ko ma sakanda asmeda ngasai di masak yam fajaye madam na haiba wari liba faja lai nupi masak faja lai habda chumme kai khubajan odu bona ko kari no mala mi do kari no masak faja gaina ta seng na ne fajai adu lai sabi je khoigi ne magi mamai je se bang dong ne hek na le ngoro ngawi aduga khoigi nik lawba lu lawba ising do adu maina tanik ise mamai jida ne mang masambo ek uring thungi bagi kaino masambo ek lai taba aduga thambau da khoigi ne thambau kusu ma jing ngauraga khoi I thangaga nganga ngaubam leidana maina I thangdaba thambau kusu jida ne khoi thambau je khoigi mayang kanga chapting bam leibane ba adu nataba pok lawba saim ka chawk thok do mapok fajabada diaga chaba hawdoi mamado adu mai hek phajai se mapaga duna phajari bako phajai mai mapaga do aduga di as mana ma thamoi da sa ammi ba kuina sangna omammi ba phumammi ba nungai tri ba wari myam duga mai masa khuphaja duga ko aduga madi musu foreign country amada thabak su tawraga lairi bi bem mong khakne ba andak tholak pane ba ada mana ma su ada dum ta ba wari je ko ado ngae moina ga ada foreign country la kharba thabak tawdana laiba jingdunaga taramgani masak ado phajagraba nupi dunaga taramgani thajade adi karibu watna kai taram doinoga khanbado aduga madi ai handang manipur thokpadadi siada ai loi le thoge na madi khanga leram bajane bako ali ma wari ji
ꯇꯧꯋꯦ ꯃꯣꯏ ꯏꯃꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯤꯗꯩ ꯅꯨꯄꯥꯗꯩ ꯃꯥ ꯃꯊꯟꯇꯅꯤ ꯄꯣꯛꯏꯁꯦ ꯑꯗꯨꯒ ꯃꯣꯏ ꯃꯃꯥꯏ ꯃꯄꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯒꯦ ꯍꯦꯛ ꯂꯥꯎꯒꯩ ꯅꯨꯡꯉꯥꯏꯕ ꯕꯤꯖꯤꯅꯦꯁꯁꯦ ꯃꯣꯏ ꯃꯄꯨꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯐꯖꯅ ꯊꯣꯛꯄꯀꯣ ꯑꯗꯨꯒꯤ ꯃꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯑꯃꯨꯛ ꯄꯤꯕꯥ ꯑꯃꯈꯛ ꯅꯤꯉꯣꯜ ꯃꯔꯤꯁꯦ ꯑꯇꯩꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯕ ꯄꯤꯕꯥꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏꯕ ꯃꯣꯏꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯇꯧꯅꯕ ꯃꯣꯏ ꯃꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯔꯤꯉꯩꯗꯩ ꯍꯧꯅꯅꯦ ꯃꯥꯁꯦ ꯅꯥꯒꯟꯕ ꯋꯥꯈꯜꯁꯦ ꯈꯔ ꯁꯣꯟꯒꯟꯕ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏ ꯃꯤ ꯄꯥꯡꯗꯕ ꯃꯤ ꯉꯝꯗꯕ ꯃꯤꯒꯁꯨ ꯋꯥ ꯀꯟꯅ ꯉꯥꯡꯅꯕꯁꯨ ꯉꯝꯗꯕ ꯁꯣꯟꯗꯝ 나ꯒꯟꯕꯁꯦ ꯑꯣꯏꯔꯛꯄ ꯃꯥꯁꯦ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯇꯨꯝꯒꯟꯕ ꯃꯥꯏ ꯃꯊꯧ ꯐꯖꯅ ꯇꯧꯕ ꯉꯝꯗꯕꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ나 ꯃꯣꯏ ꯃꯄꯨ ꯃꯕꯣꯛꯁꯤꯅ ꯃꯥꯁꯤ ꯌꯥꯝ ꯌꯦꯡꯉꯛꯄ ꯃꯥꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤꯅꯦ ꯃꯣꯏ ꯃꯄꯨ ꯃꯕꯣꯛꯅ ꯌꯦꯡꯉꯛꯄꯁꯦ ꯃꯥ ꯉꯛꯏ ꯍꯥꯏ ꯃꯣꯏ ꯃꯄꯥꯁꯤ ꯃꯥꯒꯤ ꯁꯤꯜ ꯑꯃ ꯀꯔꯤꯝ ꯂꯩꯇꯦꯌꯦ ꯂꯨꯄꯥ ꯑꯃ ꯊꯣꯛꯇꯕ ꯃꯣꯏ ꯃꯄꯨ ꯃꯕꯣꯛꯁꯤꯒꯤꯅꯦ ꯊꯕꯛ ꯆꯦꯜꯂ ꯈꯣꯠꯂꯒ ꯃꯄꯨ ꯃꯕꯣꯛꯁꯤꯅꯅꯦ ꯄꯩꯁꯥ ꯊꯥꯗꯔꯛꯑꯒ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗ ꯁꯅꯥꯕꯟꯗꯣꯞ ꯂꯧꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯄꯦꯟꯁꯤꯟꯕꯨ ꯕꯟꯗꯣꯞ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦ ꯃꯣꯏ ꯃꯄꯥꯁꯦ ꯂꯥꯛ ꯃꯌꯥꯝꯒꯤ ꯁꯦꯟꯗꯣꯏꯁꯦ ꯆꯥꯔꯒꯀꯣ ꯃꯥꯅ ꯀꯔꯕꯥꯔꯗꯣ ꯋꯥꯠꯂꯤꯗꯪ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯗꯔꯛꯄ ꯑꯩꯈꯣꯏꯒꯤꯅꯦ ꯈꯥꯎꯗꯒ ꯄꯤꯛ ꯊꯟꯅ ꯌꯣꯝꯃꯒꯅꯦ ꯂꯥꯛ 5ꯒꯁꯦ ꯄꯣꯔꯛꯏ ꯍꯥꯏꯌꯦ ꯂꯥꯛ 2-3ꯒꯁꯦꯀꯣ ꯑꯗꯣ ꯄꯩꯁꯥꯁꯦ ꯄꯤꯔꯛꯄꯗ 10,000 10,000ꯒꯗꯤ ꯁꯨꯡꯄꯤ ꯄꯤꯔꯛꯇꯦꯌꯦ ꯂꯥꯛ 2-3 ꯃꯥꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯅꯦꯕ ꯏꯕꯦꯝꯃꯁꯦꯀꯣ ꯃꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯗꯣ ꯀꯩꯅꯣ ꯃꯇꯝꯗꯨꯗ ꯃꯥꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥ ꯍꯥꯏꯁꯦ ꯆꯍꯤ 8 ꯁ꯭ꯋꯥꯏꯗꯀꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯁ꯭ꯋꯥꯏꯗꯒ ꯂꯥꯛ 4-5ꯒ ꯄꯤꯔꯛꯄ ꯄꯩꯁꯥ ꯍꯥꯏꯁꯦ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯌꯨꯝ ꯃꯀꯩꯁꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗꯅꯦ ꯀꯟꯅ ꯁꯥꯔꯝꯃꯤ ꯍꯥꯏꯌꯦ ꯌꯨꯝꯁꯦ ꯁꯨꯝ ꯋꯥꯡꯈꯠꯄꯗꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯕꯤꯜꯗꯤꯡ ꯃꯄꯨꯡ ꯐꯥꯕ ꯐꯖꯕ ꯑꯃꯈꯛꯅꯦꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯣꯏ ꯃꯄꯨ ꯃꯕꯣꯛꯁꯨ ꯂꯣꯏ ꯁꯥꯏꯅꯦꯕ ꯃꯣꯏ ꯃꯄꯨ ꯃꯕꯣꯛꯒꯤ ꯀꯥꯔ ꯗ꯭राꯏꯚꯔ ꯊꯥꯔꯛꯇꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛꯁꯦ ꯂꯣꯏ ꯊꯤꯜꯂꯛꯀꯗꯣꯏꯅꯦꯌꯦ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯍꯦꯜꯄꯔ ꯊꯥꯔꯛꯑꯒꯅꯦ ꯂꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯁꯦꯡꯕꯒ ꯂꯣꯏ ꯇꯧꯍꯟꯗꯣꯏꯅꯦꯌꯦ ꯃꯥꯏ ꯃꯐꯤ ꯃꯔꯣꯟꯒ ꯂꯣꯏ ꯍꯦꯜꯄꯔꯁꯤꯅ ꯁꯨꯔꯝꯗꯣꯏꯅꯦꯌꯦ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯂꯥꯛꯑꯒꯀꯣ ꯑꯗꯩ ꯃꯕꯣꯛꯁꯤꯅ ꯂꯥꯛꯑꯒ ꯑꯋꯥꯠ ꯑꯄꯥ ꯂꯣꯏ ꯌꯦꯡꯁꯤꯟꯗꯣꯏꯕ ꯑꯗꯩ ꯃꯣꯏ ꯃꯃꯥꯁꯤꯗꯤ ꯃꯥꯅ ꯍꯦꯛ ꯈꯪꯕꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯥꯒꯟꯕ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯊꯣꯡꯕ ꯉꯝꯗꯦ ꯑꯗ ꯃꯣꯏ ꯃꯄꯥꯁꯤꯅ ꯃꯣꯏ ꯃꯕꯣꯛꯅꯗꯤ ꯍꯦꯜꯄꯔ ꯑꯃ ꯊꯝꯃꯛꯀꯦ ꯍꯥꯏꯖꯥꯅꯦꯕ ꯑꯗ ꯃꯣꯏ ꯕꯕꯥꯁꯤꯅ ꯑꯃꯨꯛ ꯈꯔ ꯑꯔꯥꯞꯄꯗꯒꯤ ꯃꯣꯏꯁꯦ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯈꯔꯗꯤ ꯂꯩꯍꯧꯔꯒ ꯃꯥꯈꯛ ꯌꯨꯝꯁꯦ ꯍꯣꯡꯒꯠꯂꯛꯑꯦꯗꯅ ꯃꯣꯏ ꯃꯄꯨ ꯃꯕꯣꯛꯅ ꯂꯣꯏꯅ ꯂꯩꯈꯤꯕ ꯂꯝ ꯆꯥꯈꯤꯕ ꯌꯨꯝꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒ ꯌꯥꯝ ꯂꯥꯞꯅꯕꯗꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯇꯦꯅ ꯃꯣꯏ ꯃꯄꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯥꯝꯁꯨ ꯍꯦꯛ ꯂꯩꯀꯥꯏ ꯃꯁꯦꯟꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯤ ꯑꯣꯏꯔꯒ ꯁꯤꯡꯖꯃꯩ ꯀꯛꯋꯥꯅ ꯂꯩꯅꯩꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯥꯁꯤꯅ ꯀꯩꯅꯣꯁꯦ ꯍꯦꯜꯄꯔꯁꯤꯅ ꯆꯥꯛ ꯊꯣꯡꯍꯟꯒꯦ ꯌꯨꯝꯗ ꯍꯦꯜꯄꯔ ꯑꯃ ꯊꯝꯒꯦ ꯍꯥꯏꯕꯁꯨ ꯃꯕꯣꯛꯁꯤꯅꯀꯣ ꯑꯗ ꯃꯄꯥꯗꯨꯅ ꯃꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯉꯦꯕ ꯃꯃꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝ ꯅꯥꯒꯜꯂꯕꯅꯤꯅꯀꯣ ꯗꯥꯛꯇꯔꯁꯤꯅꯅꯦ ꯃꯇꯝꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯂꯤ ꯗꯥꯛꯇꯔꯁꯦ ꯆꯦꯛ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯂꯤ ꯃꯥꯁꯨ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯄꯤꯛꯏꯉꯩꯁꯤꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯅꯤ ꯃꯃꯥꯁꯤꯅ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅꯤ ꯑꯗ ꯃꯄꯥꯁꯤꯅ ꯅꯄꯥꯝꯗ ꯄꯩꯁꯥ ꯍꯥꯏꯈꯣ ꯗꯥꯛꯇꯔ ꯆꯠꯀꯗꯣꯏꯅꯤ ꯄꯩꯁꯥ ꯍꯥꯏꯈꯣ 2,000 ꯆꯪꯒꯗꯕꯁꯤꯗ ꯑꯗꯨꯝ 5-10 ꯂꯧꯊꯣꯛꯄꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗꯨꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯆꯍꯤ 8 ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯏꯕ ꯑꯃꯈꯛ ꯅꯣꯡꯃ ꯃꯣꯏ ꯕꯕꯥꯁꯤꯅ ꯄꯨꯁꯜꯂꯛꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯏꯕꯁꯤꯅ ꯍꯦꯛ ꯁꯤꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯃꯥꯅ ꯆꯍꯤ 8 ꯁꯨꯔꯛꯄꯗꯒꯤ ꯏꯕꯦꯝꯃꯗꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 32 ꯁꯨꯔꯦꯕ ꯁꯤꯐꯧꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯅꯔꯤꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅꯦꯕ ꯃꯥꯅ ꯂꯤꯔꯛꯇꯣꯏꯁꯦ ꯑꯗꯨꯗ ꯃꯥꯏꯕꯁꯤꯅꯅꯦ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯝꯕꯁꯤꯗ ꯃꯥꯒꯤꯗꯤ ꯏꯁꯣꯔꯁꯤꯗꯤ ꯌꯥꯝ ꯀꯠꯂꯨ ꯌꯥꯝ ꯀꯠꯂꯤꯉꯩ ꯌꯥꯝ ꯐꯪꯉꯤ ꯑꯗꯨꯒꯅꯦ ꯀꯠꯄ ꯉꯝꯗ꯭ꯔꯕ ꯏꯁꯣꯔꯅ ꯁꯥꯎꯏ ꯃꯍꯩ ꯐꯪꯉꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏ ꯕꯕꯥꯁꯤꯅ ꯂꯥꯏꯅꯤꯡꯊꯧꯁꯤꯗ ꯀꯠꯄ ꯄꯣꯠ ꯆꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯝꯂꯥꯁꯦ ꯃꯁꯨꯡ ꯅꯥꯏꯌꯦꯅ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯅꯗꯦꯗꯅ ꯁꯤꯁꯤ ꯀꯣꯝꯂꯥꯁꯦ KG 10 ꯇꯥꯕ ꯌꯥꯗꯦꯌꯦ ꯀꯣꯝꯄꯥꯛ ꯁꯦꯡꯖꯦꯡꯒꯤ ꯑꯩꯈꯣꯏ ꯄꯤꯊ꯭ꯔꯥꯏꯒꯤ ꯀꯣꯝꯄꯥꯛꯁꯦ ꯁꯤꯃꯝ ꯊꯟꯒꯗꯕ ꯁꯦꯝꯁꯨ ꯑꯗꯩ ꯀꯝꯐꯣꯏꯒꯁꯦ ꯑꯩꯈꯣꯏ ꯕꯦꯗꯅꯥꯒꯅ ꯑꯇꯥꯡꯕ ꯑꯗꯩ ꯑꯪꯒꯨꯔ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏꯁꯤꯅꯅꯦ ꯂꯐꯥꯡ 10-30 ꯇꯥꯕ ꯌꯥꯗꯦꯌꯦ ꯃꯥꯏꯁꯦ ꯂꯐꯣꯏ ꯑꯗꯨꯁꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯌꯥꯝ ꯐꯖꯕ ꯂꯐꯣꯏ ꯑꯁꯥꯡꯕꯗꯣ ꯑꯗꯨꯁꯤꯗꯅꯦ ꯑꯊꯤꯕꯒ ꯀꯠ ꯌꯥꯕ ꯅꯠꯇꯦꯌꯦ ꯁꯦꯝꯒꯁꯦ ꯑꯄꯤꯛꯄꯒ ꯌꯥꯕ ꯅꯠꯇꯦꯌꯦ ꯁꯨꯒꯪꯅꯕꯁꯤꯕꯨ ꯂꯥꯏꯅ ꯀꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯐꯖꯕꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗ꯭ꯔꯣ ꯂꯥꯏꯁꯨ ꯏꯁꯣꯔꯁꯨ ꯄꯥꯝꯃꯤꯅꯦꯅ
ꯑꯁ ꯀꯝꯐꯣꯏꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯁꯦ ꯑꯇꯥꯡꯕꯀꯣ ꯎꯝ ꯑꯗꯩ ꯂꯐꯣꯏꯗꯩ ꯀꯩꯗꯩ ꯍꯦꯛꯇ ꯂꯥꯏ ꯀꯠꯅꯕꯒꯤ ꯄꯣꯠ ꯆꯩꯁꯦ ꯂꯩꯕꯗꯅꯦ 8,000-9,000 ꯑꯗꯨꯝ ꯆꯪꯉꯦꯌꯦ ꯎꯝ ꯑꯗꯩ ꯑꯃꯨꯛ ꯃꯥꯒꯤ ꯂꯥꯏ ꯑꯃꯨꯛ ꯈꯨꯔꯝꯕꯗ ꯂꯧꯔꯤ ꯄꯩꯁꯥꯁꯦ 10,000ꯅ ꯈ꯭ꯋꯥꯏ ꯑꯄꯤꯛꯄꯅꯦꯌꯦ 10,000-10,000 ꯃꯥꯒꯤ ꯖꯟꯇ꯭ꯔ ꯑꯝꯗꯅꯦ 10,000 ꯃꯊꯛ ꯉꯥꯛꯇꯅꯦꯌꯦ ꯂꯥꯛ ꯌꯧꯕ ꯖꯟꯇ꯭ꯔꯒ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯣꯏ ꯕꯕꯥꯁꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯏꯁꯦ ꯈꯨꯔꯝꯃꯦ ꯂꯥꯏꯅꯤꯡꯊꯧꯗꯁꯨ ꯈꯨꯔꯝꯃꯦꯌꯦ ꯑꯗꯩ ꯑꯃꯨꯛ ꯃꯍꯥꯕꯂꯤ ꯎꯃꯪ ꯃꯅꯨꯡꯗꯁꯨ ꯑꯗꯩ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯎꯃꯪ ꯖꯪꯒꯜ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯂꯥꯏꯐꯝꯂꯦꯟ ꯑꯔꯨ ꯑꯔꯨꯕ ꯂꯩꯒ ꯍꯥꯏꯅꯕꯁꯦ ꯁꯤꯒꯤ ꯆꯤꯡ ꯖꯪꯒꯜꯗ ꯑꯌꯥꯝꯕ ꯂꯩꯇ꯭ꯔꯥ ꯍꯣꯏ ꯁꯤꯗ ꯄꯨꯁꯜꯂ ꯃꯣꯏ ꯕꯕꯥꯁꯤꯅꯅꯦ ꯃꯔꯦꯡꯕꯥꯟꯁꯦ ꯊꯣꯡꯒꯠꯂꯒꯅꯦ ꯄꯨꯁꯟꯗꯣꯏꯅꯦ ꯒꯥꯔꯤꯁꯦ ꯊꯧꯒꯠ ꯌꯥꯗꯕꯅꯤꯅꯀꯣ ꯂꯐꯣꯏ ꯑꯃꯨꯛ ꯁꯦꯝ ꯑꯃꯨꯛ ꯀꯣꯝꯂꯥ ꯑꯃꯨꯛ ꯃꯣꯏ ꯃꯥꯁꯦ ꯅꯥꯕ ꯐꯅꯕꯅꯦꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯡꯅ ꯐꯤ ꯑꯃ ꯊꯥꯔꯒ ꯇꯨꯝꯍꯟꯗꯣꯏꯅꯦ ꯑꯗꯨꯒꯅꯦ ꯇꯥꯏꯔꯦꯟꯁꯦ ꯏꯁꯤꯡ ꯂꯨꯞꯄ ꯁꯣꯜꯂ ꯐ꯭ꯔꯪ 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 ꯃꯁꯥ ꯂꯣꯛꯈꯩ ꯈꯟꯗꯣꯏꯅꯦ ꯃꯣꯏ ꯃꯥꯁꯦ ꯃꯁꯥꯁꯦ ꯑꯗꯨꯅꯦ ꯄꯠꯊꯔꯒ ꯄꯨꯔꯥ ꯑꯁꯤꯕꯗꯧꯅ ꯇꯨꯝ ꯂꯩꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯇꯒꯤ ꯆꯠꯂꯒ ꯂꯥꯞꯅꯒꯁꯦ ꯈꯨꯏꯔꯝꯕ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤꯒ ꯆꯠꯂ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯁꯤꯗ ꯃꯣꯏ ꯕꯕꯥꯁꯤꯅ ꯂꯨꯞꯈꯤꯗꯅꯦ ꯀꯅꯥꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤ ꯃꯉꯛꯇꯒꯤ ꯃꯈꯨꯠꯇꯒꯤ ꯖꯟꯇ꯭ꯔ ꯉꯥꯛꯇꯅꯦ ꯃꯥꯁꯨ ꯃꯃꯥꯁꯨ ꯃꯄꯥꯁꯤꯁꯨ ꯑꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯜ ꯍꯥꯏꯕꯁꯦ ꯈꯪꯗ ꯇꯧꯏꯅꯤ ꯈꯪꯗꯕ ꯃꯤꯅ ꯀꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯒꯗꯝꯅꯤ ꯄꯨꯟꯕ ꯌꯥꯗꯦ ꯑꯅ ꯈꯥꯏꯗꯣꯛꯏꯃꯤꯅꯅꯦ ꯀꯥ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯊꯝꯃꯦꯌꯦ ꯂꯥꯏꯃꯔꯦꯟꯒꯤ ꯀꯥ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯗꯤ ꯑꯃꯨꯔꯥ ꯀꯠꯅꯗꯕꯁꯨ ꯂꯩꯌꯦꯕ ꯀꯠꯅꯗꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯅꯤꯅ ꯅꯍꯥꯅꯤꯅ ꯀꯥ ꯍꯦꯟꯅꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯆꯥꯛꯍꯥꯎꯒꯁꯦ ꯀꯠꯍꯜꯂꯤ ꯑꯍꯟꯈꯩꯅ ꯀꯠꯀꯅꯨ ꯆꯦꯡ ꯑꯃꯨꯕꯁꯦ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯠꯇꯅ ꯁꯤ ꯀꯠꯂꯣꯅ ꯃꯥꯅ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯕꯂꯤ ꯎꯃꯪꯗꯒꯁꯦ ꯍꯦꯛꯇ ꯃꯣꯏ ꯃꯄꯥꯁꯦ ꯀꯣꯝꯄꯥꯛ ꯍꯣꯟꯖꯟꯗꯅ ꯀꯠꯇꯅ ꯈꯣꯏꯔꯝꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄꯝꯅꯦꯌꯦ ꯂꯥꯏꯁꯤꯅ ꯗꯨꯛ ꯀꯦꯟꯗꯟꯒꯁꯦ ꯌꯥꯝꯒ꯭ꯔꯖꯥꯠꯅꯦꯌꯦ ꯃꯨꯠꯄ ꯌꯥꯗꯦꯅ ꯊꯥꯒꯠꯂ ꯆꯨꯔ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯀꯠꯄ ꯄꯣꯠꯁꯤꯅꯅꯦ ꯃꯣꯏ ꯆꯥꯕ ꯐꯠꯇꯦ ꯍꯟꯅ ꯌꯦꯡꯉꯝꯕ ꯐꯠꯇꯦ ꯑꯩꯅ ꯁꯣꯜꯍꯧꯈꯤꯗꯃꯤ ꯅꯣꯏꯗꯤ ꯆꯠꯂꯣꯅ ꯊꯥꯗꯣꯔꯛꯇꯣꯏꯅꯦꯌꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯕ ꯂꯥꯏꯁꯤ ꯐꯖꯅ ꯈꯣꯏꯔꯝꯕ ꯑꯍꯤꯡꯗꯒꯁꯦ ꯂꯥꯏꯁꯦ ꯈꯨꯔꯝꯗꯣꯏꯕ ꯑꯍꯤꯡꯁꯤꯗ ꯃꯤ ꯎꯕ ꯌꯥꯗꯦ ꯃꯤ ꯇꯥꯕ ꯌꯥꯗꯦꯅ ꯑꯗꯩ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯜꯁꯤꯗ ꯇꯦꯟ ꯀꯥꯞꯁꯟꯗꯅꯅꯦ ꯇꯤꯃꯨ ꯂꯥꯏꯃꯨ ꯇꯥꯟꯊꯣꯛꯏꯃꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯣꯏꯔꯝꯗꯣꯏꯅꯦ ꯑꯗꯩ ꯂꯥꯏꯅꯤꯡꯊꯧꯗ ꯃꯤ ꯑꯇꯣꯞꯄ ꯆꯪꯅꯍꯟꯗꯕꯁꯦ ꯂꯥꯏꯅꯤꯡꯊꯧꯗ ꯑꯗꯨꯝ ꯂꯥꯏꯁꯦ ꯈꯣꯏꯔꯝꯖꯟꯗꯣꯏꯅꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯃꯥꯁꯦ ꯈꯤꯇꯪ ꯅꯥꯔꯦꯗꯅ ꯗꯥꯛꯇꯔꯗ ꯄꯨꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦꯕ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯒꯗꯕ ꯑꯗꯩꯗꯤꯅꯦ ꯃꯃꯥꯁꯤꯅ ꯈꯤꯇꯪ ꯀꯣꯛꯃꯛꯇ ꯉꯥꯎꯏ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯆꯣꯛꯊꯩ ꯍꯥꯏꯕꯁꯦ ꯃꯥꯏꯕꯁꯦ ꯐꯣꯟ ꯇꯧꯔꯅꯤ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯃꯣꯏꯗ ꯈꯕꯔ ꯄꯥꯔ ꯂꯩꯁꯜꯂꯛꯑꯅꯤ ꯑꯗꯩ ꯃꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯅꯤ ꯑꯗꯩ ꯃꯣꯏ ꯕꯕꯥꯒ ꯒꯥꯔꯤ ꯆꯥꯃꯤꯟꯅꯗꯅ ꯂꯩꯔꯅꯤ ꯃꯣꯏꯗ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯩ ꯃꯥꯅ ꯁꯤꯗ ꯆꯧꯁꯤ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯩ ꯅꯪ ꯒꯥꯔꯤ ꯆꯧꯁꯤ ꯆꯠꯈ꯭ꯔꯗꯣꯏꯅꯤ ꯄꯨꯔꯥ ꯃꯣꯏ ꯃꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯈꯪꯗꯦ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯈ꯭ꯔꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯒꯅꯦ ꯁꯤꯁꯦ ꯄꯣꯠꯁꯦ ꯆꯥꯕ ꯌꯥꯏ ꯌꯥꯗꯦ ꯑꯗꯩ ꯉꯁꯤꯁꯦ ꯑꯗꯨꯅꯤ ꯄꯥꯟꯕꯅꯤ ꯉꯁꯤꯁꯦ ꯑꯗꯨ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯁꯤꯗꯩ ꯃꯤ ꯊꯣꯛꯄ ꯌꯥꯏ ꯌꯥꯗꯦ ꯃꯥꯏꯀꯩ ꯑꯋꯥꯡ ꯆꯠꯄ ꯌꯥꯏ ꯌꯥꯗꯦ ꯄꯨꯔꯥ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯦ ꯍꯥꯏꯕꯗ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯀꯩ ꯊꯕꯥꯅꯣ ꯍꯥꯟꯅ ꯌꯦꯡꯕ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯆꯥꯕ ꯀꯩꯅꯣꯝ ꯊꯣꯡꯕꯐꯥꯎ ꯏꯃꯨꯡꯁꯤꯗꯅꯦ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝ ꯄꯨꯁꯟꯕꯐꯥꯎ ꯉꯁꯤ ꯁꯤ ꯄꯣꯠꯁꯦ ꯄꯨꯁꯟꯕ ꯌꯥꯏ ꯌꯥꯗꯦ ꯉꯁꯤ ꯁꯤ ꯃꯤꯁꯦ ꯆꯪꯕ ꯌꯥꯏ ꯌꯥꯗꯦ ꯉꯁꯤ ꯃꯥꯏꯀꯩ ꯁꯣꯝ ꯆꯠꯄ ꯌꯥꯏ ꯌꯥꯗꯦꯁꯦ ꯄꯨꯔꯥ ꯂꯥꯏꯔꯣꯟꯁꯤꯅꯅꯦ ꯋꯥꯔꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤꯅꯦ ꯀꯩꯅꯣꯁꯦ ꯃꯟꯇ꯭ꯔ ꯌꯥꯎꯕ ꯕꯣꯏ ꯍꯥꯏꯌꯦꯕꯀꯣ ꯕꯣꯏ ꯏꯕꯁꯦ ꯃꯟꯇ꯭ꯔ ꯏꯕ ꯕꯣꯏꯁꯦ 50-60 ꯄꯤꯗꯅꯒ ꯂꯩꯌꯦ ꯑꯗꯨꯒ ꯑꯗꯨꯁꯦ ꯁꯣꯜꯂꯒꯅꯦ ꯃꯔꯨꯝ ꯁꯣꯜꯂꯒ ꯃꯣꯏ ꯃꯄꯥꯁꯦ ꯂꯩꯗꯣꯏꯅꯦ ꯄꯨꯔꯥ ꯂꯥꯏꯁꯤꯗ ꯊꯛꯆꯟꯈꯤꯗꯅꯅꯦ ꯑꯗꯩ ꯅꯣꯏꯒꯤ ꯊꯪꯅꯕꯒꯤ ꯍꯤꯡꯒꯣꯜ ꯊꯪꯅꯕ ꯏꯃꯨꯡꯗꯨꯅ ꯅꯣꯏꯗ ꯄꯣꯠꯁꯦꯝ ꯇꯧꯕꯒꯤꯅꯤ ꯅꯣꯏ ꯅꯪ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯂꯥꯏꯁꯦ ꯈꯨꯔꯝꯗꯣꯏꯅꯦꯌꯦ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯃꯔꯦꯟꯁꯦ ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯍꯟꯕꯤ ꯃꯃꯥꯏ ꯃꯄꯥꯝꯒꯤꯁꯨ ꯑꯗꯩ ꯅꯣꯏ ꯏꯃꯨꯡꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯃꯤ ꯈꯥꯒꯤ ꯋꯥꯡꯒꯤ ꯑꯗꯩ ꯃꯥꯅ ꯅꯥꯔꯤꯁꯦ ꯅꯣꯏ ꯌꯨꯝꯂꯣꯝꯗꯒꯤ ꯅꯣꯏ ꯏꯃꯨꯡꯗ ꯌꯦꯡꯁꯤꯟꯕ ꯃꯤꯅ ꯅꯣꯏ ꯏꯃꯨꯡꯗ ꯁꯦꯝꯖꯜꯂꯛꯄꯗ ꯃꯉꯣꯟꯗ ꯄꯥꯟꯈꯤꯕꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯄꯨꯔꯥ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤꯁꯨ ꯈꯨꯏꯔꯝꯗꯅ ꯄꯩꯁꯥꯁꯦ ꯑꯅꯤꯃꯛ ꯂꯧꯊꯣꯛꯄ ꯁꯣꯝꯒꯤꯁꯨ ꯑꯁꯣꯝꯒꯤꯁꯨ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯩꯅꯕꯅꯤ ꯄꯩꯈꯥ ꯃꯥꯔꯛ ꯋꯥꯡꯅꯕꯅꯤ ꯃꯀꯣꯛ ꯊꯣꯡꯅꯕꯅꯦꯅ ꯑꯃꯨꯛꯁꯨꯅꯦ ꯄꯩꯈꯥ ꯌꯧꯁꯜꯂꯗꯤ ꯂꯥꯏꯁꯦ ꯑꯃꯨꯛ ꯈꯣꯏꯔꯝꯃꯅꯤꯌꯦꯀꯣ ꯑꯗꯨ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯌꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ
ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯦ ꯎꯝ ꯁꯤ ꯌꯧꯁꯜꯂꯕ ꯅꯨꯃꯤꯠ 5 ꯇꯔꯨꯛ ꯌꯧꯔꯕ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯅꯥꯗꯣꯏꯅꯦ ꯎꯝ ꯃꯥꯅ ꯍꯦꯛ ꯈꯪꯉꯛꯄꯗꯩ ꯑꯗꯨꯒ ꯃꯈꯨꯠꯀꯁꯦ ꯂꯣꯏ ꯁꯤꯊꯕꯤ ꯏꯕ ꯉꯝꯗꯕꯤ ꯀꯣꯂꯣꯝ ꯄꯥꯏꯕ ꯉꯝꯗꯕ ꯃꯈꯣꯡꯒꯁꯦ ꯂꯣꯏ ꯁꯤꯊꯕ ꯑꯗꯨꯒꯅꯦ ꯑꯣꯖꯥ ꯃꯥꯏ ꯄꯩꯈꯥꯗꯩ ꯀꯨꯏꯗ꯭ꯔꯦ ꯑꯉꯥꯡꯗꯣ ꯅꯥꯔꯦ ꯆꯦꯜꯂꯛꯑꯅꯦꯌꯦꯀꯣ ꯂꯥꯏ ꯈꯣꯏꯔꯝꯃꯅꯦꯌꯦ ꯄꯣꯠ ꯆꯩ ꯑꯗꯨ ꯂꯩꯔꯝꯃꯣ ꯁꯨꯛ ꯌꯥꯝ ꯂꯩꯍꯜꯂꯒ 10,000 ꯄꯨꯔꯅꯦꯌꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯈꯨꯔꯝꯃꯒꯅꯦ ꯍꯦꯛꯇ ꯐꯕ ꯎꯝ ꯑꯉꯥꯡꯁꯤꯅꯅꯦ ꯄꯨꯡꯉꯛ ꯉꯛꯑꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯣꯏꯅ ꯅꯥꯍꯜꯂꯒ ꯇꯧꯔꯤꯔꯥ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕꯅ ꯃꯉꯣꯟꯗ ꯑꯉꯥꯡꯁꯦ ꯈꯜꯂꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯄꯩꯈꯥ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯇꯧꯔꯃꯤꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯣꯏ ꯏꯃꯨꯡꯁꯤꯗꯅꯦ ꯀꯩꯅꯣꯝ ꯇꯧꯈꯤꯕꯒꯤꯁꯨ ꯑꯣꯖꯥ ꯃꯥꯏꯄꯥꯅ ꯃꯄꯥꯁꯤꯡꯗ ꯐꯣꯟ ꯇꯧꯕ ꯑꯗꯩ ꯎꯝ ꯃꯥꯒꯤꯅꯦ ꯄꯩꯁꯥ ꯑꯩ ꯌꯨꯝ ꯑꯝꯇ ꯁꯥꯒꯦ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯅꯪ ꯇꯤꯟꯁꯦ ꯄꯥꯡꯉꯣ ꯅꯪ ꯑꯗꯨꯁꯨ ꯇꯧꯅ ꯑꯗꯨꯝ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯩ ꯏꯆꯥꯒꯤ ꯃꯤꯡ ꯑꯝꯇ ꯆꯜꯂꯨ ꯏꯁꯣꯔꯅ ꯍꯔꯥꯎꯗꯣꯏꯅꯤ ꯑꯐꯕ ꯄꯤꯗꯣꯏꯅꯤ ꯑꯗꯨꯝ ꯆꯍꯤ ꯌꯥꯝꯈ꯭ꯔꯕ ꯆꯍꯤ 15 ꯃꯔꯤ ꯃꯉꯥꯁꯦ ꯂꯣꯏꯅꯔꯛꯑꯕꯅꯦꯕ ꯃꯥꯏꯕꯁꯤꯒ ꯁꯨꯡꯊꯥ ꯊꯥꯅꯗꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯩꯗꯤ ꯃꯤ ꯑꯇꯩꯅꯒꯁꯦ ꯑꯁ ꯅꯣꯏꯒꯤ ꯃꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯨꯔꯝ ꯉꯝꯃꯣꯏꯍꯦ ꯄꯩꯁꯥ ꯌꯥꯝ ꯂꯧꯏ ꯃꯥꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯏ ꯑꯗꯩꯗꯤ ꯃꯄꯣꯠ ꯃꯆꯩ ꯌꯥꯝ ꯆꯪꯕꯅꯤ ꯃꯥꯒꯤꯗꯤ ꯉꯝꯖꯄꯣꯟꯇꯦ ꯑꯩꯈꯣꯏꯅꯒ ꯂꯥꯏꯔꯕꯅꯒ ꯁꯝꯅ ꯉꯝꯕ ꯃꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯀꯥꯏꯅ ꯍꯥꯏꯔꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯅꯨꯄꯥ ꯌꯨꯝꯐꯝ ꯐꯅꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯎꯝ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯝꯃꯦꯌꯦꯀꯣ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯛꯑꯦꯗꯅ ꯃꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯑꯅ ꯍꯥꯏꯗꯣꯏꯕ ꯑꯗꯨꯒꯅꯦ ꯃꯥꯏꯀꯩ ꯅꯨꯄꯥ ꯃꯃꯤꯡ ꯌꯨꯝꯅꯥꯛ ꯇꯧꯔꯒ ꯆꯥꯅꯩ ꯆꯥꯟꯅꯗꯦꯅ ꯑꯗꯨꯝ ꯊꯨꯒꯥꯏꯗꯣꯏꯕ ꯎꯝ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯩ ꯃꯥꯅ ꯀꯣꯂꯦꯖꯀ ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯕ ꯑꯗꯩ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯈꯛꯇꯤ ꯐꯖꯅ ꯅꯨꯡꯁꯤꯅꯩꯕ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯣ ꯊꯕꯛꯁꯨ ꯆꯥꯎꯅ ꯇꯧꯔꯦ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅꯀꯣ ꯆꯥꯎꯅ ꯇꯧꯔꯦꯕ ꯎꯝ ꯑꯗꯨꯒꯅꯦ ꯃꯣꯏ ꯀꯩꯅꯣ ꯃꯃꯥ ꯍꯣꯏꯅꯒꯁꯦ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕ ꯅꯨꯄꯤꯁꯦꯀꯣ ꯎꯝ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯕꯥꯒꯤ ꯀꯩꯅꯣꯁꯦ ꯃꯤꯅ ꯃꯊꯪ ꯏꯃꯧꯁꯤꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯃꯃꯥꯅ ꯀꯅꯥ ꯃꯄꯥꯅ ꯀꯅꯥꯅ ꯂꯣꯏꯅ ꯑꯗꯨꯝ ꯊꯤꯒꯠꯅꯩꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯍꯥꯏꯔꯦꯕ ꯃꯃꯥꯁꯦ ꯂꯩꯊꯣꯛꯄ ꯍꯧꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏ ꯏꯃꯨꯡꯒ ꯂꯣꯏꯅꯕꯁꯦ ꯀꯤꯗꯅ ꯍꯣꯏ ꯍꯣꯏ ꯂꯥꯏꯇꯤꯟꯗ ꯇꯧ ꯂꯩꯔꯝꯃꯤꯅꯀꯣ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯦ ꯁꯦꯝꯖꯜꯂꯛꯀꯅꯤꯒ ꯈꯟꯖꯜꯂꯛꯄꯤꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯃꯥꯁꯤꯗꯤ ꯂꯩꯊꯣꯛꯈ꯭ꯔꯦꯌꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯕꯨꯗꯤ ꯂꯦꯞꯄꯤꯕ ꯑꯗꯨꯏ ꯃꯥꯅꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯌꯨꯝꯐꯝꯐꯧ ꯐꯍꯜꯂꯣꯏꯗꯣꯔꯦ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕꯐꯥꯎ ꯈꯪꯍꯜꯂꯣꯏꯗꯣꯔꯦ ꯃꯥꯡꯗꯣꯔꯦꯅ ꯃꯥꯁꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯈꯟꯅꯕꯁꯦ ꯍꯧꯅꯔꯛꯑꯦꯀꯣ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯃꯕꯣꯛ ꯑꯣꯏꯔꯣꯝꯒꯤꯁꯨ ꯈꯠꯅꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯃꯨꯡꯁꯦ ꯀꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯍꯣꯏ ꯀꯥꯏꯔꯛꯄ ꯑꯗꯩ ꯃꯄꯥꯁꯤꯅ ꯑꯃꯨꯛꯅꯦ ꯅꯣꯏ ꯃꯄꯥꯁꯦ ꯑꯃꯨꯛ ꯏꯟꯁꯤꯟꯕ ꯅꯣꯏ ꯅꯅꯦꯝꯕꯣꯛꯁꯦ ꯐꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯃꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯍꯥꯔꯥꯅꯤꯗꯨꯅ ꯃꯈꯨꯠꯇ ꯍꯥꯝ ꯆꯥꯔ ꯅꯪꯅ ꯁꯦꯕꯥ ꯇꯧꯍꯜꯂ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯂꯩꯍꯜꯂꯤꯁꯤ ꯃꯆꯥ ꯑꯅꯥꯕꯁꯤ ꯄꯤꯁꯜꯂ ꯄꯩꯁꯥ ꯈꯔ ꯄꯤꯔ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯃ ꯆꯥꯔꯒ ꯅꯪꯁꯦ ꯃꯤꯅꯥꯏꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯅꯤ ꯀꯥꯏꯒ ꯏꯟꯁꯤꯜꯂꯒ ꯃꯄꯥꯁꯦ ꯌꯥꯝ ꯁꯧꯍꯟꯕ ꯃꯃꯥꯗ ꯑꯃꯨꯛ ꯅꯩꯕꯀꯣ ꯑꯗꯩ ꯅꯣꯏ ꯅꯃꯥꯅ ꯆꯥꯅꯔꯤꯁꯦ ꯃꯤꯅꯥꯏꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯅꯤꯅꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯣꯗꯅ ꯑꯗꯨꯅ ꯃꯃꯥ ꯅꯥꯔꯤꯕꯁꯤꯗ ꯑꯃꯨꯛꯁꯨ ꯅꯩꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯁꯤꯁꯨ ꯅꯥꯕꯁꯨ ꯁꯨꯡꯐꯠ ꯐꯠꯇꯕ ꯑꯗꯩ ꯃꯥꯏꯕꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯗꯥꯛꯇꯔꯗꯁꯨ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯩ ꯑꯗꯨꯅ ꯃꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯒ ꯃꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯕꯕꯥꯁꯤꯗꯤ ꯄꯨꯔꯥ ꯉꯥꯡꯅꯕꯁꯦ ꯌꯥꯈꯠꯂꯛꯇ꯭ꯔꯕ ꯑꯗꯨꯒꯅꯦ ꯃꯃꯥꯁꯤꯅ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯗꯁꯨ ꯅꯥꯔꯤꯉꯩ ꯈꯣꯠꯂꯤꯉꯩ ꯑꯗꯨꯋꯥꯏꯗꯁꯨ ꯌꯥꯝꯅ ꯉꯥꯡꯕ ꯅꯩꯕ ꯅꯄꯥꯝꯗ ꯄꯩꯁꯥ ꯂꯧꯔꯛꯎ ꯄꯩꯁꯥ ꯍꯥꯏꯌꯨ ꯑꯗꯨꯅ ꯑꯗꯨꯀꯥꯟꯗꯗꯤ ꯃꯣꯏꯁꯦ ꯈꯠꯅꯕ ꯍꯧꯔꯛꯑꯦꯕ ꯈꯠꯅꯕ ꯍꯧꯔꯛꯄꯗꯒꯤ ꯏꯅꯦꯝꯕꯣꯛ ꯐꯠꯇꯦ ꯑꯗꯨ ꯍꯥꯏꯕꯗꯩ ꯑꯁꯣꯝꯒꯤ ꯃꯃꯥꯏ ꯃꯄꯥꯝꯁꯨ ꯀꯌꯥ ꯆꯪꯉꯛꯈꯤꯗ꯭ꯔꯦꯕ ꯃꯥꯁꯨ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯣꯏꯅ ꯄꯩꯁꯥꯁꯦ ꯄꯤꯔꯛꯏꯈꯩꯅ ꯐꯩ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯄꯤꯔꯛꯇ꯭ꯔꯒꯅ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯩ ꯃꯣꯏꯒꯤ ꯇꯧꯔꯝꯕ ꯄꯩꯁꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯟꯐꯧꯁꯨ ꯃꯤꯅ ꯈꯔ ꯁꯅꯥꯁꯦ ꯍꯦꯟꯖꯟ ꯊꯝꯃꯝꯃꯒ ꯄꯩꯁꯥꯅ ꯍꯦꯟꯅ ꯂꯧꯈ꯭ꯔꯒ ꯃꯊꯣꯏꯐꯧ ꯃꯔꯦꯞꯐꯧ ꯃꯥꯡꯉ ꯈꯔ ꯀꯔꯕꯥꯔꯒꯁꯦ ꯑꯝꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯑꯗꯨꯛ ꯌꯥꯝꯕ ꯂꯥꯛ ꯃꯈꯣꯏꯅ ꯄꯥꯏꯔꯝꯃꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦꯕ ꯂꯥꯏꯗ ꯈꯔ ꯊꯥꯗꯕ ꯌꯥꯕ ꯊꯥꯗꯈ꯭ꯔꯦ ꯂꯥꯏ ꯈꯨꯔꯝꯃꯤ ꯂꯥꯏꯗ ꯅꯠꯇꯦꯀꯣ ꯊꯥꯗꯩꯗꯣ ꯃꯤꯗꯅꯦ ꯃꯤꯗ ꯍꯣꯏ ꯃꯥꯏꯕꯗ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯥ ꯃꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯇꯠ ꯇꯠꯂꯕꯀꯣ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦ ꯋꯥꯈꯟꯁꯦ ꯑꯗꯩꯗꯤ ꯃꯄꯥꯁꯦ ꯃꯥꯅ ꯁꯤꯒꯤ ꯃꯥꯏꯕꯁꯦ ꯁꯝꯅꯔꯔꯣꯏꯁꯤ ꯍꯥꯏꯔꯦꯕ ꯀꯔꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯀꯅꯥ ꯏꯟꯁꯤꯜꯂꯛꯏ ꯅꯣꯏ ꯅꯃꯥꯏ ꯃꯄꯥꯝꯅ ꯏꯟꯁꯤꯜꯂꯝꯒꯅꯤ ꯈꯠꯅꯔꯕ ꯃꯆꯥꯅꯨꯄꯤꯒꯁꯤꯁꯨ ꯐꯣꯟꯗꯒꯁꯦ ꯃꯥꯅ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯁꯦ ꯐꯣꯟꯗꯒꯁꯦ ꯑꯔꯩꯕꯤ ꯈꯠꯅꯔꯕ ꯑꯗꯩ ꯃꯣꯏ ꯃꯕꯣꯏꯗ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯅ ꯂꯩꯔꯣꯏꯗꯕ ꯈꯔꯅꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯌꯥꯝ ꯈꯟꯅꯈ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯩꯅꯣꯝꯅ ꯁꯥꯟꯅꯔꯒ ꯂꯥꯏꯁꯦ ꯈꯨꯔꯝꯍꯜꯂꯒ ꯑꯗꯨꯝ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕꯒꯤ ꯆꯤꯟꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯃꯨꯛ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯃꯄꯥꯁꯤꯒ ꯃꯆꯥꯁꯤꯒꯁꯦ ꯋꯥ ꯉꯥꯡꯅꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯏꯕꯁꯦ ꯍꯦꯛ ꯊꯥꯡꯒꯠꯂꯤꯉꯩꯅꯦ ꯂꯥꯏ ꯈꯨꯔꯨꯝꯁꯦ ꯌꯥꯔꯤꯉꯩꯗꯤ ꯍꯔꯥꯎꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯃꯥꯅ ꯂꯧꯊꯣꯛꯏꯕ ꯄꯩꯁꯥꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯕꯕꯥ ꯅꯪ ꯍꯥꯏꯔꯒꯅ ꯁꯥꯎꯕ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯁꯣꯟꯗꯅ ꯈꯣꯠꯇꯅ ꯂꯣꯟꯗꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯃꯥꯁꯦ ꯂꯩꯇꯕꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯊꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥꯅ ꯏꯃꯨꯡꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯄꯅ ꯃꯥꯏꯕꯁꯤꯒꯤ ꯅꯨꯄꯤꯒꯗꯤ ꯄꯨꯔꯥ ꯁꯅꯥꯁꯤꯅꯅꯦ ꯌꯣꯝꯈ꯭ꯔꯦ ꯃꯌꯨꯝ ꯃꯀꯩꯒꯁꯦ ꯁꯥꯗꯅ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯒꯗꯣ ꯃꯄꯥꯟꯗ ꯑꯔꯤꯡꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒ ꯇꯝꯍꯟꯗꯅ ꯄꯩꯁꯥ ꯍꯩꯊꯗꯅ ꯃꯆꯥꯈꯩꯁꯦ ꯐꯖꯅ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯅ ꯃꯃꯥꯁꯨ ꯂꯩꯇꯕ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥꯁꯦ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯃꯥꯒꯤ ꯁꯣꯔꯥꯠ ꯃꯇꯨꯡꯁꯤꯗ ꯍꯦꯛꯇ ꯆꯩ ꯄꯥꯏꯔ ꯆꯠꯄꯅꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯄꯥꯁꯦ ꯅꯪꯅ ꯁꯦꯝꯖꯤꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯎ ꯅꯪ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯍꯟꯗꯣꯔꯛꯀꯗꯝꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯥꯡꯍꯜꯂꯦ ꯃꯨꯠꯍꯜꯂꯦ ꯏꯃꯥ ꯐꯪꯉꯤ ꯁꯤꯍꯜꯂꯦ ꯏꯃꯥ ꯏꯄꯥ ꯐꯪꯉꯤ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯦ ꯏꯃꯥꯒꯤ ꯃꯄꯥꯡꯒ ꯏꯕꯣ ꯏꯄꯨꯒ ꯐꯪꯉꯤ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯦ ꯏꯄꯥ ꯏꯆꯥꯁꯨ ꯍꯧꯖꯤꯛ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯋꯥꯡꯅꯕ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯂꯣꯏꯅꯃꯛꯅꯤ ꯅꯪꯒꯅꯦ ꯍꯦꯛꯇ ꯈꯠꯅꯗꯅꯅꯦ ꯃꯆꯥꯅꯨꯄꯤꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯒꯁꯦ ꯆꯣꯡꯊꯣꯔꯛꯇꯅ ꯃꯩ ꯐꯨꯅꯗꯅ ꯃꯣꯏꯁꯦ ꯄꯨꯔꯥ ꯂꯥꯜꯂꯝꯅꯦ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏ ꯂꯣꯏ ꯆꯪꯉꯛꯑꯦꯀꯣ ꯈꯥꯝꯗꯣꯛꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯣꯝꯒꯤ ꯀ꯭ꯂꯕꯁꯨ ꯀꯧꯔꯒ ꯃꯣꯏꯒꯤ ꯀ꯭ꯂꯕꯀ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯦꯌꯦ ꯑꯁ ꯌꯥꯝ ꯆꯥꯎꯅꯅꯦ ꯍꯥꯏꯀꯣ ꯏꯔꯥꯡꯁꯦ ꯊꯣꯛꯏꯁꯦ ꯀ꯭ꯂꯕꯀ ꯐꯝꯅꯗꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥ ꯂꯧꯁꯟꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯩ ꯇꯥꯟꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯂꯥꯛ 10 ꯍꯦꯜꯂꯝꯃꯅꯤ ꯑꯩꯅ ꯄꯥꯕꯗ ꯆꯍꯤ ꯑꯁꯨꯛꯀꯤ ꯃꯥꯅ ꯑꯁꯨꯛ ꯂꯧꯊꯣꯛꯈꯤꯕꯅ ꯄꯥꯔꯛꯄꯗ ꯍꯦꯛꯇ ꯍꯞꯇꯥꯒꯤ ꯂꯥꯏ ꯈꯨꯔꯝꯕꯗ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯑꯗꯩꯗꯤ ꯖꯟꯇ꯭ꯔ ꯂꯩꯕꯗ ꯑꯗꯨꯗꯩ ꯁꯅꯥ ꯀꯠꯍꯟꯈꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯣꯏ ꯄꯥꯔꯛꯄꯗ ꯁꯤꯡꯍꯜꯂꯝꯃꯣ ꯑꯗꯨꯗꯨꯅ ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯑꯩꯅ ꯊꯥꯖꯩꯅ ꯑꯩꯅ ꯈꯨꯔꯨꯝꯖꯕꯁꯤꯗꯤ ꯃꯥꯏꯕꯗ ꯁꯤꯡꯉꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯁꯤꯗꯤ ꯀꯠꯆꯔꯨꯔꯤꯕ ꯈꯨꯔꯝꯃꯨꯔꯤꯕ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯏꯁꯥꯗ ꯖꯟꯇ꯭ꯔꯗ ꯑꯗꯩ ꯂꯥꯏ ꯈꯨꯔꯝꯕꯗ ꯄꯣꯠꯁꯦꯝꯗ ꯑꯗꯨꯝꯕꯗ ꯊꯥꯖꯔꯨꯔꯤꯕ ꯑꯩꯒꯤ ꯏꯔꯥꯟꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯃꯣꯏꯅ ꯑꯗꯩ ꯃꯄꯥꯁꯤꯅꯁꯨ ꯃꯌꯥꯝ ꯃꯥꯡꯗꯅꯦ ꯄꯤꯗꯦꯗ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯈꯤꯇꯪ ꯂꯩꯕ ꯈꯣꯠꯄ ꯂꯨꯄꯥ 500,000 ꯇꯧꯅꯕꯅꯦ ꯊꯣꯛꯂꯥꯎ ꯍꯥꯏꯗꯣꯔꯛꯑꯦ ꯃꯥꯏ ꯃꯃꯤꯠꯅ ꯑꯗꯨꯝ ꯎꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅꯁꯨ ꯂꯧꯗꯦ ꯑꯩꯗꯤ ꯂꯨꯄꯥ 500,000 ꯂꯧꯕꯗꯅꯤ ꯑꯗꯨꯃꯥꯏꯅ ꯃꯄꯥꯒ ꯃꯥꯏꯕꯁꯤꯒ ꯊꯣꯛꯂꯥꯎ ꯃꯥꯟꯅꯈ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯃꯥꯏꯕꯗꯣ ꯆꯪꯕ ꯌꯥꯗꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯃꯄꯥꯁꯤꯁꯨ ꯃꯥꯏꯕ ꯍꯣꯏ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗꯕ ꯑꯅ ꯏꯟꯅꯔꯦꯌꯦ ꯆꯦ ꯆꯥꯡꯁꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯑꯃꯨꯛ ꯂꯩꯀꯥꯏꯅꯁꯨ ꯇꯣꯉꯥꯟꯅ ꯀ꯭ꯂꯕꯅ ꯁꯤ ꯃꯥꯏꯕꯁꯦ ꯅꯣꯏꯗ ꯆꯪꯍꯟꯗꯣꯏ ꯑꯣꯏꯔꯗꯤ ꯅꯣꯏꯗ ꯂꯥꯏ ꯈꯨꯔꯝꯗꯣꯏ ꯑꯣꯏꯔꯗꯤ ꯅꯣꯏ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤꯅ ꯂꯩꯀꯥꯏꯅ ꯆꯦ ꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏꯕꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯆꯪꯉꯛꯇ꯭ꯔꯦꯕ ꯑꯗꯨꯏꯁꯨ ꯃꯄꯥꯁꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯈꯟꯕꯗ ꯄꯨꯔꯥ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯗꯣ ꯁꯣꯟꯗꯅ ꯅꯣꯡꯃꯒꯤ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯇꯧ ꯂꯩꯈ꯭ꯔꯦꯕ ꯇꯥꯎꯔꯒ ꯁꯪꯁꯥꯔ ꯑꯝꯗ ꯃꯥꯏꯕꯗꯨꯒ ꯃꯥꯒꯁꯦ ꯂꯣꯟ ꯂꯣꯟꯅ ꯑꯗꯨꯝ ꯐꯥꯎꯅꯕ ꯆꯠꯄ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯤꯁꯨ ꯋꯥ ꯉꯥꯡꯅꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯃꯊꯥꯁꯦ ꯁꯥꯔꯦꯕ ꯃꯄꯥ ꯃꯆꯥ ꯈꯛ ꯂꯩꯕꯗꯨꯗ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯄꯥꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯇ꯭ꯔꯦ ꯄꯨꯔꯥ ꯉꯥꯎꯔꯒꯅꯦ ꯆꯦ ꯈꯨꯟꯗꯦ ꯁꯣꯔꯣꯛ ꯆꯠꯇꯦ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯄꯨꯔꯥ ꯁꯨꯝꯃꯒ ꯀꯩꯅꯣꯝꯗ ꯁꯪꯁꯥꯔ ꯑꯝꯗ ꯊꯝꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟꯗꯨꯗ ꯂꯣꯜꯂꯒ ꯁꯣꯜꯂꯒ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯉꯒ ꯀꯩꯅꯣꯝ ꯇꯧꯕ ꯑꯣꯖꯥ ꯇꯧꯔ ꯑꯗꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯄꯥꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯉꯥꯡꯅꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯗꯗꯤ ꯌꯦꯡꯉꯨ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯔ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯕ ꯁꯤꯃꯗ ꯇꯥꯟꯅꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗꯩ ꯃꯕꯣꯛ ꯃꯄꯨ ꯐꯪꯉꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ ꯀꯣ ꯀꯣꯝꯅ ꯍꯤꯡꯉꯦ ꯏꯕꯦꯝ ꯑꯗꯨꯕꯨꯗꯤ ꯑꯗꯨꯏꯁꯨ ꯃꯄꯥ ꯃꯆꯥ ꯈꯛ ꯂꯩꯃꯤꯟꯅꯕꯁꯤꯗ ꯏꯕꯦꯝꯃ ꯅꯪꯅ ꯀꯔꯤ ꯆꯥꯔꯤꯕ ꯀꯔꯤ ꯊꯛꯏꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯃꯥ ꯂꯩꯇꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯩꯗ ꯃꯣꯏ ꯀꯩꯅꯣꯁꯤꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯤ ꯈꯣꯠꯅꯤ ꯑꯅ ꯇꯧꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯦꯠꯅꯗꯅꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯅꯤꯅ ꯀꯔꯤꯕ ꯃꯆꯥꯅꯨꯄꯤꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯄꯥꯁꯤꯅ ꯄꯣꯠꯂꯣꯏ ꯊꯣꯛꯑꯝꯃꯒꯦ ꯅꯃꯥꯗꯣ ꯁꯤꯔꯦꯒ ꯍꯥꯏꯔꯛꯇꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯠꯅꯗꯅ ꯐꯣꯟꯁꯦ ꯂꯥꯎꯅꯗꯅ ꯃꯥꯅ ꯄꯨꯂꯤꯁ ꯊꯥꯗꯅ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯍꯥꯏꯗꯅ ꯑꯥꯗꯒꯤꯀꯣ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣꯅ ꯉꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯣꯠꯂꯣꯏꯒꯤ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯌꯥꯝ ꯁꯣꯛꯈꯤꯕ ꯃꯄꯥꯒ ꯃꯃꯥ ꯂꯩꯇꯕ ꯃꯥꯅ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯗ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯌꯦꯕ ꯐꯣꯟꯗꯁꯨ ꯃꯄꯥꯁꯤꯅꯁꯨ ꯃꯆꯥꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕ ꯀꯩꯅꯣꯝꯅ ꯑꯗꯨꯝ ꯁꯨꯝꯃꯒ ꯄꯨꯔꯒ ꯃꯤꯅ ꯍꯥꯏꯕꯅ ꯂꯧꯕ ꯃꯥꯅ ꯃꯆꯥꯁꯤꯅ ꯍꯥꯏꯕꯅ ꯇꯥꯗꯕ ꯃꯆꯥꯁꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯕ ꯂꯥꯞꯅ ꯂꯩꯗꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯈꯜꯂꯛꯇꯕ ꯃꯄꯥꯁꯤꯅꯀꯣ ꯑꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯃꯥꯒ ꯁꯥꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯏꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯝꯇ ꯃꯥ ꯍꯟꯅ ꯌꯦꯡꯖꯕ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯨ ꯃꯃꯥꯅꯗꯤ ꯄꯥꯝꯖꯔꯝꯕꯗꯨ ꯃꯄꯥꯒꯤ ꯀꯩꯅꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯃꯥꯗꯤ ꯄꯨꯔꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯃꯣꯏ ꯏꯃꯨꯡꯒꯤ
ꯑꯩ ꯉꯥꯏꯁꯦꯜꯂꯣꯏꯕ ꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯦꯕ ꯃꯃꯥ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦ ꯑꯗꯣ ꯃꯆꯥꯅꯨꯄꯥꯁꯤꯅꯕꯨꯗꯤ ꯂꯦꯞꯄꯤ ꯑꯗꯨꯏꯁꯨ ꯃꯥꯅ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯨꯕꯗꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯆꯦ ꯑꯩꯒꯤ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯕꯒꯤ ꯀꯩꯅꯣꯐꯧ ꯃꯥꯡꯍꯜꯂꯛꯀꯗꯧꯔꯦ ꯁꯤꯒꯤ ꯃꯥꯏꯕꯁꯤꯅ ꯃꯥꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯊꯥꯖꯕ ꯂꯩꯔꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯏꯃꯨꯡ ꯑꯃ ꯀꯥꯏꯔꯛꯏꯕ ꯂꯣꯏ ꯃꯥꯡꯉꯛꯏꯕ ꯁꯤꯁꯦ ꯏꯆꯦ ꯑꯝꯇ ꯂꯩꯊꯣꯛꯄꯤꯍꯧ ꯁꯨꯝꯕꯁꯦ ꯍꯦꯟꯖꯟꯅ ꯂꯥꯏꯗ ꯁꯨꯃꯥꯏꯅ ꯊꯥꯖꯕ ꯁꯤꯗꯩꯗ ꯄꯣꯠꯁꯦꯝꯗ ꯂꯥꯏ ꯈꯨꯔꯨꯝꯗ 10,000 10 ꯄꯤꯗꯅ ꯑꯗꯩ ꯖꯟꯇ꯭ꯔ ꯂꯩꯕꯗ ꯑꯗꯨꯛ ꯄꯤꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯦ ꯑꯝꯇꯗꯤ ꯍꯥꯏꯕꯤꯍꯧ ꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯁꯥꯏꯟꯁꯀꯤ ꯖꯨꯒꯁꯤꯗ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯝꯇꯗꯤ ꯂꯤꯕꯤꯌꯣꯅꯅꯦ ꯍꯧꯖꯤꯛ ꯃꯣꯏ ꯏꯃꯨꯡꯗꯗꯤ ꯃꯩꯗꯧꯅ ꯆꯥꯛꯏꯅꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯂꯣꯏ ꯊꯨꯒꯥꯏꯔꯛꯄ ꯃꯄꯥ ꯃꯆꯥꯐꯥꯎ ꯅꯨꯡꯁꯤꯅꯍꯜꯂꯛꯇꯕ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯂꯩꯈꯤꯕ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯑꯩ ꯄꯨꯡꯉꯛ ꯉꯛꯏ ꯍꯥꯏꯗꯅ ꯃꯥꯗꯤ ꯑꯃꯨꯛ ꯃꯄꯥꯟꯒ ꯀꯩ ꯃꯌꯥꯝ ꯊꯣꯛꯎꯕ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕ ꯃꯥꯗꯤ ꯏꯃꯨꯡꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄ 12 ꯂꯣꯏꯕꯗꯩ ꯆꯠꯂꯦꯗꯅ ꯑꯗꯨ ꯑꯣꯏꯕꯒꯤ ꯃꯥꯁꯤ ꯀꯣꯟꯁꯤꯟꯕ ꯉꯝꯍꯧꯗꯕꯅꯦ ꯍꯥꯏꯕ ꯃꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯌꯨꯝꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯝ ꯑꯗꯨꯗ ꯂꯨꯞꯄ ꯇꯥꯎꯔ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯑꯥꯗ ꯑꯗꯨꯝ ꯃꯤꯔꯛ ꯇꯤꯟꯈ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯀꯤ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯀꯌꯥ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯗꯤ ꯁꯤꯒꯤ ꯖꯟꯇ꯭ꯔꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯕꯗ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯂꯧꯊꯣꯛꯀꯦꯗ ꯃꯁꯤꯅ ꯃꯥꯁꯦ ꯑꯥꯗ ꯇꯝꯕꯗꯩ ꯃꯥꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤꯗꯤꯅꯦ ꯃꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯣꯡꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯇꯣꯡꯕ ꯁꯅꯥꯃꯍꯤ ꯇꯣꯡꯕ ꯑꯗꯨ ꯇꯣꯡꯕꯅ ꯁꯨꯝꯕꯗ ꯑꯃꯨꯛ ꯈꯔ ꯃꯥꯁꯦ ꯇꯥꯟꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯨꯅ ꯃꯣꯏꯅꯁꯨ ꯃꯌꯥꯝ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯃꯥꯅ ꯑꯃꯨꯛ ꯂꯣꯏ ꯂꯧꯊꯣꯛ ꯃꯣꯏꯅ ꯄꯤꯕ ꯑꯃꯨꯛ ꯃꯥꯅ ꯁꯤꯔꯒ ꯈꯣꯠꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯑꯗꯩ ꯁꯨꯡꯅꯥ ꯅꯥꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥ ꯃꯁꯥꯗꯤ ꯅꯣꯔꯃꯦꯜꯗ ꯂꯩꯍꯧꯔꯦꯗꯅ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯔꯦ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯕ ꯏꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯤꯕꯨ ꯀꯅꯥꯗ ꯀꯩ ꯇꯥꯟꯅꯔꯒ ꯑꯩꯁꯦ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣꯅ ꯑꯗꯨꯛ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯗꯣ ꯀꯌꯥ ꯃꯊꯥ ꯁꯥꯅ ꯂꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯍꯧꯗꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯃꯃꯥ ꯐꯪꯉꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯅ ꯏꯆꯦ ꯑꯝꯇꯗꯤ ꯂꯤꯕꯤꯍꯧ ꯈꯨꯔꯝꯕꯝ ꯊꯣꯛꯄ ꯏꯁꯣꯔ ꯈꯔ ꯈꯨꯔꯝꯕ ꯍꯦꯟꯖꯟꯅ ꯏꯁꯣꯔꯗ ꯊꯥꯖꯈꯤꯕꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯕꯗꯧꯅ ꯇꯧꯔꯛꯏꯁꯤꯗꯤ ꯑꯁ ꯑꯩꯈꯣꯏꯏꯃꯨꯡꯗ ꯈꯣꯏꯔꯝꯈꯤꯕ ꯂꯥꯏꯁꯤ ꯏꯆꯦ ꯑꯉꯛꯄ ꯐꯪꯅ ꯈꯣꯏꯔꯝꯈ꯭ꯔꯦ ꯍꯥꯏꯕ ꯙꯨꯛ ꯃꯅꯝ ꯇꯥ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯃꯥꯁꯦ ꯍꯦꯛꯇ ꯂꯥꯏ ꯈꯨꯔꯝꯃꯤꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯃꯥꯁꯦ ꯑꯉꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯁꯛ ꯐꯖꯔꯗꯤ ꯃꯔꯥꯏꯕꯛ ꯐꯔꯝꯃꯤ ꯁꯨꯝꯊꯣꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯇꯣꯀꯣ ꯃꯁꯛ ꯐꯖꯩꯁꯦ ꯍꯥꯏꯅꯗ꯭ꯔꯥ ꯑꯗꯨꯛ ꯃꯁꯛ ꯐꯖꯔ ꯃꯥꯅ ꯑꯗꯨꯛ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯃꯤꯗꯣ ꯌꯦꯡꯉꯣꯕ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯊꯝꯖꯔꯛꯄꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯣꯛꯄ ꯁꯤꯕ ꯑꯅꯤꯃꯛꯇ ꯂꯣꯏ ꯆꯪꯉꯕ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯔꯤ ꯄꯣꯛꯄꯗ ꯏꯄꯥꯟꯗ ꯂꯥꯏ ꯁꯣꯟꯅꯩ ꯂꯨꯍꯣꯡꯕꯗ ꯑꯗꯨꯝ ꯁꯣꯜꯂꯤ ꯁꯣꯟꯗ ꯌꯥꯗꯦ ꯃꯁꯤ ꯑꯗꯨꯝ ꯃꯥꯏꯕꯅ ꯕ꯭ꯔꯥꯍꯃꯟꯅ ꯑꯗꯒꯤꯗꯤ ꯃꯤ ꯁꯤꯕꯗ ꯁꯣꯜꯂꯤ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ ꯈꯨꯟꯒꯤ ꯀꯩꯒꯤ ꯄꯨꯟꯅꯀꯣ ꯑꯗꯩ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯈꯨꯔꯨꯝꯅꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯌꯨꯝꯒꯤ ꯂꯥꯏꯅꯧ ꯂꯥꯏꯃꯔꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯏꯕꯦꯟꯗꯧ ꯑꯗꯒꯤꯗꯤ ꯀꯣꯔꯧ ꯏꯄꯥ ꯁꯤꯕꯨ ꯌꯥꯟꯕ ꯂꯩꯕ ꯅꯠꯇꯦ ꯈꯨꯟꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯀꯣ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯀꯣ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯊꯥꯒꯣꯟꯖꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯍꯦꯟꯖꯟꯅ ꯂꯥꯏ ꯇꯤꯡ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯀꯩꯅꯣ ꯖꯩꯒ ꯇꯧꯗꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯝ ꯍꯦꯟꯖꯟꯅ ꯇꯧꯕꯁꯦ ꯀꯩꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯣꯔ ꯊꯥꯖꯗꯕꯒꯤ ꯏꯁꯣꯔ ꯃꯤꯔꯥꯏꯕꯒꯤ ꯅꯠꯇꯦ ꯃꯗꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯑꯁꯦꯡꯕꯒꯤꯗꯤꯀꯣ ꯑꯗꯩ ꯖꯟꯇ꯭ꯔ ꯅꯨꯡꯗ꯭ꯔꯒꯁꯦ ꯍꯣꯏ ꯑꯗꯨꯝ ꯀꯅꯥ ꯑꯃ ꯊꯣꯛꯄ ꯌꯥꯝ ꯊꯥꯖꯔꯨꯕ ꯃꯤꯅ ꯑꯃꯇꯪ ꯅꯥꯗꯅꯕ ꯌꯦꯛꯇꯅꯕ ꯃꯤꯅ ꯐꯠꯇ ꯍꯥꯎꯊꯤ ꯇꯧꯕ ꯆꯪꯗꯅꯕꯅ ꯍꯣꯏ ꯑꯃꯇꯪ ꯁꯤꯖꯅꯤꯡꯉꯦ ꯍꯥꯏꯁꯨ ꯁꯤꯕ ꯌꯥꯏ ꯑꯗꯨꯃꯛꯇ ꯌꯥꯝ ꯊꯥꯖꯗꯅ ꯍꯛꯆꯟꯅ ꯍꯦꯛꯇ ꯄꯩꯁꯥ ꯆꯥꯎꯅꯒ ꯇꯧꯕꯁꯤꯗꯤ ꯂꯩꯇ ꯂꯥꯏꯔ ꯑꯝꯇ ꯈꯠꯊꯣꯛꯄꯤꯌꯨ ꯁꯦꯡꯅ ꯑꯗꯨꯅ ꯃꯍꯩ ꯐꯪꯅꯦꯕꯀꯣ ꯑꯗꯣ ꯑꯔꯦꯝꯕꯗ ꯄꯣꯠ ꯆꯩ ꯂꯥꯏ ꯀꯠꯄꯩꯅꯦꯅ ꯁꯨꯛ ꯌꯥꯝ ꯂꯩꯁꯜꯂꯕꯗ ꯃꯥꯡꯍꯜꯂꯤꯕ ꯑꯗꯩ ꯂꯥꯏ ꯀꯠꯄꯗꯕꯨ ꯃꯥꯏꯕꯗ ꯑꯗꯨꯃꯥꯏꯅ 10,000 10 ꯄꯤꯔꯒꯅ ꯀꯌꯥꯝ ꯍꯦꯟꯅ ꯑꯗꯨꯅ ꯃꯍꯩ ꯐꯪꯗꯣꯏꯅꯣ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯨꯄꯥ 1,000 1,000 2 ꯗꯥꯟ ꯇꯧꯔꯤ ꯆꯥꯛ ꯊꯣꯡꯕ ꯕ꯭ꯔꯥꯍꯃꯟꯁꯨ ꯑꯗꯩ ꯃꯩꯇꯩꯒꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯄꯨꯡ ꯏꯁꯩ ꯇꯧꯕꯁꯨ ꯃꯥꯒꯤ ꯑꯋꯥꯃꯟꯗꯨ ꯂꯣꯏ ꯀꯠꯅꯔꯤ ꯑꯗꯨꯗꯤ ꯀꯠꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨ ꯅꯠꯇꯕꯗ ꯍꯦꯟꯖꯟꯕ ꯍꯥꯏꯕ ꯑꯃ ꯑꯍꯦꯟꯕ ꯑꯃ ꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯏꯃꯨꯡ ꯃꯥꯡꯉꯛꯀꯅꯤ ꯑꯗꯩ ꯁꯤꯗꯩꯗ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯗꯕ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ
ꯎꯟꯅ ꯌꯥꯗꯕ ꯃꯅꯦꯝ ꯑꯃ ꯏꯃꯥꯡꯗꯁꯨ ꯂꯩꯖꯈ꯭ꯔꯦ ꯍꯦꯛ ꯃꯧꯅ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯤ ꯃꯅꯦꯝꯅ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯕꯗꯅꯦ ꯍꯦꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯨꯔꯝꯃꯒ ꯄꯩꯁꯥ ꯊꯥꯗꯕ ꯑꯗꯩ ꯑꯇꯣꯝꯕꯤ ꯑꯍꯜ ꯂꯣꯟꯕꯗ ꯊꯥꯗꯅꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯇꯣꯝꯕꯤꯅ ꯁꯦꯝꯖꯤꯟꯗꯅꯕꯅꯤ ꯑꯍꯟꯅ ꯁꯦꯝꯖꯤꯟꯗꯅꯕꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯅꯦꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯦꯛ ꯐꯣꯟ ꯏꯃꯥ ꯃꯥꯏꯕꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯃꯛꯅꯕꯨꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤꯃꯛꯅꯕꯨ ꯅꯨꯄꯤ ꯀꯣꯏꯍꯟꯕꯁꯦ ꯀꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣꯏꯍꯟꯗꯕ ꯉꯝꯃꯕ ꯑꯇꯣꯝꯕꯤ ꯂꯣꯜꯂꯤꯕꯁꯦ ꯂꯣꯜꯍꯟꯗꯕ ꯉꯝꯃꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯗꯅꯦ ꯅꯨꯄꯥ ꯑꯝꯇ ꯅꯨꯄꯤ ꯀꯣꯏꯔꯔꯣꯏ ꯅꯨꯄꯥ ꯑꯝꯇ ꯅꯨꯄꯤ ꯂꯣꯜꯂꯔꯣꯏ ꯑꯗꯨ ꯂꯥꯏ ꯁꯨꯛꯈꯨ ꯈꯨꯔꯝꯗ꯭ꯔꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯒ ꯆꯥꯟꯅꯗꯗꯅ ꯇꯣꯛꯅꯔꯛꯄ ꯑꯗꯩ ꯂꯣꯜꯂꯝꯕ ꯅꯨꯄꯤꯗꯣ ꯌꯥꯅꯔꯛꯇ ꯑꯗꯨꯝ ꯀꯥꯏꯅꯈꯤꯕꯁꯨ ꯂꯩ ꯃꯥꯒꯤꯅꯦꯕꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯖꯟꯅ ꯁꯤꯗ ꯄꯩꯁꯥ ꯍꯨꯟꯗꯣꯛꯄꯤꯒꯅꯨ ꯏꯆꯥ ꯂꯥꯏꯇꯝꯕꯗ ꯏꯆꯥꯒꯤ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯃꯁꯥ ꯐꯅꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯥꯗꯕꯤꯌꯨ ꯏꯆꯥꯒꯤꯅꯦ ꯁꯦꯚꯤꯡ ꯇꯧꯕꯤꯌꯨ ꯃꯔꯨꯞ ꯌꯥꯎꯕꯤꯌꯨ ꯁꯅꯥ ꯁꯥꯖꯟꯕꯤꯌꯨ ꯂꯩꯇ ꯂꯥꯏꯔꯗ ꯀꯠꯊꯣꯛꯄꯤꯌꯨ ꯌꯥꯝ ꯍꯦꯟꯅ 10,000 10,000 ꯄꯤꯗꯅ ꯂꯥꯏ ꯈꯨꯔꯝꯗꯅ ꯄꯣꯠ ꯆꯩ 5,000 10,000 ꯁꯦꯝ KG 10 10 ꯂꯐꯣꯏ ꯂꯐꯥꯡ 10 30 ꯂꯩꯗꯅ ꯀꯠꯊꯣꯛꯇꯣꯏ ꯁꯣꯛꯄꯗꯤ ꯂꯩꯇ ꯂꯥꯏꯔꯝꯗ ꯆꯠꯂ ꯀꯠꯄꯤꯔꯨꯆꯣ ꯑꯗꯨꯅ ꯃꯍꯩ ꯑꯣꯏꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯗꯨ ꯑꯩꯅ ꯊꯧꯅꯥ ꯍꯥꯞꯈꯤ ꯅꯪ ꯀꯩꯁꯨ ꯈꯟꯖꯟꯒꯅꯨ ꯅꯣꯏ ꯕꯕꯥꯗꯨ ꯀꯩꯁꯨ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯄꯗ ꯈꯤꯇꯪ ꯋꯥꯔꯅꯤ ꯑꯗꯨꯅ ꯑꯗꯩ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯃꯥꯏꯕꯗꯨ ꯀꯧꯈꯠꯂꯒ ꯃꯥꯅ ꯄꯥꯝꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯁꯦ ꯃꯤ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯥꯡꯍꯟꯗꯅꯕ ꯑꯗꯩ ꯄꯩꯁꯥ ꯂꯧꯊꯣꯛꯇꯅꯕ ꯃꯤꯉꯣꯟꯗꯩ ꯑꯗꯩ ꯃꯣꯏꯗꯩ ꯂꯧꯊꯣꯛꯈꯤꯕꯗꯣ ꯄꯤꯍꯟꯅꯤꯡꯕ ꯑꯗꯨꯝꯕꯒꯤꯅꯦꯕ ꯑꯗꯨ ꯏꯕꯦꯝꯃ ꯃꯤꯅꯅꯦ ꯊꯥꯖꯔꯒ ꯈꯨꯔꯝꯕꯗꯣ ꯃꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯊꯤꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯊꯥꯖꯔꯦ ꯑꯩꯅ ꯌꯥꯖꯔꯦꯅ ꯈꯨꯔꯨꯝꯖꯕꯅꯤ ꯑꯗꯨ ꯅꯪꯅ ꯈꯨꯔꯝꯈꯤꯕ ꯄꯩꯁꯥ ꯄꯤꯔꯛꯎꯅ ꯂꯧꯊꯣꯛꯎ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯅꯪ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯣꯏ ꯕꯕꯥꯗꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯎ ꯅꯪꯁꯨ ꯐꯤꯡꯒꯠꯀꯅꯨ ꯑꯗꯨꯒ ꯅꯪ ꯅꯁꯥ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯗꯨ ꯅꯪ ꯃꯇꯝꯁꯨ ꯆꯥꯔꯦ ꯆꯍꯤꯁꯨ ꯌꯥꯝꯃꯦ ꯅꯪ ꯌꯨꯝ ꯀꯩ ꯄꯥꯜꯂꯨ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯅ ꯄꯥꯅꯕ ꯍꯣꯠꯅꯧ ꯅꯪ ꯀꯅꯥ ꯂꯩꯇꯦꯅ ꯁꯣꯠꯊꯒꯅꯨ ꯅꯊꯟꯇ ꯄꯣꯛꯑꯦꯅ ꯁꯣꯠꯊꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯪꯒꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯃ ꯂꯩꯔꯦ ꯅꯪꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡꯉꯦ ꯈꯣꯡꯗꯣꯡꯉꯦ ꯑꯉꯥꯡ ꯄꯣꯛꯑꯦ ꯁꯦꯕꯥ ꯁꯦꯕꯤ ꯑꯩ ꯏꯃꯥꯁꯨ ꯂꯩꯇꯦ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯈꯟꯒꯅꯨ ꯅꯆꯦ ꯃꯤ ꯊꯥꯔꯛꯀꯦ ꯅꯪꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯃꯤ ꯋꯥꯠꯂꯦ ꯈꯟꯒꯅꯨ ꯑꯩ ꯃꯤ ꯊꯥꯔꯛꯀꯦ ꯅꯆꯦꯅ ꯅꯪꯒꯤ ꯅꯆꯦ ꯃꯌꯥꯝ ꯂꯩ ꯁꯪꯒꯥꯏꯁꯤꯗ ꯅꯅꯥꯎ ꯃꯌꯥꯝ ꯂꯩ ꯀꯣꯏꯔꯛꯎ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯅꯪꯅ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯀꯣꯏꯔꯛꯎ ꯑꯗꯩ ꯂꯥꯛꯏꯕ ꯀꯦꯁ ꯅꯨꯡ ꯃꯌꯥꯝ ꯌꯥꯎꯔꯨ ꯂꯥꯎ ꯅꯆꯦꯒꯤ ꯌꯨꯝꯁꯤꯗ ꯐꯝꯗꯣꯛꯎ ꯂꯥꯎ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯡꯉꯥꯟꯕꯗꯩ ꯎꯅꯕ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯦ ꯅꯪ ꯇꯥꯔꯨ ꯂꯥꯎ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯣ ꯃꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯊꯣꯛꯏꯀꯣꯅ ꯅꯪ ꯅꯁꯥꯁꯦ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯆꯦ ꯅꯅꯥꯎ ꯃꯌꯥꯝ ꯂꯩꯀꯣ ꯅꯪ ꯋꯥꯒꯅꯨꯀꯣ ꯅꯪ ꯅꯊꯟꯇ ꯄꯣꯛꯏ ꯅꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯀꯅꯥ ꯂꯩꯇꯦꯅ ꯇꯥꯟꯅꯐꯝ ꯂꯩꯇꯦꯅ ꯋꯥꯒꯅꯨꯀꯣ ꯅꯪꯑꯅ ꯑꯩꯅ ꯐꯖꯅ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯒ ꯆꯠꯍꯟꯈꯤꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯃꯥ ꯃꯁꯥꯁꯤꯁꯨ ꯃꯥꯁꯦ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯏꯕꯦꯝꯃꯁꯦ ꯃꯥꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯃꯥ ꯃꯁꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤ ꯑꯗꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯒꯤ ꯕꯕꯥꯁꯤꯅꯅꯦ ꯃꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯃꯊꯟꯇ ꯄꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯗꯥꯏꯗ ꯁꯣꯏꯈꯤꯅꯦꯒꯦꯅ ꯅꯥꯜꯂ ꯊꯝꯕ ꯑꯣꯏꯕ ꯊꯕꯛ ꯍꯜꯂꯦꯗꯅ ꯏꯆꯥꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯀꯩꯅꯣꯝ ꯂꯩꯔꯛꯑꯦ ꯃꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥ ꯈꯤꯇꯪ ꯅꯥꯔꯛꯄꯗ ꯃꯆꯥꯁꯤꯅ ꯂꯣꯛꯇꯪ ꯊꯨꯡꯕꯗ ꯃꯄꯥꯁꯤꯅ ꯇꯨꯝꯗꯕ ꯂꯤꯇꯜ ꯐ꯭ꯂꯋꯥꯔꯗ ꯊꯝꯃꯛꯑꯒ ꯃꯥꯁꯦ ꯌꯥꯝꯅ ꯑꯁꯥ ꯊꯝꯃꯛꯄ ꯃꯥꯁꯨ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯍꯩꯔꯛꯄꯀꯣ ꯀ꯭ꯂꯥꯁ 10ꯁꯦ ꯃꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯁꯦ ꯃꯥꯁꯦ ꯀꯩꯅꯣꯗ ꯇꯝꯃꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯕꯗ GPꯁꯦ 11 12 ꯌꯥꯎꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ GPꯗ ꯇꯝꯃꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯣ 12ꯁꯦ ꯍꯦꯛ ꯂꯣꯏꯔꯛꯄꯒꯤꯁꯤꯗ 12 ꯇꯝꯃꯤꯉꯩ 11 ꯇꯝꯃꯤꯉꯩꯗ ꯍꯥꯏꯕ ꯑꯣꯏ ꯃꯥꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯀꯣꯏꯏꯟ ꯏꯟꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯃꯥꯁꯦ ꯅꯨꯄꯥꯗꯨꯅꯗꯤ ꯅꯨꯄꯥꯗꯨꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯇꯝꯕ ꯑꯗꯨꯒ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯃꯥꯁꯦ ꯎꯈꯤꯕꯗꯒꯤ ꯃꯥꯅ GPꯗꯩ ꯊꯣꯛꯂꯛꯄꯗꯒꯤ ꯎꯈꯤꯕꯗꯒꯤ ꯉꯥꯎꯗꯅ ꯅꯨꯄꯥꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯩ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯨꯔꯦꯕ ꯅꯨꯄꯥꯁꯦ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯆꯦꯜꯂꯕ ꯑꯗꯩ ꯃꯣꯏ ꯕꯕꯥꯁꯤꯅ ꯁꯥꯎꯗꯅ ꯍꯦꯛꯇ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯗꯩ ꯆꯦꯜꯂꯨꯔꯒ ꯑꯩꯗꯤ ꯏꯆꯥ ꯌꯨꯝꯗ ꯊꯝꯃꯣꯏ ꯃꯥꯡꯉꯕꯅꯤ ꯆꯦꯜꯂꯨꯔꯗꯤ ꯑꯩꯗꯤ ꯁꯦꯝꯃꯔꯣꯏ ꯑꯅ ꯏꯟꯊꯣꯔꯛꯑꯕ ꯑꯗꯨ ꯏꯊꯨ ꯊꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯨꯍꯣꯡꯕꯁꯦ ꯑꯌꯨꯛꯇ ꯊꯤꯜꯂꯒ ꯑꯗꯨꯝ
nupa mayumda ayukta thillaga adum hongbido adumai Nungdangda dum. adumaina adu masina yumsida leireko adu leibasida imungsin kamain tawrongedane mi 30 chaba imung moigi matamdu cycle workshop tawi haiba moi makubokse adugi pesadi dum paiba nungaiba imung aduga cycle workshop sigi mi 3 yawba cycle ju yonba workshop su tawba adugi 3 ju yawba adai koigi magi nupasigi ne manaupa adai masan kakai adai moigi mabong mapu moi loi pulle imungse mi 30 mama saga thar si mayamse loi hotnaba mase hektane pura ma wahai yam fazaba ma haye sida muksu aina mukta sida crime dice pandri yam fazaba wahai ma hai mas mai hai aije imungdugi matamduda tolop pidana thamba minai ni haiba moigi imungi helper thamambase ma hek lakpade haidokre helper duna suramba thabak tune pura mana sawrise si thongu si thau si phengu si tayu si suna phije masan nani maupa manaupa ani loi sudoine mataigi jagat punamakki daidi sak injang ata imungsida ngak poek khwang tingthokpa phangdaba adai mai nupaduju nang nupi thiramina laitam to harga changhandre hai adu cycle workshop tu yaholle haireko moigiduda dukanda mai toraga moigi mai nupa mai moigi ka sidane mai nupa ga ban je leiba yade mai nupa changragana ma chang yadaba mane mok kam doine ma lergana mai nupa changi yadaba kokthorok doine mai toraga ma as karaida bu ngangdanaba chaidanaba si am hotnai mana ado karaida karida soibano khangde adum supen pendraba khangde adum tawi adum ngangi hai ngang ma su kong khumjade hai ko ngangdanaba sida honajabado wai yade mana ga masa sengdaba numisidi matamje ma sak phek huk asangamjade thabak mayamje loi tawriba adda mana thongdramina nei chaujung lakhlapado adaidi kainode dukse mai tawi mana thaba dukse inthorak toine zai launa inthoraga tharamaba dukse mane bokse wai terang thadoine adai bu moina mai trawmin ikaidan thadredana duk thani khangdena numit chupang ngangdoine adaidi ma jam thina imung jai mai yam thina tone hinga aduga mu kamai tawge habda akhoi manau paje nupi thiri ko yam kuina leirakandani mai macha ani yawre aduganda manau paje dine manau pai nupi di pura mathaktai kumaktabi mana tawningba khara tawraga ai ngasi hakchang ngamde lora dukse thaning matam thadoine ai ngasi hakchang ngamde thadra topi adai miron be hogde kare sukong gomakhidre manau pajena chela thingalle apoi changom yerum hawdana phutana sempak chaningi khe changningi chak chaningde adana aseta pura adana kari ngangam gidre mane bokse mase mathamoise am thina so ko maudunai na khunba adu matam chana lakba adugi mana matam cha hogdaba daidi mu kainoji koigi khana saina bje mungside am thoe ko yam thoe da nupajiju mai nupajiji phaiba ko onda luna tawje do mabanigi oinane yum panbasidane ningtamna yum panba phangide haiba koigi wari watai matai mana hoibe nominna da sanadana tuminna dana sije suang phangdaba nupajiju ne mama tungkra kanda workshop se changa saksa tuminna tumaga wa ngangna pagi makhon jibo tane na ne mai nupi ne nungsina yengjaba jibo ngamdaba tungdiba adai nupi jiju mai nupasidane wa am hai ngamjadaba mane bongna sawrakane sigine mane bongna tumdribo imungi thabak mayamse taiba nanba kasin koya phengba chamba loi torga hingbok leithogane mane bokna tungkra kanda changa tumdeba aduga natana mane bok tumdringa daga changa tumuradine irang tawdana maungnena nunga kadaiba aduni yam wana palakpa daidi mu nongma koigi mai nupasiga mamajiga je mai nupasina ju khangjarakpa koigi manau pagi nupidana kiba khotpa mayamsida mase ihalamba dadi maji mai nupase aduk yawna mathamoi somde haiba saigi mawumda khoi majina ta imane tam imane angang oina palakpanina sum khandomba ade manau pagi nupisi lakpadagi tawgiba mawung matawsida mamajina ngangamdaba daidi maji nungairaktreba ai nupidana sumai tawrakhiba hanade aina wa ngangbana yadaba de manau pa hoji mapanda laitamdana de mamajida kathatana ngangdana khumdana taningde keningde anade pesa piyu haibaga je koi jabai lesing ahum piyu haje pida yadaba adumai tawraga yam khenabasida mai nupase yam mathamoi sokki haiba mamajida majo khumba hore hai khanaba hore haiba daidi khanaraga numit lama mamaga yam thin khanai hai
ꯈꯟꯅꯕꯗ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯗꯥꯡꯁꯤꯗꯅꯦ ꯇꯨꯔꯦꯟꯗ ꯏꯁꯤꯡꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯍꯥꯏꯀꯣ ꯇꯨꯔꯦꯟꯗ ꯆꯣꯡꯊꯔ ꯁꯤꯔꯨꯔꯁꯤ ꯏꯆꯥ ꯑꯅꯤꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯟꯅ ꯆꯠꯂꯦ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯈꯟꯅꯔ ꯆꯠꯂꯦ ꯍꯥꯏꯌꯦ ꯁꯤꯔꯁꯦꯅ ꯃꯇꯩꯁꯤꯅꯅꯦ ꯍꯦꯛ ꯇꯨꯔꯦꯟꯒꯤꯅꯦ ꯃꯣꯏꯅ ꯂꯩꯔꯥꯏꯁꯦ ꯀꯨꯝꯊꯔꯛꯄ ꯈꯔ ꯀꯨꯝꯊꯔꯛꯄꯁꯤꯗ ꯇꯥꯟꯅꯔꯛꯏ ꯍꯥꯏꯌꯦ ꯃꯇꯩꯁꯦ ꯑꯗꯣ ꯃꯇꯩꯁꯦ ꯃꯇꯝꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯇꯥꯟꯅꯔꯛꯑꯦꯌꯦ ꯑꯗꯣ ꯃꯥꯅ ꯈꯥ ꯑꯃ ꯐꯥꯔ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯌꯨꯛꯇ ꯃꯥꯅ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏ ꯃꯥꯅ ꯁꯪꯒꯣꯝ ꯁꯦꯝꯃ ꯄꯤ ꯍꯥꯏ ꯕ꯭ꯔꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯃꯐꯝ ꯑꯃꯗ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯨꯒꯦꯀꯣꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛ ꯐꯝꯃꯨꯒꯦꯅ ꯈꯟꯕꯅꯦ ꯐꯝꯃꯨꯒꯦ ꯀꯥꯟꯗ ꯑꯗꯨꯒ ꯐꯣꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯔꯦꯅ ꯍꯥꯞꯀꯠꯂꯛꯏ ꯍꯥꯏꯀꯣ ꯍꯣꯇꯦꯜ ꯑꯃꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯔꯤꯡꯕ ꯑꯃꯅꯤꯀꯣ ꯑꯗꯨꯗ ꯁꯤꯔꯝꯃꯦ ꯅꯨꯄꯥ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒꯅ ꯍꯥꯞꯀꯠꯂꯛꯏ ꯍꯥꯏ ꯑꯗꯣ ꯅꯣꯏ ꯀꯩꯅꯣꯅꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯐꯣꯟꯒ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯀ ꯈꯔ ꯄꯥꯏꯈꯠꯅꯔꯛꯄ ꯃꯇꯝ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯥꯏꯗꯨꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯕꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯐꯤꯔꯣꯏꯐꯧꯗꯤ ꯈꯥꯡꯉꯝꯃꯦ ꯍꯥꯏ ꯏꯃꯨꯡꯁꯤꯗ ꯑꯗꯩꯗꯤ ꯃꯥꯁꯦ ꯁꯨꯝ ꯃꯃꯥꯁꯤꯅ ꯅꯪꯅꯅꯤꯅ ꯅꯪ ꯍꯦꯛ ꯂꯧꯔꯨꯕꯗꯩ ꯅꯪ ꯍꯦꯛ ꯊꯦꯡꯅꯕꯗꯩ ꯏꯆꯥꯁꯦ ꯃꯥꯡꯉꯕꯅꯦꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯕ ꯃꯉꯣꯟꯁꯤꯗ ꯑꯗꯩꯗꯤ ꯃꯧ ꯑꯃꯗꯨꯗꯤ ꯃꯆꯥ ꯄꯣꯛꯑꯦ ꯑꯗꯨꯁꯨ ꯍꯦꯜꯄꯔ ꯊꯝꯗꯅ ꯁꯨꯛꯀꯨꯝ ꯀꯨꯝꯃꯛꯇꯗꯅ ꯇꯧ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯃꯥꯅ ꯁꯤꯕꯗ ꯁꯨꯁꯥꯏꯠ ꯅꯣꯠ ꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯉꯝꯃꯝꯗ꯭ꯔꯦ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤꯅ ꯏꯔꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯃꯌꯥꯝꯕꯗꯒ ꯏꯔꯝꯃꯦꯌꯦ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯗꯗꯥ ꯅꯪꯅ ꯅꯆꯥꯃꯛꯅꯤ ꯈꯜꯂꯒ ꯁꯦꯝꯕꯤꯔꯛꯎꯀꯣꯅ ꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯩ ꯃꯌꯥꯝꯕꯁꯤꯅꯅꯦ ꯃꯌꯨꯝ ꯄꯥꯟꯗꯅ ꯍꯧꯖꯤꯛꯐꯥꯎ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯌꯣꯛꯑꯒ ꯂꯩ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯀꯅꯥꯝ ꯄꯜꯂꯝꯗ꯭ꯔꯒ ꯃꯆꯥ ꯑꯅꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯦꯅ ꯃꯥꯅ ꯐꯖꯅ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯅꯨꯄꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯒꯤ ꯃꯥꯁꯦ ꯃꯥꯅ ꯃꯄꯥꯝꯒꯤ ꯃꯄꯥꯁꯤꯗꯀꯣ ꯃꯥꯅ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤ나 ꯃꯄꯥꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯅ ꯄꯥꯜꯂꯛꯈꯤꯕꯅꯤꯅꯅꯦ ꯑꯩꯁꯦ ꯁꯤꯔꯐꯥꯎꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯁꯤꯔꯒꯦ ꯑꯗꯨꯒ ꯏꯄꯥꯝꯗ ꯑꯩ ꯁꯨꯛ ꯆꯥꯎꯕꯤ ꯑꯃ ꯍꯥꯏꯈ꯭ꯔꯔꯣꯏꯅꯅꯦ ꯃꯥꯁꯦ ꯍꯥꯏꯗ꯭ꯔꯕ ꯃꯤ ꯑꯃꯅꯦꯕ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯨꯝꯕ ꯈꯛ ꯆꯠꯄ ꯃꯣꯏꯒꯤ ꯗꯦꯕ ꯀꯔꯃ ꯊꯣꯛꯄ ꯈꯛ ꯆꯠꯄ ꯀꯔꯤꯝꯇ ꯃꯥꯒꯤ ꯑꯋꯥꯕ ꯀꯩꯁꯦ ꯍꯥꯏꯗꯕ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯄꯥꯜꯂꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯧ ꯑꯃ ꯁꯥꯔꯒ ꯃꯄꯥꯝ ꯆꯠꯄꯗꯗꯤ ꯁꯛꯂꯣꯟꯁꯦ ꯄꯨꯔꯥ ꯍꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯃꯥꯁꯦꯗ ꯃꯅꯦꯝꯕꯣꯛꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗ ꯃꯥꯅ ꯃꯄꯥꯁꯤꯗ ꯐꯣꯟ ꯇꯧꯕꯖꯥꯠꯅꯦ ꯕꯕꯥ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯕꯕꯥꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯍꯤꯡꯖꯒꯦꯅꯀꯣ ꯑꯗ ꯃꯄꯥꯅ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯄ ꯌꯥꯅꯤ ꯃꯣꯏꯒꯤ ꯑꯅꯤꯗꯨꯗꯤ ꯄꯣꯔꯛꯀꯅꯨ ꯍꯥꯏꯔꯛꯄ ꯑꯗꯩ ꯃꯥꯅꯁꯨ ꯁꯦꯝꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯗꯩ ꯏꯄꯥꯆꯧꯗꯨꯅ ꯄꯨꯔꯥ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯤꯈꯤꯕꯗꯩ ꯀꯩꯅꯣꯁꯤꯅ ꯂꯣꯏꯅ ꯃꯆꯥ ꯑꯅꯤꯗꯣ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤꯅꯀꯣ ꯆꯥꯕ ꯊꯛꯄ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁ꯭ꯀꯨꯜ ꯆꯠꯄ ꯂꯧꯕ ꯇꯨꯏꯁꯟ ꯊꯤꯟꯕ ꯂꯧꯕ ꯑꯗꯒꯤ ꯂꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯤꯒꯤ ꯀꯩ ꯂꯣꯏ ꯗꯥꯏꯇ ꯄꯨꯈ꯭ꯔꯦꯕ ꯃꯥꯅ ꯇꯨꯝꯕ ꯈꯛꯅꯤ ꯃꯥꯅ ꯊꯥꯖꯤꯜꯂꯛꯏꯁꯦ ꯑꯗꯩꯗꯤ ꯑꯇꯩꯁꯤꯅ ꯁꯨꯛ ꯐꯖꯅ ꯍꯣꯠꯅꯔꯕꯁꯤꯕꯨ ꯃꯣꯏꯗꯤ ꯃꯄꯥꯝꯁꯦ ꯋꯥꯏꯑꯦꯕ ꯅꯨꯄꯤꯁꯤꯒꯤꯗꯤ ꯑꯗꯨꯒ ꯃꯄꯥꯅꯁꯨ ꯃꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯛꯄ ꯁꯦꯝꯖꯔꯛꯄꯗꯨꯒꯤ ꯋꯥꯔꯤ ꯈꯛꯇꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯦꯝꯕꯁꯨ ꯉꯝꯃꯣꯏꯅ ꯃꯥꯗꯤ ꯋꯥꯈꯜ ꯂꯩꯅꯥꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯤꯡꯁꯤꯡꯉ ꯑꯗꯨꯝꯁꯨ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯊꯕꯛ ꯑꯃꯠꯇ ꯃꯄꯥꯟꯒ ꯊꯣꯛꯅꯁꯨ ꯁꯨꯕꯁꯨ ꯉꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯆꯠꯂꯦ ꯃꯄꯥꯝꯗ ꯆꯠꯂꯦ ꯃꯣꯏ ꯐꯖꯅ ꯌꯥꯅꯔꯒ ꯃꯀꯨꯕꯣꯛꯇ ꯍꯥꯏꯔꯝꯃꯒ ꯃꯀꯨꯕꯣꯛ ꯈꯣꯏꯔꯝꯃꯝꯃꯦ ꯃꯇꯩꯁꯦ ꯂꯥꯞꯅ ꯈꯣꯏꯔꯝꯃꯝꯃꯦ ꯇꯧꯔꯒ ꯃꯥꯁꯦ ꯆꯠꯂꯦꯕ ꯃꯥꯁꯦ ꯃꯄꯥꯝꯗ ꯅꯥꯗꯅ ꯂꯩ ꯂꯥꯏꯌꯦꯡꯗꯅ ꯆꯍꯤ ꯑꯃꯅꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩ ꯑꯗꯨꯒ ꯃꯥꯁꯦ ꯈꯔ ꯐꯒꯠꯂꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯃꯥ ꯀꯣꯂꯦꯖꯀ ꯇꯝꯊꯣꯛꯑꯦ ꯑꯗꯨ ꯇꯝꯊꯣꯛ ꯂꯣꯏꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯔꯒ ꯃꯥꯁꯤ ꯇꯨꯌꯦꯜꯞꯀꯁꯦ ꯊꯥꯗꯣꯛꯑꯒ ꯇꯝꯊꯣꯛꯑꯦꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯕꯅꯦꯕ ꯀꯣꯂꯦꯖꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯣꯖꯥꯒ ꯑꯣꯏꯔꯒ ꯄꯨꯔꯥꯅꯅꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯖꯔꯝꯃꯤꯁꯦ ꯆꯍꯤ 10 ꯂꯩꯖꯔꯝꯃꯤꯅꯦꯕ ꯃꯌꯨꯝ ꯄꯥꯟꯗꯅ ꯆꯍꯤ 8 9 ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅꯅꯦ ꯅꯌꯨꯝ ꯄꯥꯜꯂꯨ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯣꯏꯔꯣꯏ ꯍꯥꯏꯃꯟꯗꯅ ꯃꯥꯁꯨ ꯄꯥꯜꯂꯦ ꯑꯗ ꯃꯥꯅ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯕꯛꯇꯤ ꯇꯧꯏ ꯑꯗꯨꯒꯅꯦ ꯄꯨꯔꯥ ꯌꯨꯗ ꯑꯗꯒꯤꯗꯤ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯌꯨꯒ ꯖꯨꯋꯥꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯉꯥꯎꯁꯟꯅꯕꯗ ꯒꯨꯂꯤꯁꯨ ꯆꯥꯕ
ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯕ Mhm. ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯅ ꯁꯤꯜꯂꯒ ꯈꯣꯠꯂꯒ ꯄꯥꯜꯍꯟꯈꯤꯕ ꯐꯖꯅꯁꯨ ꯀꯣꯏꯅꯍꯧꯗꯕ ꯑꯗ ꯅꯨꯄꯥꯁꯤꯒꯤꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦꯅ ꯅꯨꯄꯥꯗꯨꯒꯤꯁꯨ ꯃꯆꯥ 2 ꯂꯩꯕꯀꯣ Mhm. ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯑꯗꯨꯗ ꯄꯥꯜꯂꯦꯗꯅ ꯄꯥꯜꯂꯒ ꯑꯃꯨꯛ ꯃꯥꯁꯦ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯃꯥꯁꯦ 2ꯔꯛ ꯁꯨꯔꯃꯤꯅ ꯏꯀꯥꯏꯗꯅ ꯃꯄꯥꯝꯗ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦꯕ ꯉꯝꯅ ꯉꯝꯅꯕ ꯑꯗꯨꯝ ꯃꯥꯁꯦ ꯃꯥꯅ ꯑꯃꯃꯨꯛ ꯇꯧ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯃꯥꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯇꯣꯂꯣꯞꯁꯦ ꯃꯃꯤꯠꯇ ꯂꯨꯄꯥ ꯑꯃ ꯎꯒꯦ ꯐꯪꯗꯦ ꯃꯥꯒꯤ ꯊꯛꯄ ꯆꯥꯕ ꯉꯥꯎꯕꯒꯤ ꯑꯗꯨꯝ ꯑꯣꯏꯖꯈꯤꯕ ꯑꯗꯩ ꯃꯆꯥꯁꯦ ꯑꯃꯨꯛ ꯑꯗꯨꯗ ꯃꯥꯁꯦ ꯃꯆꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯄꯣꯛꯑꯦꯕ ꯅꯨꯄꯤꯅ ꯑꯍꯟꯅꯤ ꯅꯨꯄꯥꯅ ꯑꯇꯣꯝꯕꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯊꯛꯑ ꯆꯥꯒ ꯅꯩꯕꯁꯨ ꯍꯦꯟꯃꯟꯗꯅ ꯑꯩ ꯄꯥꯝꯗꯗꯤ ꯆꯠꯂꯔꯣꯏꯅ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯍꯣꯝ ꯑꯃꯗ ꯆꯪꯖꯔ ꯑꯃꯨꯛ ꯂꯩ ꯍꯥꯏ ꯍꯣꯝꯁꯤꯗ ꯆꯪꯖꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯂꯥꯛꯃꯟꯗꯅ ꯍꯥꯏꯖꯗꯅ ꯊꯥ 5 ꯇꯔꯨꯛ ꯂꯩꯕꯁꯤꯗ ꯂꯥꯛꯃꯟꯗꯅꯅꯦ ꯐꯔꯕꯣꯏ ꯅꯤꯡꯗꯅ ꯑꯃꯨꯛ ꯍꯟꯖꯟꯅꯔꯦ ꯑꯗꯨꯁꯨ ꯍꯟꯖꯟꯅꯔꯒ ꯑꯗꯨꯝ ꯍꯥꯟꯅꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ Mhm. ꯐꯨꯕ ꯅꯩꯕ ꯍꯦꯛꯇꯅꯦ ꯃꯈꯧꯔꯤꯁꯦ ꯃꯦꯠꯂꯒ ꯅꯝꯁꯤꯟꯕ ꯃꯁꯝꯁꯦ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯊꯕ ꯆꯕꯦꯠ ꯀꯩꯅꯣ ꯈꯣꯡꯎꯞ ꯕꯨꯠꯁꯤꯅ ꯅꯦꯠꯁꯜꯂꯛꯄꯤ ꯑꯗꯩ ꯌꯥꯝ ꯅꯥꯇꯩ ꯆꯥꯗ ꯃꯥꯁꯦ ꯐꯨꯕ ꯑꯃꯨꯛꯇꯤ ꯐꯨꯃꯟꯗꯅ ꯃꯥꯁꯦ ꯋꯥꯟꯊꯔꯒ ꯇꯥꯕꯗꯅꯦ ꯃꯄꯥꯝꯗ ꯃꯣꯏ ꯂꯩꯀꯥꯏꯅ ꯄꯥꯎ ꯄꯤꯗꯅ ꯃꯄꯥꯁꯦ ꯂꯥꯛꯑꯒ ꯗꯥꯏꯔꯦꯛ ꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯔꯛꯑꯒ ꯃꯁꯨꯈꯩꯁꯤꯒ ꯈꯥꯏꯅꯔꯅꯤꯅ ꯅꯦꯛꯇꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯕ ꯀꯦꯁ ꯇꯧꯅꯗꯅ ꯀꯣꯔꯠꯇ ꯆꯦ ꯊꯥꯡꯒꯠꯅꯗꯅ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯐꯣꯟ ꯇꯧꯁꯜꯂꯛꯇꯅ ꯍꯥꯏꯖꯔꯛꯇꯅ ꯃꯃꯥꯟꯅꯕ ꯐꯣꯟ ꯇꯧꯍꯜꯂꯛꯇꯅ ꯍꯥꯏꯖꯃꯟꯕꯗꯩ ꯃꯥꯁꯨ ꯈꯥꯏꯅꯕꯗꯨꯗꯤ ꯏꯀꯥꯏꯕꯅꯤꯅ ꯑꯃꯨꯛ ꯍꯟꯖꯟꯅꯔꯨꯔꯦꯕ ꯃꯥꯅ ꯑꯗꯩ ꯃꯄꯥꯁꯤꯅ ꯅꯪ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤ ꯑꯩꯕꯨ ꯆꯪꯉꯥꯛꯍꯜꯂꯝꯕ ꯅꯪꯒꯤ ꯅꯌꯨꯝꯗꯒꯤ ꯑꯩꯅ ꯅꯪ ꯏꯆꯥꯁꯦ ꯀꯟꯗ ꯌꯥꯗꯦꯅ ꯄꯣꯔꯛꯈ꯭ꯔꯕꯅꯤ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯈꯣꯏꯔꯝꯍꯜꯂꯒꯁꯨ ꯅꯠꯇꯕ ꯊꯣꯛꯂꯛꯑꯣꯅ ꯀꯧꯊꯣꯛꯑꯒ ꯅꯪ ꯑꯃꯨꯛ ꯆꯠꯈꯤꯕ ꯅꯪ ꯂꯣꯏꯔꯕꯅꯦꯅ ꯃꯄꯥꯁꯦ ꯑꯃꯨꯛ ꯍꯥꯏꯈꯤꯕꯅ ꯑꯔꯣꯏꯕ ꯑꯣꯏꯕ Mhm. ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯍꯟꯖꯟꯅꯔꯦ ꯑꯗꯨꯁꯨ ꯐꯕ꯭ꯔꯥ ꯐꯠꯇꯕ ꯁꯦꯟꯇꯔꯗ ꯊꯝꯕꯩ ꯄꯩꯁꯥꯁꯨ ꯃꯥꯅ ꯄꯨꯊꯣꯛꯄ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛꯀꯁꯨ ꯍꯧꯕ ꯃꯥꯁꯦ ꯉꯥꯎꯔꯦꯕ ꯃꯁꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯚꯔꯥ ꯑꯝꯗ ꯂꯩꯔꯦꯕ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯈꯪꯍꯟꯗ꯭ꯔꯦ ꯍꯣꯝꯗꯒꯨꯝꯕ ꯂꯩꯔꯒꯗꯤ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯂꯥꯛꯄꯅꯤꯅ ꯍꯣꯝꯒꯤꯗꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦꯅ ꯄꯥꯎ ꯄꯤꯗ ꯌꯥꯗꯦ ꯃꯤ ꯂꯣꯠꯁꯤꯜꯂ ꯊꯝ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯃꯥꯁꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗ ꯂꯩꯔꯦ ꯅꯨꯄꯥꯁꯦ ꯈꯪꯍꯟꯗ꯭ꯔꯦꯕ ꯃꯐꯝ Mhm. ꯑꯗꯨ ꯂꯩꯕꯁꯤꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯚꯔꯥꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥꯁꯦ ꯃꯥꯁꯤꯗꯤ ꯊꯕꯛ ꯆꯠꯂꯦ ꯃꯤꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯂꯦꯕ ꯃꯥꯁꯦ ꯑꯣꯖꯥꯒ ꯑꯣꯏꯔꯛꯏꯕ ꯃꯤꯁꯦ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯂꯦꯕ Mhm. ꯑꯗꯨꯒ ꯃꯆꯥꯈꯩꯁꯦ ꯊꯥꯛ ꯉꯝꯅꯕꯅ ꯑꯗꯨꯒ ꯃꯥꯅ ꯊꯝꯃꯝꯃꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅꯅꯦ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯍꯥꯏꯗꯣꯔꯛꯄ ꯆꯍꯤ 5 ꯁꯨꯁꯥ ꯑꯩꯈꯣꯏ ꯆꯦꯆꯦꯗ ꯄꯨꯄꯨꯅ ꯄꯞꯄꯤ ꯇꯧꯕꯅꯤ ꯑꯗꯩꯗꯤ ꯁꯨꯝ ꯑꯉꯥꯡꯁꯤꯅ ꯍꯥꯏꯕꯗ ꯍꯩꯅꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯦꯕꯀꯣ ꯆꯦꯆꯦꯗꯣ ꯑꯌꯣ ꯅꯥꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯆꯦꯆꯦꯁꯦ ꯀꯞꯄꯅꯤ ꯂꯥꯎꯕꯅꯤ ꯄꯨꯄꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯗꯕꯅꯤ ꯀꯥꯏꯅ ꯑꯗꯨꯝꯕꯁꯦ ꯈꯔ ꯍꯥꯏꯕ ꯑꯗꯩ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯁꯦꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯍꯪꯉꯦꯕ ꯀꯩꯅꯣ ꯅꯪ ꯃꯄꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯗ ꯀꯞꯄꯦ ꯑꯉꯥꯡꯁꯦꯀꯣ ꯄꯨꯄꯨꯅ ꯍꯥꯏꯗꯣꯛꯑꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯨꯂꯞ ꯀꯥꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯍꯥꯠꯀꯅꯤ ꯍꯥꯏ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏ ꯑꯩ ꯍꯥꯏꯗꯣꯛꯑꯣꯏꯅ ꯑꯉꯥꯡꯁꯦ ꯀꯞꯄꯦ ꯑꯗꯩ ꯁꯤꯗꯗꯤ ꯌꯥꯔꯔꯣꯏꯅ ꯃꯃꯥꯁꯤꯅ ꯄꯨꯊꯣꯛꯑꯒ ꯃꯐꯝ ꯑꯃꯗ ꯒꯥꯔꯗꯦꯟ ꯑꯃꯗ ꯄꯨꯔꯒ ꯍꯪꯉꯕ Mhm. ꯑꯉꯥꯡꯁꯤꯅ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯦꯀꯣ ꯏꯖꯠ ꯂꯧ ꯂꯩꯔꯝꯃꯦꯕ ꯍꯅꯨꯕꯁꯤꯅ Mhm. ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯀꯦꯁꯁꯦ ꯊꯥꯡꯒꯠꯂꯦ Mhm. ꯅꯨꯄꯥꯁꯦ ꯐꯥꯔꯦ ꯃꯥ ꯇꯦꯁ ꯅꯨꯡ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯗꯁꯨ ꯐꯪꯉꯦꯕ Mhm. ꯃꯥꯅ ꯏꯖꯠ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯦꯀꯣ ꯑꯗꯨꯀꯥꯟꯗ ꯍꯦꯛꯇꯅꯦ ꯃꯥꯁꯦ ꯍꯣꯝ ꯑꯃꯗ ꯑꯗꯨꯀꯥꯟꯗ ꯆꯪꯖꯔꯒ ꯂꯩꯔꯦ ꯍꯥꯏꯌꯦꯕ Mhm. ꯑꯗꯩꯗꯤ ꯍꯦꯛꯇ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯌꯨꯝꯕꯨ ꯅꯨꯄꯤꯁꯤꯅ ꯂꯥꯛꯑ ꯄꯩꯁꯥ ꯄꯥꯝꯕꯩ ꯅꯆꯥ ꯌꯣꯟꯊꯣꯛꯄ ꯑꯗꯨꯗ ꯄꯩꯁꯥ ꯄꯥꯝꯕꯩ ꯅꯠꯇ꯭ꯔꯥ ꯚꯔꯥꯗ ꯂꯩꯔꯒ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯅꯆꯥ ꯌꯣꯜꯂꯒ ꯏꯖꯗꯥꯕꯤ ꯂꯧꯔꯒ ꯅꯨꯡꯉꯥꯏꯒꯦ ꯁꯤꯅꯤꯅꯦꯅ ꯍꯦꯛꯇ ꯈꯟꯅꯗꯅꯀꯣ Mhm. ꯇꯧꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯨꯄꯥꯗꯣ ꯖꯦꯜ ꯆꯪꯈꯤ ꯍꯥꯏ Mhm. ꯑꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯑꯃꯨꯛ ꯃꯄꯥꯗꯨꯁꯨ ꯑꯗꯨ ꯊꯧꯗꯣꯛꯇꯣ ꯊꯣꯛꯄꯗ ꯃꯄꯥꯗꯣ ꯍꯥꯏꯗꯗꯤ ꯌꯥꯗꯕꯅꯤꯅ ꯄꯥꯎꯗꯣ Right. ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯖꯟꯅꯔꯕ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯉꯥꯎꯔꯦꯕ ꯃꯥꯁꯦ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯚꯔꯥꯗ ꯂꯩꯔꯦ ꯃꯥꯁꯦ ꯀꯤꯔꯦꯕꯀꯣ ꯅꯨꯄꯥꯁꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯄꯥ ꯑꯝꯇ ꯐꯪꯉꯤ ꯆꯠꯅꯤꯡꯗꯕ ꯏꯆꯥ 2ꯁꯤꯒ ꯑꯩꯅ ꯂꯩꯕꯗ ꯁꯥꯟꯇꯤ ꯑꯣꯏꯒꯗꯕ ꯃꯐꯝꯁꯦ
ꯀꯗꯥꯏꯗꯅꯣꯅ ꯃꯥꯁꯦ ꯉꯥꯎꯕꯗꯨꯅꯦꯕ ꯎꯝ ꯅꯨꯄꯤ ꯍꯥꯏꯁꯤꯅꯀꯣ ꯍꯨꯟꯗꯣꯛꯄꯁꯨ ꯌꯥꯗ ꯏꯆꯥꯁꯦ ꯑꯗꯩ ꯄꯥꯡꯒꯜ ꯊꯣꯛꯅ ꯊꯧꯅꯥ ꯂꯩꯅ ꯆꯤꯡꯗ ꯃꯥꯟꯗ ꯍꯦꯛꯇ ꯌꯣꯠꯇꯨꯞ ꯄꯥꯏꯗꯅ ꯀꯣꯏꯂꯥ ꯊꯥꯗꯅ ꯈꯣꯂꯥꯗ ꯀꯩꯗ ꯂꯩꯗꯅ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯎꯕ ꯌꯥꯗ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯉꯒꯦꯅ ꯑꯗꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯑꯒ ꯁꯨꯔꯨꯕꯁꯨ ꯌꯥꯗ ꯑꯋꯥꯕꯅꯦ ꯄꯨꯔꯥ ꯑꯋꯥꯕꯅꯦ ꯁꯤꯕꯁꯨ ꯁꯤꯡꯉꯝꯗꯀꯣ ꯃꯥꯅꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯨꯟꯗꯣꯛꯑꯒ ꯃꯥꯅ ꯍꯥꯏ ꯑꯩꯈꯛ ꯁꯤꯈ꯭ꯔꯁꯤꯔꯥꯅ ꯑꯩꯈꯛ ꯁꯤꯔꯦ ꯏꯆꯥ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯇꯧꯍꯧꯅꯤ ꯑꯗꯩ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯁꯤꯔꯦ ꯀꯃꯥꯏꯅ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯑꯩ ꯍꯨ ꯏꯜꯂ ꯄꯤꯇ ꯁꯤꯒꯗ꯭ꯔꯥꯅ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯃꯤꯑꯣꯏꯕꯒꯤ ꯂꯣꯏꯔꯦꯕ ꯃꯥꯁꯦ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯨ ꯂꯥꯛꯑꯝꯃꯦꯕ ꯑꯩꯅ ꯅꯪ ꯐꯖꯅ ꯈꯜꯂꯨꯔꯣ ꯂꯥꯛꯑꯣ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯁꯤꯟꯕꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯩ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯨꯈꯤꯒꯦꯅ ꯆꯠꯈꯤꯕ ꯍꯦꯁ ꯁꯨꯃꯥꯏꯅꯅꯦ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯄꯨꯔꯥ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯗꯅ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯇꯥꯕ ꯅꯨꯄꯤ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯋꯥꯔꯤꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯍꯣꯏ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯃꯧ ꯅꯍꯥ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯧꯁꯦ ꯌꯥꯝ ꯅꯍꯥ ꯅꯠꯇꯦ ꯆꯍꯤ 38 ꯁꯨꯔꯝꯃꯅꯤ ꯃꯥꯁꯤ ꯋꯥꯡ ꯆꯥꯎꯋꯦ ꯀꯨꯆꯨ ꯀꯨꯃꯦꯟꯗꯤ ꯌꯥꯝ ꯉꯧꯕ ꯈꯣꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯅꯥꯇꯣꯃꯤꯁꯦ ꯌꯥꯝ ꯆꯨꯝꯕ ꯃꯃꯥꯏꯒꯁꯦ ꯁꯥꯡꯇꯛ ꯇꯥꯔ ꯃꯅꯥꯇꯣꯟꯒꯁꯦ ꯇꯨꯝꯇꯛ ꯇꯥꯔꯒ ꯃꯆꯤꯟꯒꯁꯦ ꯄꯤꯛꯑꯒ ꯃꯃꯤꯠꯀꯁꯦ ꯀꯣꯏꯔꯥꯎꯅꯔꯒ ꯑꯦꯅꯥꯇꯣꯃꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯀꯦꯔꯛꯄꯗ ꯌꯥꯝ ꯐꯖꯒꯗꯕ ꯃꯩꯗꯥꯗꯨ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯍꯣꯏ ꯍꯣꯏ ꯋꯥꯡ ꯆꯥꯎꯔꯗꯅꯀꯣ ꯋꯥꯡꯗꯤ ꯐꯖ ꯆꯥꯎꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯅ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯀꯞꯄꯒꯀꯣ ꯋꯥꯔꯤ ꯂꯤꯕꯁꯦ ꯍꯧꯔꯝꯗꯥꯏꯗ ꯃꯥꯏꯁꯤꯁꯨ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯤ ꯁꯤꯗꯁꯨ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯄꯨꯊꯣꯔꯛꯑꯦ ꯃꯥꯅ ꯑꯗꯨꯒ ꯏꯆꯦ ꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯩ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯐꯣꯇꯣꯅꯤ ꯇꯨ ꯂꯨꯍꯣꯡꯕꯩ ꯐꯣꯇꯣ ꯑꯃꯒ ꯀꯨꯟꯗꯣ ꯂꯦꯡꯕꯩ ꯑꯃꯒ ꯄꯨꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯧꯔꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯗꯣ ꯍꯣꯏ ꯑꯗꯨꯃꯁꯨ ꯐꯤꯔꯣꯟꯒ ꯍꯣꯡꯗꯣꯛꯑꯒ ꯅꯨꯡꯗꯥꯡꯒꯤ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯔ ꯐꯖꯅ ꯀꯥꯞꯄꯗꯣ ꯍꯣꯏ ꯊꯤꯟꯕꯒꯤ ꯃꯤꯒ ꯍꯟꯈ꯭ꯔꯒ ꯑꯗꯨꯃꯒ ꯆꯦ ꯇꯨ ꯁꯤꯗ ꯁꯤꯔꯤꯕ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯄꯥꯛꯄ ꯅꯦꯛꯀ꯭ꯂꯦꯁ ꯂꯤꯛ ꯑꯗꯩ ꯁꯅꯥ ꯑꯆꯧꯕ ꯕ꯭ꯔꯦꯁꯂꯦꯠ ꯆꯤꯞꯇꯨ ꯏꯆꯦ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯁꯤ ꯏꯁꯥꯅ ꯂꯣꯏ ꯁꯥꯖꯕ ꯉꯥꯛꯇꯅꯤ ꯏꯆꯦ ꯑꯁꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯑꯗꯣ ꯈꯨꯖꯤꯁꯦ ꯃꯥꯁꯦ ꯕ꯭ꯔꯦꯁꯂꯦꯠꯁꯨ ꯑꯗꯨ ꯑꯅꯤ ꯁꯨꯏ ꯑꯃ ꯃꯧꯅ ꯁꯤꯕ ꯑꯃ ꯈꯨꯖꯤ ꯀꯩꯅꯣꯁꯦ ꯁꯤꯁꯨ ꯁꯅꯥꯒꯤꯀꯣ ꯑꯗ ꯑꯩꯗꯤ ꯂꯨꯍꯣꯡꯕꯗ ꯑꯔꯨꯞ ꯑꯇꯥꯎ ꯁꯤꯔꯒ ꯍꯣꯡꯉꯣꯏꯅ ꯏꯆꯦ ꯑꯩ ꯏꯁꯥꯅ ꯁꯥꯖꯕ ꯁꯅꯥꯅ ꯍꯣꯡꯅꯦꯅ ꯏꯆꯦ ꯑꯩꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯁꯅꯥ ꯉꯥꯛꯇꯅꯦꯅ ꯂꯨꯍꯣꯡꯕꯩ ꯐꯣꯇꯣꯗꯨꯗꯁꯨ ꯃꯁꯥꯒꯤ ꯁꯅꯥ ꯑꯆꯧꯕ ꯅꯦꯛꯀ꯭ꯂꯦꯁ ꯀꯩꯀꯩꯗꯣ ꯂꯣꯏ ꯁꯤꯌꯦꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕꯩ ꯅꯨꯡꯗꯥꯡꯒꯤ ꯃꯣꯏꯒꯤ ꯑꯥꯗ ꯐꯃꯨꯡꯗ ꯃꯥꯏ ꯅꯨꯄꯥ ꯀꯥꯞꯄꯗꯨꯁꯨ ꯂꯣꯏ ꯁꯤꯀꯣ ꯃꯥꯏ ꯁꯅꯥꯁꯤꯡꯗꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯥꯏ ꯏꯆꯦ ꯁꯤꯒꯤ ꯁꯅꯥꯁꯤꯡꯁꯦ ꯉꯁꯤꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯞꯄꯦ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏ ꯑꯗ ꯃꯤ ꯑꯃꯃꯝꯒꯤꯀꯣ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯅꯨꯄꯤ ꯑꯃꯃꯝꯒꯤ ꯋꯥꯔꯤ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯝꯒꯅꯤꯀꯣ ꯏꯆꯦ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏ ꯂꯩꯔꯤꯕꯣꯏ ꯅꯤꯡꯕ ꯃꯅꯨꯡꯗꯗꯤ ꯏꯆꯦ ꯂꯣꯏ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯑꯁ ꯅꯪ ꯅꯨꯄꯥꯁꯨ ꯌꯥꯝ ꯐꯩꯅꯦ ꯌꯥꯝ ꯇꯞꯄꯤꯅꯦ ꯌꯥꯝ ꯐꯩꯅꯦ ꯑꯅꯗꯤ ꯃꯤꯅꯗꯤ ꯂꯣꯏ ꯍꯥꯏꯕ ꯃꯅꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕꯗ ꯅꯩꯔꯤꯕ ꯉꯥꯡꯉꯤꯕ ꯇꯥꯕ ꯉꯝꯗꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯗꯤ ꯏꯆꯦ ꯈꯪꯅꯗꯦꯀꯣ ꯃꯤꯅ ꯀꯩꯁꯨ ꯍꯥꯏ ꯑꯗꯩ ꯑꯃꯨꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯩꯅꯣ ꯄꯣꯛꯄꯗꯒꯤꯁꯨ ꯋꯥꯅ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯋꯥꯔꯦ ꯑꯩꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯥ ꯃꯇꯝ ꯈꯔ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯅꯨꯡꯉꯥꯏꯖꯔꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯑꯋꯥꯏꯕ ꯏꯄꯥꯛꯇꯨꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯉꯋꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯑꯅꯤꯁꯨ ꯌꯥꯎꯔꯦ ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯉꯥꯡꯁꯨ ꯆꯌꯦꯠꯅꯔꯦ ꯉꯋꯥꯏꯒꯤ ꯑꯩꯅ ꯁꯦꯟ ꯇꯥꯜꯂꯛꯄ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩ ꯇꯥꯟꯕ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯏꯆꯦ ꯍꯥꯏꯗꯅ ꯃꯥꯅꯅꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯣꯏꯒꯤ ꯏꯁꯇꯤꯌꯥꯔꯗꯣ ꯍꯦꯛ ꯂꯥꯏꯕꯛ ꯀꯠꯂꯒ ꯀꯥꯈꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯏ ꯋꯥꯔꯤꯁꯦ ꯂꯤꯊꯔꯛꯑꯦꯕꯀꯣ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯌꯦ ꯃꯇꯝꯁꯤꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ 3 ꯆꯥꯕꯣꯏ ꯆꯥꯗꯕꯣꯏꯅꯦ ꯃꯃꯥꯁꯤꯒ ꯃꯄꯥꯁꯤꯒꯅꯅꯦ ꯃꯄꯥꯁꯤꯅ ꯂꯥꯡꯕꯩꯗ ꯆꯠꯈ꯭ꯔꯒ ꯊꯥ 5 ꯇꯔꯨꯛ ꯂꯩꯔ ꯍꯜꯂꯛꯄ ꯃꯃꯥꯁꯤꯅ ꯑꯃꯗ ꯑꯃꯨꯛ ꯂꯧ ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛ ꯍꯤꯡꯒꯣꯜ ꯁꯨ ꯇꯧꯔꯒ ꯑꯁ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯆꯥꯔꯛꯏ ꯍꯥꯏ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃꯛꯇ꯭ꯔꯦ ꯍꯥꯏꯌꯦ ꯈꯔ ꯇꯝꯃꯝꯃꯒꯅꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯍꯥꯏ ꯉꯝꯗꯗꯅ ꯁꯔꯀꯥꯔꯒꯤꯗ ꯇꯝꯕꯗꯨꯕꯨ ꯍꯦꯛ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯎꯁꯣꯞ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤꯅꯦ ꯆꯥꯛ ꯑꯔꯦꯝꯕꯁꯦ ꯉꯥꯏꯔꯨꯗꯣꯏꯅꯦꯌꯦ
ꯑꯗꯨꯒ ꯑꯌꯨꯛ ꯐꯥꯎꯒꯁꯦ ꯆꯥꯗꯣꯏꯅꯦꯌꯦ ꯄꯨꯝꯕꯒꯁꯦ ꯈꯪꯗꯒꯩꯗꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯄꯨꯝꯃꯅꯤ ꯉꯔꯥꯡꯒꯤꯅꯤꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯡ 12 ꯁ꯭ꯋꯥꯏꯁꯦ ꯁꯤꯗ ꯑꯃꯨꯛ ꯆꯥꯁꯟꯗꯣꯏꯅꯦ ꯅꯨꯡꯗꯥꯡꯒꯤ ꯁꯔꯨꯛꯁꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯍꯧꯔꯛꯄ ꯃꯣꯏꯁꯦꯀꯣ ꯆꯥꯛꯁꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯗꯤꯅ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯇꯧꯕ ꯕ꯭ꯂꯥꯎꯁ ꯔꯥꯅꯤ ꯐꯤ ꯀꯩ ꯁꯨꯠ ꯁꯦꯠ ꯌꯣꯟꯕꯁꯦ ꯁꯤꯒꯤ ꯗꯨꯀꯥꯟ ꯑꯃꯗꯅꯦ ꯃꯥꯁꯦ ꯌꯥꯎꯍꯟꯕ ꯊꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨ ꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯊꯤꯟꯕ ꯀꯩꯅꯥꯒꯤ ꯃꯥꯅ ꯌꯣꯜꯂꯤꯕ ꯍꯦꯟꯂꯨꯝꯗꯨꯒꯤ ꯃꯄꯥꯟ ꯅꯥꯏꯕꯅꯦ ꯐꯅꯦꯛ ꯔꯥꯅꯤ ꯀꯩꯗꯣ ꯐꯤ ꯑꯗꯨꯒ ꯖꯨꯔꯥ ꯄꯥꯒꯗꯕ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯀꯩꯅꯥꯒꯤ ꯁꯤꯁꯦ ꯊꯤꯟꯕ ꯕ꯭ꯂꯥꯎꯁꯁꯦ ꯑꯗꯨꯒ ꯑꯔꯪꯕ ꯀꯩ ꯑꯗꯨꯝꯕ ꯊꯤꯜꯂꯒ ꯌꯣꯟꯕ ꯑꯗꯨꯗ ꯕ꯭ꯂꯥꯎꯁ ꯑꯝꯗ ꯑꯗꯨꯛꯑꯅ ꯃꯥꯁꯦ ꯃꯈꯨꯠꯁꯦ ꯌꯥꯝ ꯍꯩꯕ ꯌꯥꯝꯁꯨ ꯆꯦꯠꯄ ꯃꯑꯣꯡ ꯄꯨꯊꯣꯛꯄꯁꯨ ꯍꯩꯕ ꯃꯥꯗꯤ ꯍꯦꯛꯇ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩꯒ ꯂꯥꯟꯊꯦꯡꯅꯔꯒ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯗꯕ ꯌꯥꯗꯦꯅ ꯑꯉꯥꯡ ꯄꯤꯁꯛ ꯃꯥꯅ ꯑꯗꯨꯁꯦ ꯊꯤꯜꯂ ꯍꯣꯠꯅꯔꯛꯈ꯭ꯔꯦ ꯗꯤꯖꯥꯏꯟꯁꯦ ꯃꯥꯅ ꯄꯨꯊꯣꯛꯇꯅ ꯂꯣꯟꯗꯅ ꯃꯥꯅ ꯇꯧꯕꯁꯦ ꯄꯥꯝꯃꯦꯅ ꯀꯩꯅꯥ ꯑꯃꯒꯤ ꯃꯃꯥꯟꯅꯕꯤꯅꯁꯨ ꯍꯥꯏꯔꯛꯄ ꯃꯥꯅ ꯍꯣꯡꯉꯨꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗꯨꯒꯤ ꯂꯨꯍꯣꯡꯒꯗꯕ ꯀꯩꯁꯨꯝ ꯍꯥꯏꯔꯛꯄꯤ ꯑꯁ ꯏꯅꯝꯃꯩꯁꯦ ꯐꯖꯩꯅ ꯑꯗꯩꯃꯨꯛ ꯀꯩꯅꯥꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯈꯨꯟꯗꯨꯒꯤꯁꯨ ꯍꯥꯏꯔꯛꯄꯤ ꯇꯧꯔꯒ ꯑꯗꯨꯒ ꯄꯥꯒꯗꯕ ꯁꯦꯡꯒꯥꯎꯁꯤꯁꯨ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏ ꯄꯩꯁꯥꯁꯦ ꯐꯖꯅ ꯇꯥꯜꯂꯛꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯅꯁꯨ ꯃꯥꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯄꯥꯝꯕꯒꯤꯗꯃꯛ ꯔꯥꯅꯤ ꯐꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯀꯩꯁꯨ ꯂꯩꯕ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯈ꯭ꯔꯦꯕ ꯍꯦꯟꯂꯨꯝꯒꯤꯁꯦ ꯃꯄꯨꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯗꯤ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯌꯥꯎꯗꯅ ꯄꯔꯅꯥꯏꯁꯦ ꯐꯖꯅ ꯇꯨꯝꯈꯠꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯦꯛ ꯗꯨꯀꯥꯟ ꯁꯨꯃꯥꯏꯅ ꯃꯥꯌꯣꯛꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯐꯝꯃꯦꯕ ꯗꯨꯀꯥꯟ ꯑꯃꯈꯛ ꯑꯗꯨꯗ ꯌꯥꯎꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯃꯥꯁꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯕ ꯃꯣꯏꯒꯤꯗꯤ ꯍꯦꯟꯂꯨꯝꯒꯨꯝꯕ ꯁꯨꯝꯕ ꯏꯁꯇꯣꯔꯁꯤꯗꯤ ꯃꯤꯡꯖꯦꯠ ꯉꯥꯛꯇ ꯈꯥꯗ꯭ꯔꯥ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤꯅ ꯑꯃꯨꯛ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ ꯒ꯭ꯔꯣꯁꯔꯤꯁꯤꯅ ꯑꯃꯨꯛ ꯂꯣꯏ ꯐꯥꯠꯇꯣꯛꯏꯗꯅ ꯑꯗꯨꯝ ꯌꯦꯡꯅꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯄꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯃꯣꯏ ꯌꯨꯝꯕꯨꯁꯤꯒꯤ ꯂꯣꯏꯔꯒ ꯆꯥꯔꯒ ꯊꯣꯛꯂꯛꯑꯅꯤ ꯊꯣꯡ ꯍꯥꯡꯉꯅꯤ ꯃꯣꯏꯁꯨ ꯍꯥꯡꯉꯝꯃꯅꯤ ꯑꯗꯨꯝ ꯌꯦꯡꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯀꯤꯌꯥꯔ ꯂꯧꯕꯤꯕ ꯑꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯁꯤꯗ ꯑꯗꯩ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥꯁꯦ ꯇꯛꯈꯠꯇꯅ ꯍꯥꯏꯔꯛꯑꯦ ꯏꯟꯈꯠꯂꯛꯄꯁꯤꯗ ꯃꯁꯛꯀꯁꯦ ꯋꯥꯡ ꯆꯥꯎꯔ ꯐꯖꯕꯅꯤꯅ ꯀꯦꯔꯛꯄꯗꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯇꯥꯟꯅꯗꯅ ꯍꯦꯛꯇ ꯃꯥꯁꯤ ꯅꯨꯄꯥꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯃꯇꯝꯁꯤꯗ ꯗꯥꯛꯇꯔ ꯇꯝꯕ ꯀꯅꯥꯏ ꯁꯤꯐꯥꯏ ꯑꯣꯏꯕ ꯑꯣꯖꯥ ꯑꯣꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯥꯁꯤꯅ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯃꯥ ꯌꯥꯎꯔꯤꯕ ꯍꯦꯟꯂꯨꯝꯁꯤꯒꯤ ꯃꯅꯥꯛꯀꯤ ꯅꯨꯄꯥꯈꯩ ꯑꯗꯩ ꯍꯦꯟꯂꯨꯝ ꯃꯄꯨꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯀꯥꯏꯒ ꯌꯥꯝ ꯍꯥꯏꯔꯦ ꯅꯨꯄꯥꯁꯦ ꯑꯗꯣ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯈꯤꯕ ꯃꯥꯅ ꯏꯟꯈꯠꯂꯛꯄꯗ ꯃꯥꯕꯨ ꯁꯦꯟꯅꯕꯤꯈꯤꯕ ꯑꯗꯩ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠꯁꯦ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯃꯉꯣꯟꯗ ꯂꯣꯟꯅ ꯄꯤꯔꯝꯕ ꯑꯗꯩ ꯃꯥꯒꯤ ꯇꯣꯂꯣꯞ ꯐꯪꯕꯒꯁꯦ ꯃꯥꯅ ꯅꯨꯄꯤꯁꯤꯗꯒ ꯄꯤꯔꯛꯇꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯇꯝ ꯐꯪꯕꯗ ꯋꯥꯔꯤꯒ ꯁꯥꯗꯅ ꯑꯗꯨꯝ ꯍꯧꯃꯤꯟꯅꯔꯛꯈ꯭ꯔꯕꯅꯤꯅ ꯃꯥꯅꯁꯨ ꯅꯨꯡꯁꯤꯔꯦꯕ ꯑꯗꯩ ꯃꯥ ꯅꯨꯄꯤꯁꯦ ꯃꯔꯨꯞ ꯍꯧꯔꯦ ꯅꯨꯄꯥꯁꯨ ꯌꯥꯎꯍꯜꯂꯦ ꯃꯔꯨꯞꯁꯦ ꯍꯥꯟꯅ ꯄꯤꯕꯤꯔꯦ ꯇꯧꯗꯅ ꯅꯨꯄꯤꯁꯤꯒꯤꯁꯨ ꯐꯪꯉꯦ ꯊꯥꯗꯣꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤꯗꯤ ꯋꯥꯕꯅꯤꯅ ꯃꯌꯨꯝꯂꯣꯝꯗ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯤ ꯈꯣꯠꯂꯤꯅ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯂꯧꯈꯤꯕ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤꯗꯤ ꯂꯥꯛ 3-4ꯒꯁꯦ ꯊꯥꯗꯣꯛꯇꯅ ꯃꯔꯅꯥꯏ ꯄꯥꯏꯗꯅ ꯑꯗꯩ ꯃꯥꯏ ꯁꯅꯥ ꯂꯤꯛ ꯃꯊꯪ ꯁꯥꯖꯟꯖꯔꯦ ꯃꯁꯥ ꯃꯊꯟꯇ ꯑꯗꯩ ꯃꯃꯥ ꯃꯄꯥꯒꯤꯐꯥꯎ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯗꯅꯦ ꯃꯥꯁꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯂꯦ ꯊꯥꯒꯠꯅꯔꯦ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗ ꯈꯨꯠ ꯊꯤꯟꯅꯕꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯅꯔꯦꯕ ꯍꯣꯏ ꯌꯦꯡꯉꯨ ꯃꯁꯥꯅ ꯁꯥꯔꯒꯅꯤ ꯂꯤꯛ ꯅꯨꯡ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯗꯣ ꯆꯔꯥꯐꯧ ꯅꯥꯝꯃ ꯆꯥꯔꯒ ꯃꯤꯉꯣꯟꯗꯩ ꯅꯤꯔ ꯆꯥꯔꯝꯕ ꯏꯃꯨꯡꯅꯦꯁꯦ ꯑꯗꯩ ꯃꯃꯥ ꯃꯄꯥꯗ ꯐꯪꯉꯤ ꯄꯤꯕ ꯌꯥꯕ ꯄꯤꯔꯛꯏ ꯑꯍꯤꯡ ꯇꯨꯝꯗꯒ ꯏꯃꯥꯅ ꯕ꯭ꯂꯥꯎꯁ ꯊꯤꯜꯂꯤ ꯑꯥꯗ ꯕ꯭ꯂꯥꯎꯁꯇꯨ ꯂꯣꯜꯂꯤꯅꯅꯦ ꯃꯤꯈꯩꯁꯤꯅ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯅ ꯃꯥꯁꯦ ꯂꯣꯏ ꯊꯥꯒꯠꯅꯔꯦꯕ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯁꯪꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯩ ꯆꯩꯔꯥꯎꯕꯒ ꯌꯨꯝꯗ ꯍꯩꯊꯕꯁꯦ ꯃꯣꯏꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯅꯒꯁꯨ ꯂꯣꯏ ꯂꯨꯅ ꯇꯧꯔꯦꯀꯣ ꯃꯁꯝ ꯃꯅꯥꯒꯁꯤꯅ ꯁ꯭ꯋꯥꯏꯃꯨꯛ ꯌꯧꯗꯅ ꯍꯦꯛꯇ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟ ꯁꯣ ꯗꯤꯖꯥꯏꯅꯔ ꯑꯃꯅ ꯃꯣꯏꯗꯒꯤ ꯍꯦꯛ ꯔꯥꯅꯤ ꯐꯤ ꯀꯩ ꯂꯧꯕꯁꯦ ꯑꯁ ꯅꯪ ꯁꯣ ꯊꯣꯛꯁꯤ ꯅꯪ ꯃꯣꯗꯦꯂꯔ ꯑꯣꯏꯌꯣ ꯁꯣ ꯊꯣꯛꯁꯤ ꯑꯦꯜꯕꯝ ꯀꯨꯝꯁꯤ ꯅꯪ ꯑꯗꯨꯝ ꯐꯤꯂꯝ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯄꯥꯝꯃꯨꯏꯅ ꯑꯁ ꯌꯥꯝ ꯍꯥꯏꯌꯦ ꯃꯉꯣꯟꯗꯀꯣ ꯑꯗꯩ ꯃꯣꯏꯅꯒ ꯃꯇꯝꯁꯤꯗ ꯐꯣꯟ ꯅꯨꯡꯁꯦ ꯊꯣꯛꯂꯛꯑꯦ ꯐꯖꯅ ꯐꯣꯟ ꯄꯥꯏꯅꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯁꯤꯗ ꯑꯗꯩ ꯃꯥꯁꯦ ꯐꯣꯟꯗꯒ ꯃꯣꯏꯅ ꯍꯥꯞꯀꯠꯄꯤꯗꯅ ꯃꯥꯅꯒ ꯁꯦꯠꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯀꯦꯕꯗ ꯌꯥꯝ ꯑꯦꯅꯥꯇꯣꯃꯤꯗ ꯆꯨꯝꯕꯗ ꯃꯥꯅ ꯁꯣꯒ ꯀꯩ ꯊꯣꯛꯀꯗꯕꯁꯦ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕꯅꯤꯅ ꯃꯥꯅ ꯏꯪꯂꯤꯁꯀ ꯀꯩꯁꯦ ꯉꯥꯡꯕ ꯉꯝꯗꯕꯅꯤꯅ ꯃꯁꯥꯅ ꯃꯥꯅ ꯀꯤꯖꯔꯦꯕ ꯊꯣꯛꯆꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ
ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯆꯪꯉꯛꯏ ꯍꯥꯏꯕ ꯆꯪꯉꯛꯀꯦ ꯍꯥꯏ ꯅꯪ ꯅꯆꯥꯗꯣ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯃꯃꯥꯁꯤꯅ ꯇꯧꯅꯨ ꯅꯪ ꯃꯤꯒꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕꯅꯤ ꯃꯁꯥꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯂꯩꯍꯧ ꯑꯩꯈꯣꯏꯁꯦ ꯋꯥꯅ ꯍꯧꯔꯛꯄꯅꯤ ꯅꯪ ꯉꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯗꯤ ꯅꯅꯥꯎ ꯃꯌꯥꯝꯁꯦ ꯌꯦꯡꯉꯛꯄ ꯉꯝꯗꯣꯏꯅꯤ ꯈꯤꯇꯪꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯪ ꯍꯥꯏꯕꯁꯦ ꯃꯥꯅ ꯏꯃꯥ ꯊꯕꯛ ꯇꯧꯕ ꯃꯤ ꯈꯛꯇꯅ ꯃꯤ ꯅꯠꯇꯦ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯟꯅ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯥꯁꯤꯅꯅꯦ ꯑꯩꯁꯦ ꯂꯩꯕꯗ ꯍꯌꯦꯡ ꯑꯩ ꯅꯨꯡꯉꯥꯏꯔꯗꯧꯅꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯔꯣꯏꯗꯕꯅꯤ ꯅꯨꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯧꯅꯤ ꯏꯃꯥ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩ ꯏꯁꯥꯒꯤ ꯏꯔꯟꯅꯥꯏꯁꯨ ꯃꯌꯥꯝ ꯄꯥꯏꯖꯔꯦ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯍꯌꯦꯡ ꯑꯗꯨꯝ ꯗꯨꯀꯥꯟ ꯅꯨꯡꯒꯥꯜ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯩꯅꯣꯒꯁꯦ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯀꯥꯏꯊꯣꯛꯑꯒꯁꯨ ꯑꯗꯩ ꯑꯩ ꯃꯔꯨꯞ ꯐꯪꯗꯕ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯏꯃꯥ ꯗꯨꯀꯥꯟ ꯍꯥꯡꯗꯣꯛꯑꯒꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯒ ꯒꯥꯅ ꯍꯥꯏꯔꯒ ꯃꯆꯥꯁꯤꯅ ꯂꯦꯞꯆꯈ꯭ꯔꯕꯅꯤꯅ ꯃꯃꯥ ꯍꯣꯏꯁꯨ ꯊꯨꯒꯥꯏ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅꯤꯁꯤ ꯆꯦꯜꯂꯦ ꯑꯗꯩꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯃꯛ ꯅꯨꯄꯥꯁꯤꯒꯤ ꯄꯩꯁꯥ ꯂꯩꯇꯦꯅ ꯃꯥꯅ ꯄꯩꯁꯥꯁꯦ ꯄꯤ ꯊꯤꯟꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯗ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯁꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯔꯝꯗꯕ ꯑꯗ ꯃꯥꯅ ꯑꯩꯗꯣ ꯑꯩ ꯏꯔꯟꯅꯥꯏ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯃꯇꯝ ꯁꯥꯡꯅꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯛꯑꯦ ꯏꯁꯥꯒꯤ ꯆꯍꯤ 12ꯗꯒꯤ ꯁꯤꯗ ꯌꯥꯎꯔꯛꯄꯁꯤꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯆꯍꯤ 18ꯗ ꯄꯥꯜꯂꯤꯅꯦꯕ ꯆꯍꯤ 10ꯁꯦ ꯑꯩ ꯄꯨꯔꯥ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯆꯍꯤ ꯀꯩꯅꯣ 10ꯃꯨꯛꯁꯦ ꯑꯩ ꯐꯖꯅ ꯏꯔꯟꯅꯥꯏ ꯇꯥꯜꯂꯛꯑꯦ ꯐꯖꯅ ꯑꯗꯨꯅ ꯑꯩ ꯑꯩꯈꯣꯏꯔꯣꯝꯒꯤ ꯊꯤꯟꯕ ꯂꯥꯛꯄ ꯈꯣꯠꯄ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯖꯣꯞ ꯇꯧꯅꯤꯡꯗꯦ ꯌꯨꯝ ꯑꯃ ꯁꯥꯁꯤ ꯈꯣꯠꯁꯦꯅ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯎꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯔꯨꯞ ꯐꯪꯕ ꯂꯣꯏ ꯄꯤꯔꯦ ꯅꯨꯄꯥꯁꯤꯒꯤꯁꯨ ꯍꯥꯞꯀꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛ 10ꯒ 4-5 ꯆꯪꯗꯅ ꯆꯦꯛꯀꯤ ꯌꯨꯝ ꯃꯊꯛ ꯃꯈꯥ ꯀꯥ ꯑꯃꯒꯤ ꯃꯊꯛꯇꯅ ꯃꯣꯏ ꯂꯩꯔꯦ ꯃꯈꯥꯗꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯃꯅꯦꯝ ꯃꯀꯨ ꯂꯩꯔꯦ ꯃꯅꯤꯡꯗꯅ ꯆꯥꯛꯁꯪ ꯑꯃ ꯇꯞꯊꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯂꯨꯍꯣꯡꯕꯩ ꯕꯥꯇꯣꯟ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠꯁꯦ ꯁꯤꯗꯁꯨ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯂꯣꯅ ꯂꯨꯄꯥ 1,00,000 ꯉꯧꯔꯣꯛ ꯉꯧꯅ ꯄꯤ ꯍꯥꯏꯀꯣ ꯃꯇꯝꯁꯤꯗ 1,53,000 1,00,000 ꯍꯥꯏꯕꯁꯤ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤ ꯂꯨꯍꯣꯡꯉꯦ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯔꯦꯀꯣ ꯂꯨꯍꯣꯡꯕꯩ ꯅꯨꯡꯗꯥꯡꯁꯤꯗꯒꯤ ꯅꯨꯄꯥꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪ ꯃꯊꯥ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯃꯊꯥ ꯁꯥꯏꯁꯦꯅ ꯂꯨꯄꯥ 1,50,000 ꯄꯨꯁꯜꯂꯤ ꯌꯨꯝ ꯁꯥꯕꯩ ꯈꯔ ꯑꯃꯒ ꯂꯨꯍꯣꯡꯕꯩ ꯈꯔ ꯑꯃꯒ ꯄꯨꯔꯒ ꯉꯥꯛꯇꯅꯤ ꯂꯨꯍꯣꯡꯕꯩꯁꯦꯅ ꯍꯥꯏꯔꯕ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯜꯂꯁꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯦꯅ ꯃꯣꯏꯁꯦ ꯇꯨꯝꯃꯕ ꯅꯣꯡꯉꯥꯟꯕꯗ ꯄꯩꯁꯥꯁꯦ ꯊꯧ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯃꯥꯒꯤ ꯃꯔꯟꯅꯥꯏ ꯈꯔ ꯊꯥꯗꯣꯛꯍꯧꯕ ꯑꯗꯒꯤꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯃꯔꯨꯞꯁꯦ ꯐꯪꯉ ꯄꯤꯁꯜꯂꯛꯀꯦ ꯍꯥꯏꯔ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯑꯃꯨꯛ ꯄꯤꯈ꯭ꯔꯒ ꯄꯩꯁꯥꯁꯦ ꯉꯧꯔꯣꯛ ꯉꯧꯅ 1,50,000ꯁꯦ ꯂꯣꯏ ꯁꯤꯡꯗꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯕꯛ ꯑꯃ ꯀꯧꯔꯛꯑꯦꯅ ꯌꯥꯍꯧꯁꯦꯅ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤꯅꯦ ꯉꯥꯔꯤ ꯊꯨꯝ ꯏꯟꯖꯥꯡ ꯑꯃꯁꯦ ꯃꯅꯦꯝꯕꯣꯏꯅ ꯑꯝꯇ ꯂꯩꯗ꯭ꯔꯦ ꯍꯥꯏꯕ ꯃꯥ ꯄꯩꯁꯥ ꯊꯣꯛꯄꯅꯦꯅ ꯃꯧꯁꯦ ꯂꯣꯏ ꯂꯩꯔꯕꯗꯩ ꯃꯥꯗꯤ ꯂꯥꯛꯄꯒ ꯑꯃꯨꯛꯁꯨ ꯆꯥꯛꯃꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯃꯥꯒꯤ ꯕ꯭ꯂꯥꯎꯁ ꯊꯤꯟꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯒꯗꯕꯁꯦ ꯑꯝꯇ ꯉꯝꯈꯤꯗ꯭ꯔꯦ ꯅꯥꯗꯅ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯌꯥꯗꯗꯅ ꯑꯗꯩ ꯑꯃꯨꯛ ꯊꯕꯛꯁꯤꯃꯇꯪꯗꯤ ꯇꯧꯍꯧꯁꯤꯅ ꯍꯣꯏ ꯑꯗꯨꯗꯤꯅ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯌꯥꯝ ꯋꯥꯅ ꯁꯥꯒꯠꯆꯔꯛꯄ ꯁꯅꯥꯁꯤꯡꯁꯦ ꯂꯣꯏ ꯀꯥꯏꯔꯒꯅꯦ ꯃꯥꯒꯤ ꯊꯕꯛꯁꯦ ꯅꯣꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯅꯣꯝꯃꯒ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯅꯣꯝꯃꯒ ꯊꯕꯛꯁꯦ ꯀꯩꯅꯣ ꯀꯣꯔꯣꯅꯥ ꯂꯩꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯊꯕꯛꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯍꯥꯏꯗꯣꯛꯇꯕꯤꯗ ꯄꯨꯔꯥ ꯂꯦꯞꯄ ꯂꯩꯅꯈ꯭ꯔꯦ ꯅꯨꯄꯥꯁꯨ ꯗꯨꯀꯥꯟ ꯆꯠꯄꯁꯨ ꯆꯠꯇ꯭ꯔꯦ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯍꯥꯡꯗ꯭ꯔꯦꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯕ꯭ꯂꯥꯎꯁꯀꯤꯁꯨ ꯂꯣꯏꯅꯃꯛ ꯂꯣꯟꯅꯔꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯀꯟꯁꯤꯜꯂꯛꯄ ꯃꯄꯥꯟ ꯊꯣꯛ ꯌꯥꯗꯕꯁꯦ ꯆꯥꯅꯤꯡꯉꯥꯏꯁꯦ ꯂꯩꯔꯛꯇꯗꯅ ꯃꯥꯏ ꯐꯅꯦꯛ ꯐꯤꯔꯣꯜꯁꯦ ꯃꯔꯣꯟ ꯍꯥꯞꯄꯛꯄꯁꯦ ꯌꯣꯜꯂ ꯆꯥꯏꯌꯦꯀꯣ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯔꯦ ꯃꯇꯝꯁꯤꯗ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯑꯉꯥꯡ ꯄꯣꯛꯄꯒꯤꯁꯦ ꯃꯅꯦꯝ ꯃꯀꯨꯁꯤꯅ ꯃꯣꯏꯒꯤ ꯂꯩꯇꯕꯗꯤꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯥꯒꯤ ꯑꯉꯥꯡ ꯄꯣꯛꯄꯩꯗꯃꯛꯇꯗꯤꯅꯦ ꯅꯪ ꯆꯦꯛ ꯆꯠꯂꯕ꯭ꯔꯥ ꯆꯦꯛ ꯆꯠꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯔꯕ꯭ꯔꯥ ꯑꯉꯥꯡ ꯄꯣꯛ ꯆꯠꯇꯣꯏꯗꯣ ꯄꯩꯁꯥ ꯂꯩꯔꯕ꯭ꯔꯥ ꯁꯨꯡꯍꯪ ꯍꯪꯗꯦꯌꯦꯀꯣ ꯃꯥ ꯂꯣꯏ ꯍꯣꯠꯅꯖꯔꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯨꯕꯥꯡꯁꯦ ꯊꯥꯕ ꯐꯨꯕ ꯈꯣꯠꯄꯗꯤ ꯇꯧꯗꯦ ꯃꯉꯣꯟꯗ ꯃꯥ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯇꯧꯗꯕꯗꯤ ꯇꯧꯗꯦ ꯍꯥꯏꯅꯤ ꯑꯩ ꯍꯥꯏꯖꯜꯂꯣꯏꯅ ꯑꯩ ꯍꯥꯏꯖꯟꯕ ꯑꯣꯏꯗꯕ ꯉꯥꯡ ꯍꯩꯇꯦꯅ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯁꯨ ꯀꯩꯁꯨ ꯃꯉꯣꯟꯗ ꯅꯩꯕ ꯈꯣꯠꯄ ꯉꯥꯡꯕ ꯏꯁꯧ ꯂꯥꯡ ꯑꯗꯨꯝꯕꯗꯤ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯒ ꯑꯗꯩ ꯑꯃꯨꯛ ꯄꯩꯁꯥꯁꯨ ꯁꯨꯝ ꯊꯣꯛꯇ꯭ꯔꯕꯅꯤ나 ꯀꯣꯔꯣꯅꯥꯁꯤ ꯂꯩꯗꯤ ꯂꯩꯔꯒ ꯈꯤꯇꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯔꯛꯄ ꯃꯇꯝꯗꯣ ꯑꯗ ꯏꯁꯤꯡ ꯒꯥꯔꯤ ꯑꯃ ꯂꯩꯔꯁꯤ ꯑꯗꯨꯒ
ꯀꯩꯅꯣ ꯇꯧꯔꯁꯦꯅ ꯂꯣꯟ ꯑꯃꯈꯛ ꯂꯧꯔꯒ ꯏꯁꯤꯡ ꯒꯥꯔꯤꯁꯦ ꯂꯩꯔꯦ ꯍꯥꯏꯀꯣ ꯑꯗꯨ ꯏꯁꯤꯡ ꯒꯥꯔꯤꯁꯦ ꯑꯣꯔꯗꯔꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕ ꯑꯍꯥꯟꯕꯅꯤꯅ ꯂꯥꯛꯇꯗꯅ ꯃꯤꯒꯤ ꯂꯣꯟꯗꯤ ꯍꯨꯟꯒꯠꯇ ꯌꯥꯗꯕ ꯂꯣꯟꯁꯦ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯐꯥꯏꯟꯁꯦ ꯌꯥꯝ ꯆꯥꯎꯋꯤꯗꯅ ꯑꯗꯨ ꯑꯃꯨꯛ ꯕꯦꯡꯀꯤ ꯑꯗꯨ ꯂꯥꯛꯄ ꯑꯗꯩ ꯑꯃꯨꯛ ꯑꯃꯗꯩ ꯑꯃꯨꯛ ꯁꯅꯥ ꯋꯥꯏꯔ ꯊꯝꯕ ꯅꯨꯄꯥꯁꯤꯅ ꯊꯝꯃꯒ ꯑꯃꯨꯛ ꯃꯇꯩꯁꯨ ꯃꯆꯦꯗꯩꯁꯨ ꯑꯗꯩ ꯃꯃꯥꯟꯅꯕꯩ ꯅꯨꯄꯤꯗꯩꯁꯨ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅ ꯑꯃꯗꯩ ꯑꯃꯨꯛ ꯄꯨ ꯑꯃꯗꯩ ꯑꯃꯨꯛ ꯊꯥꯒꯤ ꯍꯨꯟꯒꯠꯂꯛꯑꯕ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯊꯧꯖꯜꯂꯛꯄ ꯁꯅꯥ ꯍꯜꯂꯣ ꯇꯧꯁꯜꯂꯛꯄ ꯃꯀꯣꯛꯁꯦ ꯄꯨꯔꯥ ꯉꯥꯎꯔꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯅꯤꯀꯣ ꯑꯗꯨꯅ ꯇꯣꯂꯣꯞꯁꯦ ꯈꯤꯇꯪ ꯆꯥꯎꯋꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯃꯥꯅꯅꯦ ꯃꯇꯩ ꯂꯥꯁ ꯑꯁꯤꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯄꯨꯐꯝ ꯂꯩꯔꯛꯇ꯭ꯔꯦꯕ ꯃꯥꯁꯦ ꯄꯨꯔꯥ ꯇꯥꯔ ꯂꯩꯔꯦꯕꯀꯣ ꯃꯥꯁꯦ ꯊꯕꯛ ꯑꯃꯗꯤ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯃꯦꯟꯕ ꯉꯝꯗꯕ ꯑꯗꯨ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯃꯊꯥ ꯁꯥꯏ ꯑꯗꯨꯝ ꯂꯩꯈꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯅꯥꯎꯄꯤꯁꯤꯗꯩ ꯂꯧꯔꯒ ꯑꯃꯨꯛ ꯂꯣꯟꯁꯦ ꯁꯣꯏꯗꯅꯕ ꯍꯨꯜꯂ ꯑꯃꯨꯛ ꯂꯩꯔꯦꯕ ꯑꯗꯩ ꯃꯅꯥꯎꯄꯤꯁꯨ ꯃꯅꯥꯎ ꯑꯇꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯌꯥꯝꯃꯤꯗꯅ ꯑꯗꯨꯒꯩꯗꯨꯅ ꯃꯉꯣꯟꯗ ꯈꯛ ꯌꯦꯡꯕ ꯑꯗꯨꯗꯣ ꯑꯩꯒꯤꯁꯨ ꯑꯗꯨ ꯄꯤꯔꯛꯑꯣꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯕꯨꯡ ꯑꯅꯤ ꯃꯣꯏꯒꯤ ꯂꯩꯗꯨꯅꯁꯨ ꯆꯦꯡ ꯋꯥꯜꯂꯒꯗ ꯆꯥꯏ ꯂꯧ ꯑꯃꯃꯝꯇꯗꯤ ꯎꯒꯦ ꯕꯟꯗꯣꯞ ꯂꯧꯅ ꯑꯃꯨꯛ ꯂꯧꯍꯟꯕꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯈꯤꯕꯗ ꯃꯅꯥꯎꯄꯤꯁꯨ ꯃꯣꯏꯗ ꯌꯦꯡꯉꯛꯄꯁꯦ ꯉꯝꯗ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯧꯔꯤꯕꯅꯤ ꯃꯥꯅ ꯃꯅꯤꯡ ꯊꯨꯡꯅ ꯂꯧꯕꯗꯤ ꯉꯝꯗ꯭ꯔꯦꯕꯀோ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯗꯩ ꯑꯃꯨꯛ ꯑꯃ ꯄꯨꯁꯟ ꯑꯃꯗꯩ ꯑꯃꯨꯛ ꯑꯃ ꯄꯨꯁꯟ ꯊꯕꯛꯇꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯇ ꯄꯩꯁꯥ ꯍꯟꯗꯣꯛꯎꯁꯨ ꯌꯥꯗ ꯅꯝꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯐꯣꯇꯣꯁꯦ ꯌꯦꯡꯖꯔꯒ ꯃꯥꯏ ꯁꯅꯥ lupa ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥꯅꯀꯣ ꯑꯉꯥꯡꯁꯤꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯁꯨ ꯑꯃꯨꯛ ꯄꯣꯛꯑꯦ ꯑꯅꯤ ꯆꯦꯜꯂꯦꯀꯣ ꯑꯃꯅ ꯄꯤꯁꯛꯄꯤ ꯇꯧꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯁꯨ ꯋꯥꯁꯦ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯋꯥ ꯉꯥꯡꯀꯅꯨ ꯑꯩ ꯅꯪ ꯅꯈꯣꯟ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯪ ꯃꯁꯛ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯛꯀꯅꯨ ꯑꯗꯩ ꯍꯥꯏꯔꯦ ꯑꯗꯩ ꯃꯆꯥ ꯑꯍꯟꯁꯤꯅꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯁꯧ ꯂꯥꯡꯉꯛꯑꯅꯤ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯃꯃꯥꯁꯤꯅꯗꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯈꯣꯠꯅꯕ ꯂꯣꯏꯁꯟꯕ ꯈꯝꯖꯟꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯉꯥꯡ ꯃꯣꯏꯅ ꯑꯃꯨꯛ ꯆꯥꯏꯁꯜꯂꯛꯀꯅꯤ ꯑꯗꯩ ꯄꯩꯁꯥꯒꯤ ꯃꯊꯥꯒ ꯁꯥꯟꯅꯕꯒ ꯏꯃꯨꯡ ꯃꯆꯥꯈꯩꯗꯨꯅ ꯆꯥꯏꯁꯜꯂꯛꯄꯒ ꯑꯗꯩ ꯂꯩꯔꯛꯇꯕꯒ ꯃꯁꯥꯁꯦ ꯏꯁꯧ ꯂꯥꯡꯅꯤꯡꯕ ꯃꯥꯁꯨ ꯑꯗꯩ ꯃꯥ ꯍꯥꯏꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯗꯨꯛ ꯂꯨꯅ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯅꯪ ꯉꯁꯤꯗꯤ ꯀꯔꯤ ꯆꯥꯅꯤꯡꯉꯦꯅ ꯍꯪꯉꯒ ꯑꯩꯅ ꯆꯥꯅꯤꯡꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯒ ꯄꯤꯖꯔꯝꯕ ꯃꯥꯅ ꯑꯗꯨꯛ ꯂꯨꯅ ꯑꯩꯕꯨ ꯌꯥꯝ ꯀꯤꯌꯥꯔ ꯂꯧꯅ ꯇꯧꯔꯝꯕ ꯃꯥꯅ ꯃꯉꯣꯟꯗ ꯂꯩꯕꯅ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕꯅ ꯅꯨꯄꯥ ꯑꯃꯐꯥꯎ ꯄꯨꯟꯁꯤꯗ ꯊꯝꯃꯛꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯐꯥꯎꯒ ꯀꯣꯏꯕ ꯆꯠꯂꯛꯈꯤꯗ꯭ꯔꯕ ꯎꯅꯕ ꯊꯣꯛꯂꯛꯈꯤꯗ꯭ꯔꯕ ꯑꯩ ꯌꯥꯏꯌꯦꯅ ꯍꯥꯏꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯝꯇ ꯃꯤꯠꯅ ꯍꯪꯒꯠꯅ ꯌꯦꯡꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯛꯈ꯭ꯔꯕ ꯊꯕꯛ ꯇꯧꯕ ꯀꯌꯥ ꯍꯨꯟꯗꯣꯛꯇꯅ ꯁꯨꯞꯅꯒꯤ ꯅꯨꯡꯁꯤꯕꯤꯕ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯕꯁꯤ ꯃꯥꯗꯤ ꯁꯤ ꯈꯇꯪ ꯀꯜꯂꯛꯆꯕ ꯄꯥꯝꯖꯕ ꯍꯣꯠꯅꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯏꯌꯦꯅꯀꯣ ꯑꯗꯨꯒ ꯀꯔꯤꯝꯐꯥꯎ ꯍꯟꯅ ꯍꯧꯖꯤꯛꯅ ꯌꯦꯡꯗꯕ ꯋꯥ ꯉꯥꯡꯗꯕ ꯑꯩꯉꯣꯟꯗ ꯃꯥ ꯊꯣꯛꯄ ꯑꯃ ꯂꯩꯕ ꯍꯥꯏꯔꯒꯅ ꯑꯩ ꯕꯦꯡꯀꯤ ꯂꯣꯟꯒꯤ ꯃꯊꯥ ꯁꯥꯔꯤ ꯍꯥꯏꯕ ꯑꯗꯩ ꯅꯣꯡꯃꯇꯪ ꯏꯇꯩꯅꯥꯎꯁꯦ ꯀꯩꯅꯣꯝꯇꯪ ꯆꯥꯔꯨꯁꯤ ꯍꯣꯇꯦꯜ ꯑꯝꯗ ꯀꯩꯊꯦꯜꯁꯤꯗ ꯊꯣꯛꯑꯒ ꯕꯣꯔꯥ ꯑꯃ ꯆꯥꯎꯁꯤ ꯉꯁꯤꯗꯤ ꯀꯣꯏꯊꯣꯛꯎꯁꯦꯅꯁꯨ ꯀꯔꯤꯝ ꯇꯧꯗꯕ ꯀꯔꯤꯝꯁꯨ ꯃꯥ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯕ ꯑꯩꯒꯤ ꯏꯔꯟ ꯏꯊꯨꯝ ꯄꯥꯏꯖꯔꯝꯕ ꯁꯅꯥꯗꯩ ꯂꯨꯄꯥꯗꯩ ꯃꯔꯨꯞ ꯊꯥꯡꯂꯨꯞꯇꯩ ꯂꯣꯏꯅꯃꯛꯁꯨ ꯂꯣꯏꯈꯤꯕ ꯑꯗꯨꯒ ꯍꯥꯏꯗꯅ ꯅꯨꯄꯤꯁꯦ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯟꯖꯜꯂ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯟꯁꯦ ꯄꯨꯕꯁꯦ ꯉꯝꯃꯛꯇꯗꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇꯪꯗꯤ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦꯕ ꯑꯗ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯆꯦ ꯃꯥꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤ ꯃꯥ ꯃꯦꯔꯥꯃꯦꯁ ꯆꯥꯏ ꯃꯥꯅ ꯂꯥꯛꯄꯗꯣ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯂꯥꯛꯄꯅꯦ ꯁꯪꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯀꯣ ꯃꯥꯁꯦ ꯁꯪꯒꯣꯜꯁꯦꯟꯁꯦ ꯃꯦꯔꯥꯃꯦꯁ ꯆꯥꯏ ꯑꯗꯨꯒꯤ ꯎꯇꯤ ꯊꯣꯡꯉꯝꯃꯤ ꯑꯍꯜ ꯂꯃꯟꯒꯤ ꯑꯩ ꯂꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯄꯨꯜꯂꯕ ꯖꯥꯠꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯗꯣ ꯑꯃꯨꯛ ꯂꯥꯛꯅꯩꯉꯩꯗ ꯑꯃꯃꯨꯛ ꯃꯤꯔꯣꯟ ꯆꯜꯂꯦ ꯆꯥꯛꯃꯧꯔꯦ ꯑꯗꯨꯅ ꯊꯕꯛ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯅꯨꯄꯤꯗꯤ ꯏꯆꯦ ꯄꯨꯟꯁꯤꯁꯤꯗ ꯑꯉꯥꯡꯒ ꯏꯆꯥ ꯄꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯆꯥ ꯌꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯃ ꯆꯥꯎꯔ ꯑꯃꯃꯨꯛ ꯄꯣꯛꯄ ꯑꯗꯩ ꯏꯃꯨꯡꯒꯤ ꯊꯕꯛꯀꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯄꯨꯔꯥ ꯃꯥꯡꯉꯦ ꯂꯨꯄꯥ ꯑꯃ ꯊꯣꯛꯅꯕꯒꯤ ꯁꯨꯕ ꯆꯠꯅꯕꯒꯤ ꯑꯩꯈꯣꯏꯗ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯦꯅ ꯃꯥꯁꯤꯅ ꯌꯥꯝ ꯅꯤꯡꯉꯝꯖꯗꯦꯕ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯆꯥꯔꯒ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧꯗꯣ ꯑꯍꯤꯡꯐꯧ ꯇꯧ ꯌꯥꯏ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯌꯥꯗꯦꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯑꯩ ꯂꯣꯏ ꯂꯣꯏꯔꯝꯃꯒ ꯂꯥꯛꯏꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯅ ꯍꯥꯏ ꯃꯥꯅꯀꯣ ꯑꯗꯣ ꯏꯆꯦ ꯑꯩꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯈꯤꯗ꯭ꯔꯥ ꯑꯩꯁꯨ ꯍꯤꯡꯕꯗ ꯀꯥꯟꯅꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯁꯤ ꯌꯦꯡꯉ ꯃꯥꯅꯅꯦ ꯃꯥꯏ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯥꯕꯤꯕꯁꯨ ꯅꯠꯇꯕ ꯃꯊꯟꯇ ꯍꯣꯠꯅꯔꯒ ꯁꯥꯖꯈꯤꯕ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯥꯅ ꯀꯞꯆꯩꯕ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯦ ꯌꯥꯝ ꯌꯧꯈ꯭ꯔꯦ ꯃꯃꯜ ꯍꯧꯖꯤꯛꯇ ꯀꯥꯏꯔꯗꯤ ꯃꯥꯏ ꯁꯅꯥ ꯃꯌꯥꯝꯗꯣ ꯀꯩꯅꯣꯝꯗꯤ ꯍꯧꯗꯣꯛꯅꯔꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯤ ꯑꯗ ꯑꯩꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯒꯤꯁꯦ ꯀꯔꯤꯝ ꯈꯟꯖꯟꯒꯅꯣ
ꯈꯟꯖꯟꯒꯅꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯌꯨ ꯅꯨꯡ ꯊꯛꯑꯒ ꯈꯣꯠꯂꯒ ꯃꯥꯁꯦ ꯃꯇꯝ ꯈꯔꯗꯤ ꯌꯨ ꯅꯨꯡ ꯊꯛꯑꯒ ꯉꯥꯎꯁꯟꯅꯕ ꯈꯣꯠꯄ ꯈꯔ ꯇꯧꯔꯝꯃꯦ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯥ ꯅꯥꯗꯅ ꯆꯈꯥꯎ ꯁꯣꯛꯈꯤꯕꯗ ꯌꯨ ꯅꯨꯡ ꯊꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯊꯛꯇ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯨ ꯃꯊꯥ ꯁꯥꯕꯩ ꯊꯛꯄꯅꯦ ꯍꯥꯏꯌꯦꯕ ꯅꯉꯣꯟꯗ ꯐꯨꯗꯅ ꯈꯣꯠꯇꯅ ꯅꯩꯗꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯗꯅ ꯌꯥꯡꯈꯥꯏꯗꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯗꯦ 마주 ꯌꯦꯡꯉꯨ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯅ ꯌꯨꯝꯗꯣ ꯁꯥꯁꯦ ꯑꯗꯨꯝ ꯁꯥꯃꯤꯟꯅꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ 마기ꯊꯕꯛꯇꯣ ꯅꯣꯝꯁꯤꯅ ꯅꯝꯃꯤꯟꯅꯔꯦ ꯃꯥꯅ ꯃꯥꯡꯍꯟꯈꯤꯕꯁꯨ ꯅꯠꯇꯦ ꯅꯪ ꯁꯅꯥ ꯂꯨꯄꯥꯗꯣ ꯍꯣꯏ ꯃꯥꯒꯤ ꯅꯝꯕꯗꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯣꯛꯇꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯒꯥꯔꯤꯗꯨꯁꯨ ꯃꯥꯁꯨ ꯂꯩꯖꯗꯅ ꯄꯩꯁꯥ ꯊꯣꯛꯅꯕꯅ ꯗꯨꯀꯥꯟꯗꯨ ꯌꯥꯗ꯭ꯔꯃꯤꯅ ꯍꯣꯠꯅꯔꯦ ꯑꯗꯨꯁꯨ ꯅꯗꯥꯎꯅ ꯌꯥꯗ꯭ꯔꯦ ꯑꯣꯔꯗꯔ ꯂꯥꯛꯇ꯭ꯔꯦ ꯂꯣꯟ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯋꯥꯔꯦ ꯃꯊꯥ ꯁꯥꯗꯅ ꯃꯤꯉꯣꯟꯗꯩ ꯄꯨꯔꯦ ꯂꯥꯛꯑꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯏꯟꯊꯣꯛꯑ ꯊꯝꯗꯦ ꯃꯥ ꯄꯨꯔꯤ ꯂꯥꯛꯏ ꯃꯥꯅꯁꯨ ꯍꯣꯠꯅꯔꯤ ꯑꯗꯩ ꯑꯗꯨꯅ ꯃꯥꯁꯨ ꯃꯊꯥ ꯁꯥꯕꯒꯤꯅꯤ ꯀꯗꯥꯏꯗꯒꯤ ꯀꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯕ ꯐꯥꯎꯗꯣꯏꯅꯣ ꯃꯊꯥꯒꯤꯅꯦ ꯑꯗꯣ ꯅꯪꯅꯗꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯗꯨ ꯄꯨꯈꯟꯗ ꯈꯟꯕ ꯑꯗꯩ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯃꯨꯛ ꯄꯥꯝꯃꯦꯕ ꯂꯨꯅ ꯇꯧꯏ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯐꯨꯔꯤꯠ ꯃꯇꯠ ꯑꯃ ꯂꯩꯕꯤꯗꯦ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯪꯗꯦꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩꯗ ꯉꯥꯎꯖꯩꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯁꯤꯁꯦ ꯈꯟꯗꯦꯕ ꯃꯣꯏ ꯃꯁꯥꯗ ꯍꯥꯏꯕꯗꯤ ꯑꯩ ꯅꯨꯄꯤꯅ ꯑꯩꯁꯦ ꯂꯨꯅ ꯇꯧꯏ ꯇꯧꯗꯦ ꯑꯩ ꯐꯨꯔꯤꯠ ꯃꯇꯠ ꯑꯃ ꯂꯩꯔꯦ ꯑꯩ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯪꯗꯦ ꯅꯨꯄꯥꯗꯤ ꯁꯤ ꯍꯥꯏꯒꯟꯗꯦꯕ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯨꯝꯕꯗ ꯉꯥꯎꯖꯩꯌꯦꯕ ꯑꯗꯨ ꯈꯟꯒꯅꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯧꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯑꯗꯨꯝ ꯑꯗꯩ ꯁꯨꯝ ꯃꯤꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯏꯃꯥꯟꯅꯕꯤꯁꯦ ꯑꯍꯥꯟꯕ ꯇꯤꯟꯅꯕꯒ ꯁꯨꯝ ꯇꯤꯟꯅꯔꯛꯑꯗꯤ ꯀꯩꯁꯨ ꯈꯜꯂꯛꯇꯦꯗꯅ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯃꯤꯟꯅꯔꯃꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯑꯗꯨꯃꯥꯏꯅꯅꯤ ꯑꯩꯈꯣꯏ ꯂꯩꯁꯥꯔꯤꯉꯩꯗ ꯂꯨꯅ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯅ ꯅꯨꯄꯤꯁꯦ ꯅꯤꯡꯗꯣꯝ ꯄꯣꯛꯕ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯂꯣꯟ ꯅꯨꯡꯗꯣ ꯍꯥꯟꯅ ꯂꯣꯏꯊꯣꯛꯈꯣ ꯑꯗꯨꯒ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯆꯥꯎꯔꯦ 2 ꯁꯨꯔꯦ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯑꯗꯩ ꯍꯦꯟꯅꯁꯨ ꯄꯣꯛꯎꯔꯅꯨ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯕꯥꯅꯤ ꯅꯪ ꯍꯥꯟꯅ ꯍꯩꯔꯛꯏꯕꯗꯣ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯃꯨꯛꯀ ꯍꯟꯅ ꯄꯩꯁꯥ ꯇꯥꯟ ꯉꯝꯅꯕ ꯅꯪ ꯍꯣꯠꯅꯧ ꯑꯉꯥꯡ ꯆꯥꯎꯔꯛꯑꯗꯤ ꯅꯪꯉꯣꯟꯗ ꯌꯦꯜꯂꯛꯑꯔꯣꯏ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯉꯥꯡ ꯑꯃꯅꯤ ꯄꯣꯛꯄꯕꯨꯗꯤ ꯃꯇꯝꯁꯦ ꯌꯨꯝ ꯄꯥꯟꯕꯗꯩ ꯆꯍꯤ 3 9 ꯈꯔ ꯃꯥꯡꯕꯅꯤ ꯑꯉꯥꯡ ꯑꯃꯃꯨꯛ ꯍꯣꯠꯅꯕ ꯑꯃꯃꯨꯛ ꯍꯣꯠꯅꯔꯛꯄꯗꯩ ꯄꯤꯛꯏꯉꯩꯗꯅ ꯄꯣꯛꯅ ꯄꯣꯛꯄ ꯍꯧꯕꯅ ꯐꯩ ꯑꯃ ꯆꯥꯎꯔꯒ ꯑꯃ ꯄꯣꯛꯑꯦ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯅꯩ ꯋꯥꯔꯤꯉꯩꯗ ꯋꯥꯊꯣꯛꯍꯧꯕ ꯃꯇꯝ ꯃꯥꯡꯉꯩꯗ ꯃꯥꯡꯊꯣꯛꯍꯧꯕꯅ ꯐꯩ ꯑꯗꯨꯅ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯁꯪꯁꯥꯔꯒꯤ ꯆꯠꯅꯕꯤꯅꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯈꯜꯂꯝꯗꯕ ꯀꯌꯥ ꯅꯨꯡꯉꯥꯏꯔꯛꯏꯅꯤ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯍꯣꯠꯅꯧ ꯀꯩꯗꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯈꯛ ꯅꯪꯒꯤ ꯄꯩꯁꯥ ꯈꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯈꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯗꯤ ꯅꯃꯤꯠꯇ ꯎꯍꯧꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯠꯅꯔꯣ ꯅꯪ ꯅꯤꯡꯕ ꯍꯟꯒꯅꯨ ꯁꯤꯒꯤꯗꯃꯛ ꯀꯥꯏꯅ ꯈꯥꯏꯅꯕ ꯍꯧꯅꯗꯦ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯅꯨꯄꯥꯅ ꯈꯨꯕꯥꯡꯁꯦ ꯊꯥꯔ ꯐꯨꯕ ꯈꯣꯠꯄꯁꯨ ꯅꯠꯇꯦ ꯅꯣꯏ ꯗꯥꯎ ꯌꯥꯈꯤꯗꯕꯒꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯅꯨꯄꯥꯗꯤ ꯁꯨꯝꯕ ꯃꯊꯥ ꯁꯥꯕꯁꯦ ꯈꯥꯡꯕ ꯍꯩꯇꯕꯅꯤ ꯑꯗꯣ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯉꯛꯑꯔꯣꯏ ꯃꯣꯏ ꯀꯩꯅꯣꯝꯗ ꯇꯥꯎ ꯂꯩꯈ꯭ꯔꯅꯤꯅ ꯑꯗꯣ ꯃꯥꯅ ꯐꯅꯦꯛ ꯐꯤꯒꯁꯦ ꯁꯨꯠ ꯃꯤꯉꯣꯟꯗꯩ ꯑꯃꯨꯛ ꯂꯧꯔꯒ ꯌꯣꯜꯂꯒ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯠꯇꯅ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕ ꯆꯠꯇꯅ ꯃꯥꯁꯦ ꯌꯥꯝ ꯇꯧꯖꯩ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯑꯉꯥꯡꯁꯦ khitang honago aduga lakani nangi matam soidana nang chalo adu honaba kala nang na khut haitabuju nate nang Hoi. browse thinba tu hairaga bu ju browse atang atang ba yonari judi aduga angang je sahon go nang khitang wathokho aduga na aina fadana haigi bako sumaina matha amamam na ngawba se yam lai ado aise ngaktang break lauraga mu maka je lejage ꯃꯥꯅ ꯌꯥꯝ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯁꯤꯗ ꯏꯁꯥꯅ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯔꯤ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯆꯪꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯅꯨꯄꯥꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯀꯌꯥ ꯑꯃ ꯂꯩꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯔꯛꯁꯤꯗ ꯑꯃ ꯇꯥꯏꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯂꯒ ꯏꯁꯥꯅ ꯈꯤꯇꯪ ꯀꯠꯊꯣꯛꯄ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯈꯤꯇꯪ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯄꯨꯔꯥ ꯇꯧ ꯍꯥꯏꯕ ꯅꯠꯇꯕ ꯏꯁꯥꯅ ꯍꯩꯖꯔꯤꯕꯗꯨꯗ ꯋꯥꯈꯜꯁꯦ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯕꯗ unnecessarily ꯋꯥꯈꯜ ꯑꯃꯗ ꯌꯨꯡꯉꯒ ꯑꯗꯨꯗ ꯇꯦꯟꯁꯟ ꯄꯨꯔꯛꯑꯒ ꯌꯨꯝ ꯀꯥꯏꯕ ꯑꯣꯏꯕ ꯑꯗꯨꯒ ꯏꯁꯥꯅ khitang ꯉꯥꯛꯊꯣꯛꯍꯧꯕ ꯌꯥꯕ khitang ꯄꯦꯟꯊꯣꯛꯍꯧꯕ ꯌꯥꯕꯗ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯜꯂꯨꯕꯗꯒꯤ ꯌꯨꯝꯗ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯊꯔꯛꯄ ꯀꯥꯏꯊꯔꯛꯄ ꯌꯨꯝꯕꯥꯜꯂꯣꯟꯗ ꯀꯥꯏꯊꯔꯛꯄ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕ ꯍꯦꯟꯅꯁꯨ ꯌꯥꯏꯐꯕ ꯑꯃꯗꯤ ꯍꯦꯟꯅ
hena gyan taminaba haibadi sugumba aikoigi message kumba aikoigi sugumba experience singsi aikoigi larik tambada yauba natabanina aikoigi exposures lairaba experience lairaba face tauraba struggle tauraba mayamgi wari singsina aikoida mitna kong oiraga aikoida yumba londa hena cheshinba hena phajaba hena tangdu leitana leminabagi khudong chabadu lomina si aduga mayam sungsoi soidana ngasi ki break ki mamangda aikoina lizariba wari singsigi comments ki khutangda sungsoi soidana wahai amamam tang thambira o haina thamjabaga loina matang asa break macha amatang lomina si budget khara sari thokpada kari thoidana to sari maram chasinani makhong makhuse nakan nama phijai jinga leisi ahal lamane di hairaga ahal lamoy bigili chajati chattaba hayeng sibada kanana bu kapi tawrige nang na bu ek siba numita nga thong bu ek chaba ngamdraba lamja sharam sha nang su aingonda sing sai pai aina tawrokpada nang khang ngamdrahi aina pigadawri bu laithi ado masam matu paraga mana mangonda sumangda thabak tawringaida wi leiraga chatkadabani aduna nangi nateng pame aduna mu nangi karam bata nang ai pu thaja dresi natra minna urobau minam ge khali baha thajade ai nang suta thajade ai phone do class yaw gi silent thambani yare na wa maka tarakano chalo chalo ai ke do hai banu se hayo nang thaja na ba ai ke do hai banu kema thok ta de chalo ai chaloi ai sung chaloi
ब्रेक की मतुंग दा मयाम बो मुका हना तरा नोक्चरी मयाम ने यंगबिरी bai po media na mayam gi damak ta series na puthok ba crime diaries ke ngasi gi humphudra ga taret suba episode yंगबिरी basing bo hana thaga chari loine na break ki mamang da khone thamjaki ba mayam da khona hangachaki ba ki comments subscriber ahen ba amade viewers ahen ba puthok mina si haibasu na hokna amuktang ga nising jari aduga ngasi gi topic ase aduki matik mayam na su hena demand tau khiba adugum laba black art na manghal laba imung haina khone mingthon jagi ba topic ni aduga topic tu ga mari lena thambi gi ba singdo su ahen ba black art ki khoigi wakhalon kayama haidi black art si makhal mathel kayama lebani na haibadi migi punsida personal da adagi career da amadi family da disturbance pi giba kayama leitaba natte aduna mayam na maruk chumba amadi mayam gi suggestion mayam gi advice habdi ngasai ozana su thambi khre habdi akhoi gi su leizari ba akhoi gi hauna bi matungin akhoi gi su lein thau lemre leizari ba akhoi gi ibe do event thau ningjaba sidagi ahen ba leite haba kayama su ozana thambi ba ga loina na mayam dagi su ahen ba akhoi gi isam samba yumba londa chatna ba ya ba mayam da mit nakong oigada ba mayam na thaza ba ya ba wakhalun kayama su so so thambi ro haina thamjage break ki makha tarak pasi ozada muka sinajage aduga ozagi nungair ba wari myama muka taminasi makha tarakpasidi kaino aina yam thagatpa leisabi amakaki wai lijage hojikse makhal makhangi thawdo hojik lithokpadi yadabasu yam laibako hoi hoi khoigi mapalamda room share tawraga like taminaraga thabak tawminaraga leibada room share tawraga sahi am leiminaba tha manga tuk leiminaba adai room share makti tawdraju khoigi night duty taminaraga thengna halaga nupi ji ka sanga tumba hing thokhiba sumba mayam leiminaruraga khoigi nupa jan lapthokre nupi chengre nupa do lohongre na yam lae hoi manung jida hojikse yam nainari ko aduna mapalamda leiriba kolai sabi jing yam section binaba ai khangan jari ko hoi dai hojiki ibemaje mana magi jase kam section gebune yam thagale maga nupa jiga nungsinabje sahi manga nungsinaiba dai manga nungsinabajida khoigi mana kaino tamakpadai nungsinabane moin nungsinai je graduation tamba horokpadai nungsinaba nupajina dum nungsinaba horokpadai ne nangna mai thamnaje thajanaba thamnaje dum haiba mana ju nupajina nungsijayeba ko mana su ya yade yadabagi amuk toknaba yadradi adu ek yadribo restaurant de unaje yadribo ana blog amuk tok thamjange nupije kaim haide ko tha humari lega mu ai lan gre soi gre nang maong yeng thoke taw nang ija section bajai ju pamjai rao rao ga phalau ga haibadaga yarak padudi adum nupa khuding mai piramni ado koi ga banu pidi nang ni aina yeng tho ini nang je garga adna hajara mina mu samaju nusibani na amung sinare ko wari je saba kanjidana ne khoigi nupi jidi masagi kano je mathau jam khangeba ko aduna maje college atpa khotpa ngang like takpa adumai nomugi pajan tawraga leiba aduna nongdang khoi like phone ngak wai sabai matam ngak message sanabai matam ga khaidoga khoigi adum message sana leiba adum wai sana ya leiba sumba je yadaba nupi mcha niyam niti yam sumba lai sabi yam lei ko hoi hoi ado jiki ibema ju adumai na neba aduga majina ne nupajina dum wai sabje karan turan je ta message sidana tai chadaba je hekta haiba horakpa video calling toroke yadaju ibani mai thamnaji yadaju video calling dadi kaisu kaidaba natra singkhakti yaw khara hai sumba je dum karan turan je horakpa adai nupijina sumba waje nang palakanu ai sienba numita phajana yam sengna ai nangonda ijat sinage ai sengna leijage nangju sengna leyo si phatro mai pada minamaga hakchang amanba oiraga ai leisabi sal ai ta sengna isana ibung ipa mayam jigi kraiton mayam je mangda ai isana hainadau mande mai utpa adugo aina nangonda ijat pigragadi piba numituda aidi siengani haiba sienba numita lemna pini nangna nampuda ijat soena ju ai nampuda nangonda sielga chu leiroi aduna ai sengna leijage nang adu tawno yam theme maje yam theme nupijna ko adumaina ma haiba yadena amuk blog thamgeni nupijda ju mana chaina se yam piba adaidi mana nupiji kogi nupaje mu kaino tawre mapanda thabak tawba changreba ko areda ana khalle mas hareda ana khalle habdi aduidi mai thamnaji adu tawjire restaurant unaje hairoidana adai magi tolong lo phangbaje nangi form fill up tawno nangi adu tawno nan thare adai tharakanu yani ai pesa lei haju yate dum thare phone leiraga tharakani mi tholakpada piraiba adaidi magi kanogi kogi kai haini
ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯇꯥꯡꯕ ꯑꯩꯈꯣꯏ ꯑꯦꯔꯣꯕꯤꯛꯀꯨꯝꯕꯒꯤ ꯀꯩꯒꯤ ꯃꯥꯏ ꯅꯥꯟꯅꯕ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯆꯥꯅꯩꯗꯅ ꯂꯩꯁꯥꯕꯤꯈꯩ ꯃꯁꯥꯒꯤ ꯑꯗꯨꯝꯕꯒꯤꯒꯁꯦ ꯑꯇꯥꯡꯕꯁꯦ ꯄꯤꯁꯜꯂꯛꯀꯅꯤ ꯃꯥꯅ ꯄꯤꯔꯛꯀꯅꯨ ꯅꯪ ꯌꯥꯅꯤ ꯑꯩ ꯑꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯁꯅꯥ ꯃꯆꯥ ꯑꯃꯒ ꯍꯦꯛ ꯁꯥꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯂꯩꯊꯣꯛꯈꯤꯗꯅꯕꯅꯀꯣ ꯅꯨꯄꯤꯁꯤꯅ ꯄꯤꯔꯛꯑꯣ ꯁꯥꯔꯣ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦ ꯑꯗꯩ ꯅꯪ ꯃꯔꯨꯞ ꯊꯥꯡꯅꯧ ꯃꯥꯅ ꯃꯔꯨꯞ ꯌꯥꯎꯏ ꯈꯣꯠꯂꯤ ꯑꯩ ꯇꯨꯏꯁꯟꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯕꯗꯨꯅꯒ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯃꯔꯨꯞ ꯊꯥꯡꯅꯧꯒ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯩ ꯅꯪ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯅꯧ ꯈꯣꯠꯅꯧ ꯚꯔꯥ ꯑꯣꯏꯅꯧ ꯀꯥꯟꯅ ꯑꯗꯨꯝ ꯄꯤꯔꯛꯄ ꯀꯥꯞꯄꯛꯄ 1,000 2,000 ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩ ꯃꯥꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯐꯔꯦꯅ ꯈꯜꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯥꯔꯟ ꯇꯨꯔꯟ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯑꯗꯨ ꯌꯦꯡꯒꯦ ꯑꯗꯥ ꯌꯦꯡꯒꯦ ꯑꯗꯨꯝꯕꯁꯦ ꯍꯧꯔꯛꯑꯦꯕ ꯑꯃꯨꯛꯀꯣ ꯑꯗꯩ ꯃꯦꯁꯦꯖꯁꯤꯗ ꯃꯥꯅ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖꯁꯦ ꯁꯤꯒ ꯆꯥꯟꯅꯕ ꯍꯜꯂꯛꯎ ꯍꯥꯏꯕꯁꯦ ꯁꯨꯝꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯅꯪꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯅꯁꯤꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯐꯧ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯈꯠꯅꯕꯤ ꯃꯉꯣꯟꯗ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯄꯤꯕꯀꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯗꯨꯝꯕꯒꯤ ꯑꯗꯩꯗ ꯉꯪꯗꯅ ꯅꯣꯡꯃꯁꯨ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎꯅ ꯑꯗꯨꯒꯤ ꯌꯥꯗꯕ ꯑꯁ ꯑꯍꯤꯡ ꯆꯨꯞꯄ ꯈꯠꯅꯗꯅ ꯉꯪꯅꯗꯅ ꯑꯩ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂꯛꯀꯅꯤ ꯄꯥꯏꯗꯕꯁꯨ ꯌꯥꯗꯕꯤ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯦꯟꯁꯟꯁꯦ ꯄꯤꯕ ꯑꯗ ꯅꯣꯡꯃ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯃꯥꯁꯦ ꯃꯥꯁꯇꯔ ꯇꯧꯊꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯁꯨ ꯑꯃꯨꯛ ꯃꯥꯁꯤꯅ ꯅꯪꯒꯤ ꯂꯩꯐꯝꯗꯨꯗ ꯑꯩ ꯂꯥꯛꯀꯦ ꯏꯕꯥꯅꯤ ꯍꯣꯇꯦꯜꯗ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯃꯨꯛ ꯍꯥꯏ ꯁꯨꯝꯕꯒꯤ ꯑꯗꯨꯝ ꯃꯔꯩꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯕꯥꯅꯤꯒꯤ ꯃꯔꯩꯁꯦ ꯑꯗꯨꯝꯕꯒꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯁꯤ ꯑꯗꯨꯒꯅ ꯅꯪ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯏꯖꯠ ꯁꯤꯟꯅꯒꯦ ꯍꯥꯏꯗꯣ ꯆꯦꯜꯂꯁꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯅ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯖꯔꯒ ꯂꯥꯛꯀꯦ ꯃꯥꯁꯇꯔꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯆꯦꯜꯂꯁꯤ ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯦ ꯑꯗꯨꯐꯥꯎꯗꯤ ꯉꯥꯏꯌꯨ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯆꯌꯦꯠ ꯈꯣꯏꯌꯦꯠ ꯊꯥ 3 4 ꯐꯣꯟ ꯇꯧꯔꯛꯇ ꯁꯨꯝ ꯂꯩꯅꯩꯕ ꯅꯨꯄꯤꯁꯨ ꯑꯇꯣꯞꯄ ꯊꯝꯖꯗꯦꯕ ꯑꯝꯇ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯎꯔꯩ ꯄꯥꯔꯩ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯁꯨ ꯂꯩꯒꯦ MA ꯐꯥꯎꯗꯗꯤ ꯂꯣꯏꯒꯦ ꯈꯟꯖꯩꯕ ꯅꯣꯡꯃ ꯅꯨꯄꯥꯁꯤꯅ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯑꯦꯕ ꯅꯨꯄꯤꯁꯦ ꯄꯨꯡꯉꯛ ꯉꯛꯑꯦꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯩ ꯁꯤ ꯐꯣꯇꯣꯁꯦ ꯑꯩ ꯁꯨꯡꯀꯥꯞ ꯀꯥꯞꯈꯤꯗꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯏꯗꯤꯠ ꯇꯧꯔꯒ ꯁꯦꯝꯗꯣꯛꯑꯒ ꯅꯨꯄꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯕ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯔꯛꯏꯅꯦꯕ ꯑꯩ ꯀꯩꯅꯣ ꯅꯪ ꯁꯤ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯀꯗꯥꯏꯗꯩꯅꯣꯅ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯣ ꯁꯤꯗ ꯎꯅꯁꯤ ꯍꯣꯇꯦꯜꯗ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯗꯤ ꯁꯤ ꯐꯣꯇꯣꯁꯦ ꯆꯥꯏꯊꯣꯔꯛꯀꯅꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯑꯩ ꯅꯪ ꯅꯥꯛꯇ ꯂꯥꯛꯀꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯑꯩꯅ ꯑꯗꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯁꯤ ꯐꯣꯇꯣꯁꯦ ꯆꯥꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯒ IGꯗꯅꯦ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯊꯝꯕ ꯑꯗꯒꯤꯗꯤ WhatsAppꯇ ꯑꯃꯨꯛ ꯊꯝꯕ ꯃꯤꯗꯤ ꯎꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯃꯥꯅ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯤ ꯎꯍꯟꯅꯤꯡꯕ ꯈꯤꯇꯪꯒ ꯎꯍꯟꯕ ꯑꯗꯨꯝꯕ ꯃꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝ ꯍꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯎꯍꯧꯋꯦꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯊꯥꯔꯛꯑꯦꯕ ꯅꯪꯒꯤ ꯀꯩꯅꯣꯁꯤꯅ ꯁꯨꯃꯥꯏꯅ IGꯗ ꯁꯤ ꯊꯝꯃꯛꯏꯅꯦ ꯑꯗꯣꯅ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯍꯦꯛꯇ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯏꯗꯤꯠ ꯇꯧꯕ ꯐꯣꯇꯣꯅꯦꯃꯤ ꯑꯗꯨꯅ ꯇꯧꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯃꯥꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯃꯥꯏꯁꯦ ꯉꯥꯡꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯁꯥꯎꯕ ꯍꯧꯔꯦꯕ ꯃꯥ ꯅꯣꯡꯃꯇ ꯕ꯭ꯂꯣꯛ ꯊꯝꯗꯦ ꯅꯨꯄꯥꯁꯤꯅꯗ ꯊꯝꯈꯤꯕꯅꯤ ꯃꯥ ꯊꯝꯃꯦ ꯃꯥꯁꯨ ꯁꯥꯎꯗꯅꯀꯣ ꯅꯪ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯕꯅ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩ ꯄꯩꯁꯥ ꯁꯤꯡꯉꯛꯑꯣ ꯑꯗꯨ ꯇꯧꯔꯛꯑꯣꯒ ꯍꯥꯏꯕ ꯍꯧꯒꯠꯂꯦꯕ ꯁꯤꯡꯉꯛꯀꯦ ꯄꯥꯔꯛꯑꯣ ꯅꯪ ꯄꯩꯁꯥꯗꯣ ꯀꯌꯥꯅꯣ ꯑꯩ ꯂꯣꯏ ꯁꯤꯡꯗꯣꯔꯛꯀꯦꯅ ꯍꯥꯏ ꯑꯗꯩ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯅꯣꯏ ꯅꯕꯨꯡꯗ ꯊꯥꯖꯟꯅꯤ ꯁꯤ ꯐꯣꯇꯣꯁꯦ ꯑꯗꯩ ꯏꯕꯥꯅꯤ ꯃꯔꯤ ꯊꯝꯅꯩꯌꯦꯅ ꯊꯥꯖꯟꯅꯤ ꯑꯃꯨꯛ ꯍꯥꯏꯕꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯅ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯅꯕꯁꯤꯒꯤ ꯑꯉꯝꯁꯦ ꯇꯥꯜꯂꯛꯄ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯛꯎ ꯍꯥꯏꯔꯁꯨ ꯃꯥ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯗ꯭ꯔꯅ ꯅꯨꯄꯤꯁꯦ ꯄꯥꯈꯠꯂꯦꯕ ꯑꯗꯩ ꯐꯣꯇꯣꯁꯦ ꯑꯗꯨꯃꯥꯏꯅ ꯏꯗꯤꯠ ꯇꯧꯔ ꯁꯦꯝꯃꯒ ꯄꯨꯡꯊꯥ ꯊꯥꯖꯤꯜꯂꯛꯑꯦꯕ ꯃꯥꯅꯀꯣ ꯑꯗꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯨꯄꯤꯁꯦ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦ ꯅꯪ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯁꯦ ꯏꯁꯥꯅ ꯐꯤꯔꯣꯜ ꯍꯣꯡꯕꯐꯥꯎ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕ ꯏꯁꯥꯅꯕꯨ ꯏꯁꯥꯒꯤ ꯍꯛꯆꯥꯡꯁꯦ ꯌꯦꯡꯖꯗꯕ ꯃꯤ ꯑꯃꯈꯛꯅꯦ ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯑꯩꯁꯦ ꯅꯪꯅ ꯌꯣꯟꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣꯅ ꯑꯗꯩꯗꯤ ꯃꯥ ꯁꯥꯎꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯃꯕꯨꯡꯗ ꯃꯥꯅ ꯁꯥꯎꯔ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯦ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯨꯒ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯊꯥ 3 4 ꯍꯧꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯦ ꯅꯨꯄꯤꯁꯤꯅ ꯈꯜꯂꯤꯅ ꯃꯥꯁꯇꯔꯁꯤꯗ ꯂꯣꯏꯍꯧꯒꯦ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯤ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯅꯪ ꯅꯣꯏ ꯗꯗꯥꯗ ꯑꯩꯅ ꯍꯥꯏꯔꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯒꯅ ꯆꯦꯜꯂꯁꯤ ꯁꯤꯅꯦꯕ ꯑꯩ ꯂꯥꯛꯑꯒ ꯑꯗꯒꯤ ꯆꯦꯟꯈ꯭ꯔꯁꯤ ꯑꯥꯗ ꯏꯕꯥꯅꯤ ꯏꯌꯥꯔꯄꯣꯔꯠꯇ ꯊꯣꯛꯑꯒ ꯊꯦꯡꯅꯔ ꯆꯦꯜꯂꯁꯨ ꯏꯌꯥꯔꯄꯣꯔꯠꯇꯩ ꯆꯦꯟꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯎꯅꯁꯤ ꯌꯥꯗ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅ ꯁꯨꯝꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅꯀꯣ
ꯑꯩꯒ ꯅꯪꯒꯁꯦ ꯋꯥꯈꯜ ꯆꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯣ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯑꯩꯗꯤ ꯋꯥꯁꯛꯈ꯭ꯔꯦ ꯑꯩ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯏꯁꯥꯅ ꯌꯥꯝꯅ ꯉꯥꯛꯑꯒ ꯑꯩꯗꯤ ꯊꯝꯅꯦꯅ ꯑꯩ ꯋꯥꯁꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯨꯡꯁꯤꯅꯔꯦꯅ ꯍꯥꯏꯔꯒ ꯃꯥꯁꯤꯅ ꯐꯣꯟꯁꯦ ꯊꯝꯃꯦꯕ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯦꯕ ꯑꯁ ꯑꯗꯩꯗꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯃꯕꯨꯡꯗꯒꯁꯦ ꯃꯦꯁꯦꯁ ꯊꯥꯖꯤꯜꯂꯛꯇꯅ ꯐꯣꯇꯣꯒꯗꯣ ꯊꯥꯖꯤꯜꯂꯛꯇꯅ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯩꯒ ꯅꯨꯡꯁꯤꯅꯔꯕꯅꯤ ꯃꯔꯤ ꯊꯝꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯁꯥꯔ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯂꯧꯊꯣꯛꯄ ꯃꯥꯅ ꯅꯣꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯏꯃꯨꯡꯅꯦ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ ꯃꯕꯨꯡꯁꯤꯅ ꯍꯦꯛꯇ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯪ ꯅꯉꯛꯇꯣ ꯀꯛꯊꯠꯂ ꯍꯥꯠꯅꯤ ꯑꯗꯩ ꯃꯆꯟꯅꯨꯄꯤꯗꯒꯁꯦ ꯁꯤ ꯃꯥꯅ ꯊꯥꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯦꯛꯇ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯏꯔꯝꯗ꯭ꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯗꯩ ꯃꯕꯨꯡꯗꯁꯨ ꯅꯠꯇꯕ ꯃꯄꯥꯗꯁꯨ ꯊꯥꯖꯤꯜꯂꯤꯕ ꯃꯥꯅ ꯑꯗꯩ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯐꯣꯟ ꯕꯦꯂꯦꯟꯁ ꯌꯥꯎꯗꯦ ꯃꯥꯒꯤ ꯒꯥꯅ ꯃꯄꯥꯒꯤꯗꯩꯒ ꯉꯥꯛꯇꯪ ꯇꯧꯈꯤꯕ ꯃꯕꯨꯡꯒꯤꯗꯩꯒ ꯑꯗꯨꯝꯕꯗꯅꯦ ꯃꯥꯅ ꯂꯧꯍꯧꯔꯤ ꯅꯝꯕꯔꯁꯦ ꯂꯣꯏ ꯊꯝꯃꯝꯕ ꯑꯗꯣ ꯃꯥꯁꯨ ꯃꯥꯏ ꯃꯆꯟꯅꯨꯄꯤꯗꯩ ꯃꯥꯏ ꯃꯃꯥꯗꯩ ꯐꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕ ꯌꯥꯎꯋꯦꯕ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯗꯨꯗꯤ ꯁꯦꯞ ꯇꯧꯍꯧꯗꯦꯕ ꯇꯧꯔꯒ ꯍꯦꯛꯇ ꯃꯄꯥꯒꯁꯦ ꯍꯦꯛꯇ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯅ ꯑꯗꯩ ꯅꯨꯄꯤꯁꯨ ꯃꯕꯨꯡꯒ ꯃꯄꯥꯕꯒꯤ ꯃꯃꯥꯡꯗꯐꯥꯎ ꯍꯦꯛ ꯃꯄꯥꯟ ꯊꯣꯛ ꯉꯝꯗꯗꯅ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯔꯦꯕ ꯑꯔꯣꯏꯕꯤꯗ ꯁꯥꯔꯦ ꯅꯨꯄꯤꯁꯤꯁꯨ ꯏꯃꯨꯡꯁꯤꯁꯨ ꯃꯊꯥꯁꯦ ꯑꯗꯩꯗꯤ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯛꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯤ ꯃꯕꯨꯡꯁꯤꯒ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯦ ꯐꯣꯟꯗꯀꯣ ꯑꯩꯗꯤ ꯆꯠꯍꯜꯂꯛꯑꯅꯤ ꯚꯥꯏꯔꯦꯟ ꯑꯗꯨꯗꯨ ꯑꯗꯥꯅ ꯑꯗꯩ ꯏꯁ ꯑꯗꯨꯃꯥꯏꯅꯒ ꯇꯧꯈ꯭ꯔꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯁꯨ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯗꯤ ꯃꯤꯅꯗꯤ ꯑꯁꯦꯡꯕꯅꯦ ꯂꯩꯅꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯃꯥꯅ ꯏꯗꯤꯠ ꯇꯧꯅꯕꯅꯤꯅ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯂꯥꯛꯄꯅꯦꯕ ꯃꯆꯟꯅꯨꯄꯤꯁꯨ ꯀꯧꯊꯣꯛꯑꯦ ꯋꯥ ꯑꯃ ꯆꯞ ꯆꯥ ꯉꯥꯡꯅꯔꯁꯦꯅ ꯑꯩꯒꯤꯗ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯣꯅꯥꯏꯁꯟꯅ ꯅꯨꯄꯥꯁꯤꯁꯨ ꯄꯥꯎ ꯄꯤꯔꯦ ꯅꯨꯄꯥꯁꯨ ꯀꯧꯊꯣꯛꯑꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯍꯣꯏ ꯀꯩꯍꯣꯏ ꯌꯥꯎꯔ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯩꯌꯦꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯦ ꯑꯗꯨꯏꯁꯨ ꯏꯕꯨꯡꯉꯣ ꯃꯤꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗꯩ ꯂꯩꯊꯣꯛꯄ ꯅꯠꯇꯦ ꯑꯃ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯌꯥꯝ ꯀꯞꯄꯦ ꯑꯩ ꯅꯪꯉꯣꯟꯗ ꯅꯪ ꯁꯨꯝꯕ ꯋꯥꯁꯦ ꯍꯥꯏꯃꯜꯂꯛꯄꯗꯨꯗ ꯑꯩꯅ ꯍꯥꯏꯔꯛꯇꯅꯕꯅ ꯑꯩ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯩ ꯀꯣꯏꯗꯦ ꯅꯨꯄꯥ ꯀꯣꯏꯗꯦ ꯑꯩ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯁꯦ ꯆꯍꯤ 5 ꯍꯥꯏꯕꯗꯤ ꯃꯥ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯂꯣꯏꯗꯣꯔꯦꯕ ꯆꯍꯤ 5 ꯅꯨꯡꯁꯤꯅꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝꯕ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯏꯁꯦ ꯑꯩ ꯑꯗꯨꯝ ꯈꯥꯡꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯐꯥꯎꯗꯤ ꯅꯪꯉꯣꯟꯗ ꯏꯖꯠ ꯁꯤꯟꯅꯗꯦ ꯅꯪꯅ ꯑꯩ ꯈꯨꯠꯁꯤꯐꯥꯎ ꯊꯦꯡꯍꯟꯗꯦ ꯑꯩ ꯌꯥꯔꯤꯈꯩ ꯑꯩ ꯅꯪꯅ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯅꯕ ꯈꯣꯠꯅꯕ ꯃꯥꯅ ꯄꯩꯁꯥ ꯇꯥꯅꯕ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯁꯤꯜꯂꯦꯕ ꯑꯗꯨꯝꯕ ꯎꯅꯗꯅꯕꯁꯤꯒꯤ ꯑꯗꯨꯒ ꯑꯗꯨ ꯑꯩꯅ ꯂꯣꯏ ꯁꯤꯟꯖꯔꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯑꯩꯁꯨ ꯑꯃꯨꯛ ꯃꯥꯁꯇꯔꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯇꯝꯕ ꯆꯠꯂꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯃꯔꯤꯁꯦ ꯁꯦꯡꯅ ꯂꯩꯅꯍꯧꯅꯕ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝ ꯁꯦꯡꯅ ꯅꯪꯉꯣꯟꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯏꯖꯠ ꯁꯤꯟꯅꯅꯕꯅ ꯑꯩꯁꯨ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯊꯝꯃꯤ ꯊꯥꯎ ꯃꯩ ꯂꯩꯔꯒ ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯤ ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯣ ꯑꯩ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯏꯁꯨ ꯆꯒꯠ ꯑꯃꯗꯩ ꯐꯣꯟ ꯇꯧꯔꯒ ꯑꯩꯗꯤ ꯑꯗꯨꯝꯕꯗꯤ ꯇꯧꯅꯤꯡꯗꯦ ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯄ ꯑꯗꯨꯝ ꯉꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩ ꯊꯦꯝꯕꯗ ꯑꯗꯨꯝ ꯑꯩ ꯌꯥꯏ ꯑꯗꯨꯝ ꯍꯟꯖꯟꯅꯩ ꯉꯁꯤꯐꯥꯎ ꯅꯪ ꯕ꯭ꯂꯣꯛ ꯊꯝꯒꯦꯅꯁꯨ ꯑꯩ ꯁꯥꯎꯗꯦ ꯅꯪꯕꯨ ꯊꯦꯝꯃꯒ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯉꯥꯛꯇꯅꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯂꯥꯛꯏꯁꯦ ꯑꯩ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯤꯡꯖꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯀꯥꯏꯒꯦꯅ ꯀꯞꯄꯦꯕ ꯅꯨꯄꯤꯁꯤꯅꯀꯣ ꯅꯪ ꯑꯩꯁꯦ ꯌꯥꯝꯅ ꯑꯩ ꯍꯛꯆꯥꯡꯁꯦ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯌꯨꯝ ꯄꯥꯜꯂꯒ ꯅꯪꯒꯤ ꯑꯣꯏꯔꯗꯕꯁꯦꯅ ꯌꯥꯝ ꯀꯞꯄꯦ ꯑꯗ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕꯀꯣ ꯆꯩꯌꯦ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯗ ꯅꯪ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯕꯨ ꯀꯔꯤ ꯅꯪ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤꯁꯤꯕꯨ ꯏꯃꯧ ꯑꯣꯏꯗꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯑꯅ ꯃꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯉꯥꯡꯉꯦ ꯅꯪ ꯑꯗꯨꯃꯥꯏꯅꯗꯩ ꯃꯥꯅ ꯌꯥꯎꯔꯤꯕ ꯀꯝꯄꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯠꯀꯁꯦ ꯃꯈꯟ ꯃꯈꯟ ꯁꯥꯕ ꯑꯗꯨꯝꯕꯩ ꯑꯣꯏꯕꯖꯥꯠꯅꯦꯕ ꯈꯨꯗꯛꯇ ꯊꯛꯄꯗ ꯁꯤꯒꯗꯕ ꯂꯩ ꯑꯩꯗꯤ ꯁꯤꯅꯤ ꯀꯥꯏꯅ ꯎꯠꯇꯅ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯣ ꯑꯗꯩꯗꯤ ꯑꯗꯨ ꯊꯦꯝꯃꯒꯅꯦꯕ ꯅꯨꯄꯤꯁꯤꯅ ꯂꯥꯛꯏꯁꯦ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯑꯩ ꯁꯤꯔꯝꯃꯒꯗꯤ ꯅꯪ ꯏꯖꯠꯅ ꯂꯨꯏꯌꯦꯅ ꯑꯩ ꯁꯤꯔꯝꯃꯒꯗꯤ ꯅꯪ ꯑꯩꯅ ꯁꯤꯔꯅꯤ ꯑꯦꯁꯤꯠꯁꯦ ꯊꯛꯑꯒ ꯍꯥꯏꯔꯐꯥꯎꯗ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯁꯅ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯦ ꯁꯤꯅꯦꯕ ꯃꯥꯅ ꯌꯦꯛꯈꯠꯂꯤꯕ ꯃꯔꯩꯁꯤꯅ ꯑꯗꯨ ꯑꯩ ꯅꯪ ꯀꯟꯚꯤꯟꯁ ꯇꯧꯔꯤꯗꯨꯅꯤ ꯊꯦꯝꯃꯤꯗꯨꯅꯤ ꯈꯣꯠꯂꯤꯗꯨꯅꯤ ꯅꯪ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯆꯦꯜꯂꯁꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯑꯩ ꯊꯦꯝꯃꯤꯗꯨꯗꯤ ꯅꯪ ꯅꯋꯥ ꯂꯧꯗꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅ ꯑꯩ ꯅꯉꯣꯟꯗ ꯂꯩꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯕ꯭ꯔꯥ ꯑꯩꯁꯨ ꯁꯦꯡꯅ ꯂꯩꯖꯅꯤꯡꯕꯩꯅꯤ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯃꯥ ꯀꯩꯗꯧꯖꯔꯒꯦ ꯃꯣꯏ ꯂꯧꯁꯟꯖꯒꯦ ꯍꯥꯏꯕ ꯆꯪꯉꯛꯑꯒꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯀꯞꯄꯦ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯩꯅꯦꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯑꯩꯕꯨ ꯏꯕꯨꯡꯗ ꯏꯄꯥꯗ ꯁꯨꯝꯕ ꯁꯦꯝꯗꯣꯛꯄ ꯐꯣꯇꯣ ꯎꯠꯇꯅ ꯑꯩꯕꯨ ꯅꯪꯅ ꯀꯩꯅꯣ ꯅꯛꯅꯕ ꯃꯩ ꯊꯝꯈ꯭ꯔꯕꯅꯤ ꯅꯣꯏ ꯅꯆꯟꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯅꯦ ꯑꯗꯥꯅꯦꯅ ꯅꯣꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯏꯃꯨꯡꯅꯦ ꯅꯪ ꯅꯁꯥꯅꯁꯨ ꯄꯩꯁꯥꯗꯣ ꯑꯩꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯄꯥꯡꯉꯛꯀꯦ ꯑꯩ ꯇꯣꯂꯣꯞꯁꯦ ꯃꯥꯡꯉꯅꯤ ꯅꯪ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯧ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯧ ꯅꯪ ꯑꯗꯨ ꯂꯩꯅꯧ ꯅꯪ ꯂꯥꯏꯔꯤꯛ ꯂꯩꯅꯧꯅ ꯄꯪꯄꯤ ꯄꯤꯔꯛꯈ꯭ꯔꯒ ꯌꯥꯝꯕꯁꯨ ꯅꯠꯇꯦ 50,000 ꯍꯨꯝꯐꯨꯃꯨꯛꯇꯅꯦꯕ ꯆꯍꯤ 5ꯁꯤꯗ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅꯗꯤ
ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏ ꯅꯪꯉꯣꯟꯗ ꯑꯩ ꯌꯨꯝ ꯄꯥꯟꯗꯁꯨ ꯇꯣꯛꯀꯦꯅ ꯅꯪꯒꯤ ꯃꯔꯩ ꯆꯀ꯭ꯔꯤ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯐꯩ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗꯗꯤ ꯅꯪꯅ ꯈꯨꯠ ꯂꯣꯏ ꯆꯟꯈ꯭ꯔꯅꯤ ꯑꯗꯨꯀꯥꯟꯗꯗꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟ ꯐꯪꯗꯣꯏꯅꯦ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯄꯥꯟꯗꯁꯨ ꯇꯣꯛꯆꯍꯧꯔꯒꯦꯅ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯅꯗꯤ ꯍꯥꯏꯕ ꯆꯪꯉꯛꯑꯒꯦ ꯌꯥꯝ ꯍꯥꯏꯖꯩꯕ ꯑꯗꯨ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯦ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯁꯤꯡꯉꯛꯑꯅꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯍꯦꯛ ꯀꯦꯁ ꯇꯧꯈꯤꯕꯗ ꯅꯨꯄꯥꯗꯣ ꯖꯦꯜ ꯌꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯨ ꯄꯩꯁꯥꯁꯦ ꯁꯤꯡꯉꯨꯔꯅꯨ ꯁꯤꯡꯍꯜꯂꯔꯣꯏ ꯅꯪꯅ ꯃꯤꯒꯤ ꯁꯨꯃꯥꯏꯅ ꯃꯄꯥꯗ ꯃꯕꯨꯡ ꯑꯗꯨꯃꯥꯏꯅ ꯊꯥꯖꯤꯟ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯏꯁꯨ ꯅꯨꯄꯤꯁꯤꯅ ꯃꯕꯨꯡꯁꯤ나 ꯃꯄꯥꯁꯤꯅ ꯌꯥꯗꯦ ꯃꯥꯏ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯁꯣꯛꯑꯦ ꯁꯤꯡꯗꯣꯛꯑꯦ ꯈꯨꯗꯛꯇ ꯀꯥꯞꯄꯦ ꯅꯨꯄꯥꯗꯨꯗ ꯃꯥꯏ ꯁꯤꯡꯗꯣꯛꯅꯈꯤꯕꯀꯣ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯂꯦ ꯆꯍꯤ 5ꯁꯦ ꯃꯥꯅ ꯅꯨꯄꯥꯁꯦ ꯏꯖꯠ ꯄꯤꯔꯝꯗꯦꯕ ꯀꯌꯥ ꯆꯦꯛꯁꯤꯜꯂꯝꯈ꯭ꯔꯃꯣ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯦꯕ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯒꯗꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯃ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯃꯈꯛꯇꯗꯅꯅꯦꯀꯣ ꯃꯣꯏꯁꯦ ꯃꯄꯥꯟꯗ ꯃꯕꯥꯅꯤꯁꯦ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯦꯕ ꯊꯕꯛ ꯇꯧꯕꯗꯩ ꯃꯣꯏꯁꯦ ꯈꯪꯅꯔꯦ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯊꯥ 5 ꯇꯔꯨꯛ ꯐꯖꯅ ꯂꯩꯃꯤꯟꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯌꯨꯝꯗ ꯑꯝꯇ ꯊꯣꯛꯈꯤꯒꯦꯅ ꯊꯣꯛꯈ꯭ꯔꯒ ꯐꯣꯟ ꯅꯨꯡꯁꯦ ꯑꯝꯇ ꯆꯠꯍꯟꯈꯤꯗ꯭ꯔꯦꯕ ꯍꯪꯅꯕꯗ ꯂꯨꯍꯣꯡ ꯂꯩꯔꯝꯃꯦꯕ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯊꯣꯛꯂꯛꯄꯅꯦꯕ ꯍꯦꯛꯇ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯅꯨꯄꯥꯁꯤꯅꯒ ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕꯅꯤ ꯑꯩꯅ ꯃꯥ ꯆꯦꯜꯂꯨꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯦ ꯀꯔꯤ ꯑꯩꯁꯤꯗ ꯀꯩ ꯂꯥꯟꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯗꯩꯗꯤ ꯌꯥꯝ ꯆꯝꯅꯒ ꯍꯥꯏꯔꯛꯄꯗꯣꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯅꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯤ ꯑꯗꯨꯝ ꯀꯥꯏꯅꯅꯤ ꯊꯨꯡꯅꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯇꯧꯔꯛꯄꯁꯨ ꯅꯠꯇꯅ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯖꯔꯀꯥꯟꯗ ꯇꯧꯕꯤꯔꯛꯏꯁꯦ ꯀꯩꯒꯤꯅꯣꯒ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯝ ꯆꯝꯅꯒꯀꯣ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯅꯪ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯕꯗꯣ ꯆꯨꯝꯅ ꯅꯨꯡꯁꯤꯅꯧ ꯌꯥꯗ꯭ꯔꯥ ꯀꯔꯤꯒꯤ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔꯒ ꯐꯃꯨꯡ ꯑꯝꯗ ꯀꯩꯒꯤ ꯇꯨꯃꯤꯟꯅꯔꯨꯔꯤ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯃꯤꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯁꯥꯕꯤꯗꯤ ꯑꯃꯨꯛ ꯀꯌꯥꯝ ꯑꯃ ꯂꯩꯇꯦ ꯀꯞꯇꯅ ꯂꯥꯎꯗꯅ ꯀꯌꯥꯝ ꯍꯥꯏꯖꯩ ꯀꯌꯥꯝ ꯅꯣꯟꯖꯩ ꯑꯗꯨ ꯌꯦꯡꯉꯣ ꯍꯌꯦꯡ ꯃꯥꯅ ꯑꯇꯣꯞꯄ ꯑꯝꯗ ꯃꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯃꯥꯏꯅꯅꯣꯕ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯕ ꯃꯥꯁꯦ ꯁꯤꯕꯨ ꯃꯩꯅ ꯐꯤꯅ ꯀꯨꯞꯄ ꯌꯥꯒꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯃꯥꯡꯉꯦꯕ ꯌꯥꯝꯅ ꯏꯖꯠ ꯄꯤꯊꯣꯛꯎꯕ kaya ꯑꯁ ꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯣ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯈꯤꯕꯩ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔ ꯂꯩꯃꯤꯟꯅꯔꯨꯕꯒꯤ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯑꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯈꯤꯕ ꯂꯥꯞꯊꯣꯛꯈꯤꯕ ꯕ꯭ꯂꯣꯛ ꯊꯝꯈꯤꯕ ꯂꯨꯍꯣꯡꯈꯤꯕ ꯑꯁ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯨꯅꯤꯀꯣ ꯍꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯈ꯭ꯔꯦ ꯁꯤꯁꯦ ꯑꯗꯨꯅ ꯃꯥꯡꯉꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯝꯅꯃꯛ ꯃꯥꯡꯉꯦ ꯑꯗꯣ ꯐꯖꯅ ꯁꯨꯃꯥꯏꯅꯒ ꯅꯨꯡꯁꯤꯅꯔꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯒꯠꯂꯦꯕꯀꯣ ꯑꯗꯣ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯕ ꯉꯥꯡꯗꯣꯏꯁꯦ ꯅꯪ ꯏꯖꯠ ꯄꯤꯊꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯉꯥꯡꯒꯗ꯭ꯔꯕ ꯑꯗꯩ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯂꯩꯔꯨꯕꯗꯨꯗ ꯑꯩꯈꯣꯏꯅ ꯊꯤꯅ ꯉꯥꯡꯉꯦꯕ ꯀꯔꯤꯒꯤ ꯅꯣꯏ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔꯒꯕꯨ ꯂꯩꯃꯤꯟꯅꯔꯤ ꯂꯩꯁꯥꯔꯤꯉꯩꯗꯕꯨꯅ ꯑꯗꯨ ꯅꯨꯄꯥꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯁꯤ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪꯁꯦ ꯊꯥꯒꯠ ꯇꯥꯔꯤꯅꯦ ꯑꯁ ꯅꯪ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔ ꯂꯩꯃꯤꯟꯅꯩꯁꯦ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯅꯔꯤꯉꯩꯗ ꯔꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯊꯥꯒꯠꯂꯤ ꯃꯁꯤ ꯇꯧꯒꯗꯕꯅꯦꯅ ꯑꯩꯈꯣꯏꯁꯦ ꯊꯥꯒꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯔꯦꯕ ꯁꯤꯗ ꯉꯥꯡꯗꯅ ꯆꯩꯗꯅ ꯊꯥꯒꯠꯇꯣꯔꯤꯕ꯭ꯔꯥꯅ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯀꯩꯗꯧꯕꯒꯤ ꯅꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯂꯧꯅꯗ꯭ꯔꯤꯉꯩꯗ ꯂꯧꯅꯣꯏꯁꯨ ꯈꯪꯗꯅ ꯀꯩꯗꯧꯕꯩ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩꯅꯣ ꯃꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯨꯔꯦ ꯍꯥꯏꯔꯗꯤ ꯅꯪ ꯂꯧꯕ ꯀꯩꯗꯧꯕꯩ ꯉꯥꯡꯉꯤꯅꯦꯕ ꯑꯗꯨꯝ ꯅꯨꯄꯥꯁꯨ ꯑꯗꯩꯗꯤ ꯅꯨꯄꯥꯒꯤꯗꯤ ꯂꯣꯏ ꯌꯥꯏ ꯉꯥꯎꯅꯤꯡꯕ ꯉꯥꯎ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅꯕꯨ ꯃꯥꯁꯨ ꯀꯦꯁ ꯁꯦꯟꯅꯩꯅꯤ ꯃꯤ ꯃꯆꯥꯗꯨꯗ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯨꯕꯗꯨꯅ ꯑꯗꯩ ꯅꯨꯄꯤ ꯃꯥꯁꯨ ꯏꯖꯠ ꯄꯤꯊꯣꯛꯎꯕꯗꯨꯅ ꯇꯨꯃꯤꯟꯅ ꯇꯣꯛꯅꯔꯒ ꯌꯥꯕ ꯄꯣꯠꯇꯨꯗ ꯏꯖꯠ ꯄꯤꯊꯣꯛꯎꯔꯃꯤꯅ ꯀꯦꯁ ꯇꯧꯅꯔꯦ ꯀꯣ ꯀꯦꯁꯇꯨ ꯆꯦꯟꯅꯔꯤꯗꯨꯅꯦꯕ ꯑꯅꯤꯃꯛ ꯂꯣꯏ ꯋꯥꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯏꯗꯤꯅꯦ ꯆꯨꯝꯅꯒꯤ ꯍꯣꯏ ꯅꯨꯡꯁꯤꯅꯔꯒ ꯑꯃꯨꯛ ꯑꯅꯤ ꯈꯔ ꯏꯖꯠ ꯄꯤꯊꯣꯛꯅꯩ ꯍꯥꯏꯕ ꯀꯗꯥꯏꯅꯣ ꯍꯥꯏꯉꯩꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯔꯨꯝ ꯑꯃꯗ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔꯒ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯁꯥꯕꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯁꯥꯕꯤꯅꯣꯕ ꯃꯥ ꯃꯁꯥ ꯑꯗꯨꯐꯧꯗꯤ ꯃꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯆꯒꯗꯕꯅꯦꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯕ꯭ꯔꯥꯅ ꯃꯣꯏꯒꯤꯅꯦ ꯃꯃꯥ ꯃꯄꯥꯗꯨꯗ ꯍꯥꯏꯔꯒ ꯑꯝꯇ ꯂꯩꯃꯤꯟꯅꯧꯕ ꯌꯥꯔꯛꯀꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯌꯦꯡ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯩꯁꯦ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯆꯣꯟꯊꯥꯔꯒ ꯊꯕꯛ ꯇꯧꯔ ꯆꯣꯟꯊꯥꯔꯒ ꯂꯩꯁꯥꯕꯤ ꯑꯩꯅꯕꯨ ꯁꯨꯃꯥꯏꯅ ꯔꯨꯝ ꯑꯃꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥꯒ
matai mana udong le mina ba hongna ba yabra ha je lai sabi ma sana ne sibok di tawroidamne sidi si tangngai tamngai oide sibok di tawroidamne ba adu moina yam samna khalle ba samna laina ga yabu yana radi sa yana ba bona adu jiki haiba case to lai ba angang jing do aduna haiba mayam lai ayam bana lai haye aduga adumai mak lai mina da june relation de ayam loi thamna yaye adu moina lai mina ri je khange ba mo moi lotna lai mina ba nate ba moi gi mamana ba khange ba du moi rum sha to lai mina je dai moi adum changa nu pai ka da lek pa nu pa ngak ta gi hostel bara ai tare ne adu changa moi lek pa je thangnari ba mana ba gai loi khange ba adai nu pi ngak ta lai ba je bara sida yumbu du di loi kopna sena lai ngam ponte da ma pa ni na ko nu pa changa lek pa jo mana ba gai loi khange moi chatna bi ni hai ba chatna bi ni sidi ma jo ai jum loi tawra mi na kai su khanna dre hai ba du di moi loi pula mang min na bai mo ong ne ba adu sung taw da ba ju lai ko taw da yam section lai pa moi na tawri da to ka chang goi jaba ma pa da tamaga thabak taw lai ba mi ma'am ju lai moi loi taw di na te ba adu ayam ba na di sana bi oina tawre hai wan da moi ngak to yeng adu moi yana gi ba na dum launa gi doini lohong gi doini problem thoi yana da bu na amu case taw na doini dai tumin lam lai thok ju yaw doini ado khasida khanga da bi ne koi gi akoina sei da pakhang ju ngai re ba pakhang oiri ngai da di sumaina makti nu pi ga lemina roi da bani sidi haiba je masana si pireb lauja ga dam ne ba moi mama mapa du da ta hayo ba ai sumaina pi ga lemina ge na haira ga dem ta tawra moy ba ado maina ado khara yana khoina nu pi da ngangi jina ne mi gi macha nu pa du di ne mana lai thokhi ne ba ama thi ki ne ba adai nu pi du no hundo ma ju ne darkar oi de ai di nu pa ni ha ga mana to po koi ba da asinu pa je ngai nu pi nga mai lemina ram bani adu na kanam tan hairoi ba dai nu pi du na ju sandoroi ba asna adu ma ga na le ma ki nu pa do ai ga ngai mai lemina ram mi ne ai ne ja so khram me du pa du pa khang na te je hairoi ba ko adu nu pi ma de mai sandora ka ne ba aramba mane makuna smaina rum sha taw ba maung ni noi ja da kana lo bi do no ba ma adu do khang wa hai bani da koina hai ji di nu pi da khare na ngang ji di adu khang wa hai bani adu mi nu pa gi di ma gi nu pi gi ma pa na khang ga bau da lo san gara ne ba noi na ya oi do maina nu pi nga rum sha to lai mi nei ye nu pi ma nang na mari tham me ye ade nu pi se lo re ye haira bau da mi di kaim haira roi nu pa ni na ko adum ba khena ba lai hai bani da ado punsi du da hayeng tung bau he khangna rak pam matam da mana pan jara roi ai na lai ga di khang dre mama yum pan da ya roi pala ka ne ba adu pan ba da hayeng khang pa da mai punsi du no oi doi do mane ma ko na ngang ka da sai ra ka da ba mina tu ka chang goi na loina ra ka da ba asu pa ga le sang da apalam da rum da le mina yi hai bi ra ka da ba adu gi saina du na mana wa khalaina oiraga sidri bau khang ga da do na sa na khar khang ngo ba a da pang lai lai ba mi u da do ya ba na te nong ma di soi da na manipur ja noi tholak ka ne ba su aya roi ba adu gi do ma pan da sup noi na sidri bau pang lai lai khare ge di khang dre ko adu di dum adu na te sida thola lo honga kani dai dum ma pan da thabak to ba talak ta na sida dum hinga kani adu di adum ba society na yamna yamong na ba to ka sang goi da positive taw da na phai ba ma sang tak phu da haina doi ne ba do nu sida karai da no kitang ja sokhi ba bau hai re e na nang di lai sang da no pa koi ra du tawe hai na khai na ri ngai da kam da rum sia taw ru ga du kuina lai du ka da wai khang oi doi no mi adu ma sang tak phu da mana ma sa po kan da khange har ju ma sang tak phu mi na ma sa du usit kadra ba adu du yam khallo hai bani da tung gi sang na yeng hai bani da yam ki hai ba lai sai ba khang oi ngai da ga mam da ga pulap lai mi nai hai ba ga du di yam lai na ga khalle ba ko adu ga du moi mo cha na de ga na su ne tok na ba adam nu pi na ga lai jara roi ga hai bu ju yaw ba ni da adu nu pa da video clip ka kai lai gi adu ka thalan bi yo adu mo cha na dre moi je khati khana rak pa adu nu pa da di lau ja ge hai ba nu pi na di lai jara roi ga yam lai na hai ba ko ji pung ang e ba ko ana makal ni ngai ado mai ma gi hayeng adum phanga kani chaina di khanga da bi be ma za chaina di nu pi na khare hena phangau gani ko opa di phangoi tungi ponsi da ko adu mati khango noina duga thangjina ne kaino ne hojogi be ma je koi gi ma je nungsina re ko ma ju ta na ba lai ne matha je ngau da na ma ju ko no pa mai dei tor ga moi ma se ma ang ga lai ne ba siele ma je akoi gi nungsinai ngai da ne no pa jna kaino je nang na mai tham je restaurant do na je hai ba
ꯃꯥꯅ ꯉꯝꯗꯅ ꯌꯥꯗꯦꯕ ꯑꯃꯨꯛꯇꯤ ꯅꯨꯄꯥꯁꯤꯅ ꯉꯁꯤ ꯃꯣꯏ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯎꯁꯤ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯊꯣꯛꯑꯦ ꯊꯣꯛꯑꯒ ꯃꯥꯅ ꯑꯆꯥꯄꯣꯠ ꯆꯥꯐꯝꯗꯗꯤ ꯄꯨꯗꯗꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯁꯦꯅ ꯈꯥꯝꯃꯦ ꯅꯨꯄꯤꯁꯤꯅ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯀꯥꯏꯗꯩ ꯀꯨꯝꯃꯣꯏ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯔꯦꯁꯇꯨꯔꯦꯟꯁꯦ ꯆꯪꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯉꯁꯤ ꯁꯨꯍꯜꯍꯜꯂꯣꯏꯅ ꯑꯗꯨꯝ ꯒꯥꯔꯤꯁꯤꯗ ꯃꯕꯥꯅꯤꯁꯦ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯩ ꯂꯥꯛꯄꯁꯦ ꯅꯨꯡꯊꯤꯟ ꯄꯨꯡ 3-4 ꯁ꯭ꯋꯥꯏ ꯇꯥꯔꯦ ꯒꯥꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯍꯜꯂꯁꯦ ꯍꯥꯏꯕ ꯊꯧꯔꯣ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯔꯦꯁꯇꯨꯔꯦꯟ ꯍꯦꯛ ꯆꯪꯗ꯭ꯔꯤꯕꯧ ꯍꯜꯂꯣꯏ ꯍꯥꯏꯕ ꯑꯗꯨꯝ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯗꯩꯗꯤ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯅꯨꯄꯤꯁꯦ ꯂꯥꯛꯑꯣ ꯉꯥꯛꯇꯪ ꯆꯪꯉꯨꯔꯁꯤ ꯑꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯩꯗꯧꯕꯗꯤ ꯌꯥꯔꯣꯏ ꯑꯅ ꯍꯥꯏꯔꯒ ꯆꯪꯃꯤꯟꯅꯔ ꯃꯥꯗꯤ ꯊꯦꯡꯉꯛꯑꯕꯅꯤꯅ ꯍꯟꯕ ꯌꯥꯅꯕꯅꯀꯣ ꯆꯪꯉꯒꯗꯤ ꯑꯗꯨꯝ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡ ꯌꯧꯈꯤꯕꯒꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯉꯝꯗꯅ ꯂꯝꯖꯥ ꯊꯦꯛꯅꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯆꯦꯜꯂꯁꯦ ꯑꯗꯨꯗꯤ ꯅꯪ ꯌꯥꯕ꯭ꯔꯥ ꯃꯥꯁꯦ ꯌꯥꯝ ꯏꯟꯅꯩ ꯍꯥꯏꯀꯣ ꯏꯟꯅꯩ ꯍꯥꯏ ꯃꯥ ꯍꯦꯛꯇ ꯃꯥꯅ ꯏꯖꯠ ꯂꯧꯔꯦꯅ ꯃꯥ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯆꯦꯜꯂꯁꯦ ꯐꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯝꯅꯕ ꯈꯨꯗꯨꯝ ꯆꯜꯂꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯅ ꯍꯩꯅꯗꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯛꯑꯕꯅꯤꯅ ꯅꯈꯣꯟꯁꯥ ꯁꯥꯡꯉꯛꯑꯕꯅꯤ나 ꯆꯦꯜꯂꯁꯦ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯥꯅ ꯍꯣꯏ ꯆꯦꯜꯂꯁꯦ ꯌꯥꯔꯦ ꯍꯥꯏꯔꯦꯌꯦꯀꯣ ꯑꯗꯨꯗꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯅꯛꯅꯕ ꯃꯩꯁꯦ ꯊꯝꯃꯕ ꯑꯗꯨ ꯃꯝꯖꯜꯂꯛꯑꯦ ꯑꯗꯨꯒꯗꯤ ꯆꯠꯂꯁꯤꯅ ꯊꯣꯛꯑꯦꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯛꯑꯦ ꯌꯥꯔꯣꯏ ꯅꯪ ꯉꯁꯥꯏꯅ ꯆꯦꯜꯂꯁꯦ ꯍꯥꯏꯔꯒ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯝꯁꯨ ꯃꯝꯃꯦ ꯌꯨꯝꯗ ꯉꯥꯏꯅꯔꯝꯕꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯉꯪꯅꯔꯕ ꯃꯕꯥꯅꯤꯁꯦ ꯉꯪꯅꯔꯦ ꯊꯦꯡꯉꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯂꯥꯁꯇ ꯍꯥꯏꯗꯣꯔꯛꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯃꯦ ꯋꯥ ꯂꯣꯏꯅꯗ꯭ꯔꯤ ꯃꯄꯥꯝ ꯆꯠꯈꯤꯕ ꯊꯥ 5 ꯉꯥꯏꯔꯤ ꯑꯗꯨꯅ ꯋꯥ ꯂꯣꯏꯅꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯐꯔꯛ ꯇꯥꯅꯤꯅ ꯍꯥꯏꯔꯕ ꯀꯔꯤꯕ ꯅꯪꯁꯦ ꯄꯥꯈꯪꯁꯨ ꯑꯃꯨꯛꯁꯨ ꯅꯠꯇꯕꯅ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯩꯗꯤ ꯐꯔꯦ ꯑꯩ ꯅꯪ ꯋꯥꯗꯣ ꯂꯣꯏꯁꯟꯅꯔꯛꯑꯣ ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯂꯩꯍꯧꯔꯦꯕ ꯃꯥꯁꯦꯀꯣ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯛꯂꯛꯑꯒꯦ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯤ ꯐꯣꯟ ꯄꯥꯏꯍꯜꯂꯒꯦꯅ ꯉꯁꯥꯏꯒꯤ ꯃꯥꯒ ꯆꯠꯈꯤ ꯈꯪꯕꯅꯤꯅ ꯅꯨꯄꯤꯒꯤ ꯃꯃꯥ ꯍꯣꯏꯁꯤꯅꯗꯤ ꯑꯁꯣꯝꯗ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯄꯪꯍꯪꯗ ꯍꯪꯉꯕꯀꯣ ꯅꯨꯄꯥꯁꯤ ꯆꯠꯈꯤ ꯍꯥꯏ ꯑꯗꯨꯒ ꯐꯣꯟꯒꯁꯦ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯂꯧꯁꯜꯂ ꯑꯣꯐ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯅ ꯃꯃꯥꯁꯤꯅ ꯆꯤꯡꯅꯗꯅ ꯂꯧ ꯂꯥꯛꯑꯦꯕ ꯃꯃꯥꯁꯤꯅ ꯍꯪꯉꯦ ꯈꯣꯠꯂꯦ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯥꯏꯗꯣꯛꯑꯦꯕ ꯃꯥꯏꯊꯣꯡꯁꯨ ꯑꯗꯨꯝ ꯂꯣꯠꯄ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥꯅ ꯏꯆꯥꯕꯨ ꯑꯗꯨ ꯎꯁꯤꯠꯇꯅ ꯉꯁꯥꯏꯅ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯊꯝꯃꯝ ꯌꯥꯕ꯭ꯔꯥ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯏꯖꯠ ꯁꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯀꯩꯗꯧ ꯂꯩꯍꯧꯏ ꯅꯈꯣꯡ ꯊꯣꯡ ꯂꯥꯛꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯛꯀꯅꯤ ꯃꯥ ꯅꯨꯄꯤꯁꯨ ꯊꯤꯔꯝꯃꯕ ꯑꯗꯨꯒ ꯏꯆꯥꯕꯨ ꯁꯨꯃꯥꯏꯅ ꯃꯥꯡꯍꯜꯂꯝꯕ ꯌꯥꯕ꯭ꯔꯥ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯪꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯌꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯂꯩꯁꯥꯕꯤ ꯅꯠꯇꯅ ꯂꯩꯁꯥꯕꯤ ꯁꯥꯔ ꯌꯨꯝꯗ ꯊꯝꯕ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯄꯨꯔꯒꯅꯦ ꯅꯪꯕꯨ ꯍꯌꯦꯡ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯃꯥꯒꯤ ꯂꯨꯈꯥꯛ ꯅꯪꯕꯨꯅ ꯃꯃꯥꯗꯨꯅ ꯃꯗꯣꯝꯆꯥ ꯍꯣꯏ ꯃꯅꯝ ꯍꯣꯏ ꯈꯔ ꯍꯧꯔ ꯄꯨꯔꯒ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯥꯁꯤꯡ ꯃꯌꯨꯝꯗ ꯄꯨꯔꯒ ꯆꯠꯂꯦꯕꯀꯣ ꯄꯨꯔ ꯆꯠꯄꯁꯤꯗ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯅꯆꯥꯅ ꯏꯆꯥꯁꯦ ꯃꯥꯡꯍꯜꯂꯝꯃꯦ ꯑꯗꯨꯅ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯍꯥꯏ ꯑꯗꯨꯅ ꯅꯣꯏ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛ ꯂꯧꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯁꯦ ꯂꯧꯍꯧꯔꯒꯗꯤ ꯅꯨꯄꯤꯁꯦ ꯂꯦꯅ ꯋꯥ ꯋꯥ ꯂꯥꯎꯔ ꯑꯃꯗꯨꯅ ꯀꯦꯁ ꯊꯥꯡꯒꯠꯂꯛꯑꯅꯤ ꯑꯃꯗꯣ ꯑꯝꯇ ꯋꯥ ꯂꯣꯏꯁꯟꯅꯈꯤꯒꯦ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯅ ꯂꯧꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏꯁꯦ ꯍꯥꯏꯗꯣꯛꯄꯁꯦ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯏꯅ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯣꯅꯀꯣ ꯑꯁꯣꯝꯒꯤ ꯋꯥ ꯂꯣꯏꯁꯟꯅꯔꯛꯑꯣ ꯆꯦ ꯄꯤꯔꯛꯑꯣꯅ ꯑꯗꯣ ꯃꯣꯏꯁꯨ ꯑꯁꯣꯝꯒꯤ ꯋꯥ ꯂꯣꯏꯁꯟꯅꯔꯦ ꯑꯗꯨꯒ ꯍꯣꯡꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯁꯦ ꯑꯗꯣ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯋꯤꯀꯣ ꯑꯗꯨꯗ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯊꯕꯛ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯕ ꯅꯝꯗꯅ ꯄꯤꯁꯜꯂꯛꯈꯤ ꯏꯆꯥ ꯊꯕꯛ ꯇꯧꯕꯁꯤꯗ ꯅꯨꯄꯤ ꯊꯤꯔꯝꯃꯦꯁꯨ ꯈꯪꯅ ꯂꯩꯁꯥꯕꯤ ꯃꯥꯁꯦ ꯍꯥꯏꯗꯅ ꯏꯆꯥꯁꯤꯗ ꯃꯥꯏ ꯃꯆꯥꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯒꯤꯅꯦ ꯌꯥꯝ ꯌꯥꯅꯤꯡꯗꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯏ ꯃꯆꯥꯗꯨꯅ ꯃꯤ ꯃꯆꯥꯁꯦ ꯅꯝꯗꯅ ꯏꯖꯠ ꯁꯣꯛꯄꯁꯦ ꯃꯥꯅ ꯍꯧꯖꯤꯟꯗꯅ ꯑꯗꯩꯗꯤ ꯃꯥꯅ ꯅꯝꯗꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏꯅꯦꯕ ꯃꯤꯗꯤ ꯏꯖꯠ ꯁꯣꯛꯑꯗꯤ ꯅꯝꯗꯅ ꯆꯦꯜꯂꯛ ꯇꯥꯃꯤ ꯑꯗꯣ ꯃꯥꯏ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯨꯗꯤꯅꯦ ꯈꯪꯉꯣꯏꯕ ꯃꯆꯥꯗ ꯉꯥꯡꯉꯣꯏꯕ ꯑꯗꯨꯅꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯁꯣꯏꯔꯤꯅꯦꯕ ꯃꯆꯥꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯗꯩꯗꯤ ꯃꯣꯏꯅ ꯃꯆꯥꯅꯨꯄꯥꯁꯦ ꯋꯥꯔꯛꯇꯕꯒꯤꯅꯦꯕ ꯑꯗꯩꯗꯤ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯉꯥꯡꯉꯦ ꯃꯆꯥꯅꯨꯄꯥꯗꯤ ꯋꯥꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯧꯁꯤꯗꯅꯦ ꯃꯅꯦꯝꯄꯣꯛꯁꯤꯅ ꯁꯨꯝ ꯀꯧꯗꯦꯌꯦ ꯍꯦꯛ ꯉꯁꯤ ꯌꯧꯕꯧꯁꯦ ꯃꯧ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯅꯠꯇ꯭ꯔꯒ ꯏꯕꯦꯝꯃꯗꯣ ꯀꯧꯗꯕ ꯉꯁꯤꯐꯥꯎ ꯑꯗꯣ ꯃꯧꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯜꯂꯦꯗꯅ ꯏꯃꯥ ꯁꯨꯝꯁꯤꯠ ꯀꯥꯏ ꯊꯝꯃꯤ ꯅꯨꯔꯥꯅ ꯀꯥꯏ ꯊꯝꯃꯤ ꯍꯪꯕꯁꯦ ꯑꯁꯤꯗ ꯍꯪꯕꯁꯦ ꯀꯛ ꯈꯨꯝꯕ ꯏꯃꯥ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯆꯥꯊꯣꯛꯑꯣ ꯍꯪꯕꯁꯦ ꯀꯛ ꯈꯨꯝꯕ ꯀꯔꯤꯝꯐꯥꯎ ꯍꯥꯏꯗꯕ ꯃꯉꯣꯟꯗ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅꯅꯦ ꯁꯥꯎꯔꯛꯀꯅꯤ ꯁꯤꯒꯤꯅꯦ ꯃꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯊꯕꯛꯁꯦ ꯅꯣꯡꯉꯥꯟꯕꯒ ꯆꯠꯄ ꯃꯥꯏ ꯊꯕꯛꯁꯦ ꯀꯩꯅꯣ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄꯀꯣ ꯑꯗꯣ ꯃꯃꯥꯁꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯍꯜꯂꯛꯑꯁꯨ
ꯑꯗꯨꯒ ꯊꯦꯡꯅ ꯇꯨꯝ ꯆꯪꯉꯛꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯒꯤ ꯇꯣꯂꯣꯞꯁꯦ ꯁꯤꯐꯧ ꯀꯌꯥ ꯐꯪꯉꯦ ꯈꯪꯍꯟꯗꯦ ꯑꯗꯨꯒ ꯃꯥꯅ ꯍꯪꯉꯨꯔꯁꯨ ꯅꯪ ꯑꯗꯨ ꯍꯪꯕꯩ ꯀꯩ ꯗꯔꯀꯥꯔꯅꯣ ꯍꯥꯏꯕ ꯑꯗꯩ ꯃꯥꯅ ꯂꯨꯄꯥ 10 ꯀꯨꯟꯗꯩ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯍꯧꯒꯦꯅ ꯅꯤꯔꯒꯅ ꯄꯤꯔꯝꯕ ꯅꯤꯔꯒꯅ ꯇꯣꯛꯑꯦ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯦꯅꯗꯤ ꯅꯣꯡꯇ ꯂꯩꯕꯤꯔꯛꯇꯕ ꯄꯨꯔꯥ ꯋꯥꯁꯨ ꯉꯥꯡꯅꯗꯕꯤ ꯑꯃꯁꯨ ꯉꯥꯡꯅꯗꯕꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯃꯥꯁꯦ ꯆꯍꯤꯃꯨꯛꯁꯦ ꯊꯥ ꯂꯦꯞꯇꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯃꯊꯟꯇ ꯄꯣꯛꯄ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯀꯣ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯥꯗꯤ ꯃꯊꯟꯇ ꯅꯤꯉꯣꯜꯗꯤ ꯑꯅꯤ ꯅꯤꯉꯣꯜ ꯑꯅꯤꯗꯨꯗꯤ ꯃꯥꯅ ꯍꯥꯏ ꯙꯔꯃ ꯅꯠꯇꯕ ꯍꯥꯏꯔꯣꯏ ꯅꯤꯉꯣꯜ 3 ꯑꯃꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤ ꯑꯃꯅ ꯄꯥꯟꯈ꯭ꯔꯦ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯑꯅꯤꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯌꯦꯕ ꯂꯥꯛꯄꯗ ꯗꯣꯔꯣ ꯗꯣꯔꯣ ꯇꯧꯋꯦ ꯍꯥꯏ ꯃꯉꯣꯟꯗ ꯃꯥꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯃꯣꯏꯁꯨ ꯁꯨꯝ ꯃꯧ ꯑꯣꯏꯔꯨꯔꯕꯅꯤꯅ ꯃꯤ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯑꯋꯥꯕꯗꯣ ꯈꯔ ꯈꯪꯕ ꯂꯩꯁꯥꯕꯤꯗꯨꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯌꯦꯀꯣ ꯑꯗꯨꯒ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯅꯤ ꯆꯠꯂꯝꯗꯥꯏ ꯊꯣꯛꯂꯛ ꯆꯥꯛ ꯆꯥꯔꯅꯤ ꯍꯜꯂꯛꯑꯒ ꯀꯥ ꯆꯪꯈ꯭ꯔꯅꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕ ꯊꯣꯛꯂꯛꯑꯅꯤ ꯂꯣꯏꯔꯦ ꯃꯈꯨꯠ ꯍꯥꯝꯃ ꯑꯗꯨꯝ ꯍꯧꯒꯠꯈ꯭ꯔꯅꯤ ꯃꯃꯥꯗꯨꯅꯁꯨ ꯅꯅꯝꯃꯁꯤꯒ ꯑꯗꯨ ꯇꯧꯃꯤꯟꯅꯧꯁꯨ ꯇꯥꯛꯇꯕ ꯑꯗꯩ ꯉꯥꯁꯤꯅꯅꯦ ꯏꯕꯦꯝꯃ ꯅꯪ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯥꯗꯨ ꯍꯥꯞꯄꯛꯏ ꯃꯆꯥꯅꯨꯄꯤ ꯃꯄꯥꯟꯁꯦ ꯄꯨꯜꯂꯦꯀꯣ ꯄꯨꯟꯗ ꯌꯥꯗꯕꯒꯤ ꯏꯕꯦꯝꯃ ꯉꯥ ꯍꯥꯞꯄꯛꯀꯦ ꯍꯥꯏꯕꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯥꯗ ꯊꯣꯛ ꯂꯥꯎ ꯂꯪꯁꯤꯜꯂꯛꯄ ꯃꯆꯥꯅꯨꯄꯤꯁꯨ ꯃꯊꯟꯇ ꯆꯥꯕ ꯑꯗꯨ ꯏꯅꯝꯃ ꯆꯥꯃꯤꯟꯅꯁꯦꯁꯨ ꯍꯥꯏꯗꯕ ꯑꯗꯩ ꯃꯤ ꯑꯅꯤ ꯄꯨꯜꯂꯤꯕ ꯄꯨꯈꯝꯗꯨꯗ ꯉꯥꯁꯦ ꯑꯅꯤꯁꯨ ꯍꯥꯞꯄꯛꯇꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯃꯃꯥꯁꯤꯅ ꯊꯣꯛ ꯑꯃꯨꯛ ꯂꯧꯈꯠꯈꯤꯕ ꯑꯗꯩ ꯃꯣꯏꯗꯤ ꯉꯥꯔꯧꯁꯦ ꯁꯨꯡꯋꯥꯠ ꯋꯥꯠꯇꯦ ꯍꯥꯏꯕ ꯉꯥꯔꯧ ꯌꯥꯝ ꯆꯥꯕ ꯑꯗꯩꯗꯤ ꯑꯗꯨꯝꯕ ꯀꯌꯥꯁꯤ ꯃꯥ ꯀꯔꯤꯝ ꯈꯟꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯆꯥꯁꯦ ꯊꯥ ꯂꯦꯞꯇꯕꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯉꯪꯕ ꯍꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩ ꯅꯨꯄꯥ ꯏꯊꯟꯗꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯄꯣꯛꯇꯕ ꯌꯥꯔꯣꯏ ꯑꯉꯥꯡ ꯄꯣꯛꯏꯗꯣꯏꯗꯤ ꯉꯜꯂꯤꯉꯩꯗ ꯈꯥꯏꯅꯍꯧꯁꯤ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯃꯥꯁꯦꯀꯣ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯤꯕꯨ ꯈꯥꯏꯅꯕꯤꯔꯗ꯭ꯔꯅꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯊꯥꯖꯗꯅ ꯊꯥ ꯂꯦꯞꯄꯛꯑꯦꯕꯀꯣ ꯗꯥꯛꯇꯔ ꯅꯨꯡꯗ ꯈꯔ ꯌꯦꯡꯉꯨꯔꯦ ꯃꯣꯏꯅ ꯉꯍꯥꯟꯈꯩ ꯌꯦꯡꯕꯤꯗꯕꯩꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯏ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯁꯨ ꯌꯥꯎꯏ ꯍꯤꯗꯥꯛ ꯒꯨꯂꯤꯒ ꯈꯔ ꯆꯥꯕꯗ ꯑꯗꯨꯝ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯊꯥꯁꯦ ꯂꯦꯞꯄ ꯃꯥꯏ ꯋꯥꯈꯜꯁꯤꯗꯅ ꯉꯍꯥꯟꯈꯩ ꯊꯥꯒ ꯂꯦꯞꯇꯕꯩ ꯑꯣꯏꯔ ꯃꯥꯅꯦ ꯂꯨꯅ ꯇꯧꯕꯤꯔꯅꯤ ꯑꯩꯁꯦ ꯀꯥꯟꯅ ꯃꯥꯗꯤ ꯇꯧꯖꯔꯕ ꯑꯗꯨꯒ ꯀꯔꯤꯝꯐꯧ ꯍꯥꯟꯅ ꯍꯥꯃꯨ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯩꯇꯕ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯉꯗꯤ ꯐꯅꯤꯗ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯂꯨꯅ ꯇꯧꯕꯤꯔꯗꯤꯅ ꯊꯥ 4ꯃꯨꯛ ꯁꯣꯛꯄꯁꯦ ꯅꯨꯄꯥꯅꯦ ꯁꯨꯝ ꯈꯪꯉꯕ ꯑꯗꯨꯁꯨ ꯀꯔꯤꯝ ꯂꯨꯅ ꯇꯧꯗꯕ ꯀꯔꯤꯝ ꯍꯥꯟꯅ ꯑꯗꯨꯝ ꯑꯗꯩ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯄꯣꯛꯑꯦ ꯃꯆꯥꯁꯤ ꯎꯔꯒꯗꯤ ꯏꯃꯨꯡꯁꯦ ꯅꯨꯄꯥ ꯇꯥꯡꯕꯅꯤꯅ ꯑꯃꯨꯛ ꯈꯟꯖꯔꯕ ꯑꯗꯨꯁꯨ ꯑꯃꯨꯛꯅꯦ ꯃꯆꯥꯁꯦ ꯄꯣꯛꯑꯕ ꯑꯗꯨꯁꯨ ꯀꯔꯤꯝ ꯂꯨꯅ ꯇꯧꯗꯕ ꯍꯥꯟꯅ ꯑꯗꯨꯝ ꯃꯥꯁꯨ ꯃꯥꯏ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯕ ꯅꯨꯄꯥꯁꯨ ꯅꯨꯄꯥ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯕ ꯃꯅꯦꯝ ꯃꯀꯨꯁꯨ ꯃꯣꯏ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯕ ꯉꯁꯤꯐꯧ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯃꯆꯥꯁꯦ ꯆꯍꯤ 1.5 ꯐꯥꯔꯛꯑꯦ ꯏꯃꯨꯡꯁꯤꯒꯤ ꯃꯥꯁꯦ ꯃꯤ ꯑꯣꯏꯗ꯭ꯔꯤꯕ ꯃꯧꯁꯦ ꯄꯨꯔꯥ ꯇꯣꯞꯅ ꯑꯗꯨꯝ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯁꯤꯁꯦ ꯋꯥꯈꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯇꯣꯂꯣꯞꯅ ꯀꯌꯥ ꯆꯥꯏ ꯑꯗꯩ ꯏꯃꯥ ꯍꯣꯏꯒꯤ ꯈꯔ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯤꯅ ꯅꯨꯄꯤ ꯃꯔꯨꯞ ꯌꯥꯎꯁꯤꯅꯁꯨ ꯇꯧꯗ꯭ꯔꯕ ꯑꯩꯁꯦ ꯅꯨꯄꯥꯁꯤꯅꯁꯨ ꯅꯝꯗꯅ ꯏꯖꯠ ꯂꯧꯕꯤꯔꯒꯁꯨ ꯆꯦꯜꯂꯛꯈꯤꯕ ꯅꯨꯄꯤ ꯊꯤꯔꯝꯕ ꯅꯨꯄꯥꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯅꯝꯗꯅ ꯊꯕꯛ ꯇꯧꯕꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯂꯥꯛꯑ ꯊꯤꯟꯖꯜꯂꯒ ꯅꯝꯗꯅ ꯍꯥꯏꯗꯣꯛ ꯂꯥꯛꯑꯣ ꯇꯧꯔ ꯄꯤꯁꯜꯂꯛꯄꯁꯨ ꯑꯃꯨꯛ ꯇꯥꯈꯤꯕ ꯑꯩꯁꯦ ꯑꯁꯨꯛ ꯂꯦꯝꯗꯕ ꯃꯧ ꯑꯣꯏꯕ ꯂꯩꯁꯥꯕꯤ ꯑꯣꯏꯅꯁꯨ ꯂꯥꯛꯆꯕ ꯑꯩꯁꯤꯕꯣ ꯅꯨꯄꯤ ꯊꯤꯕꯁꯤꯗ ꯂꯩꯔꯒ ꯄꯥꯈꯪꯁꯨ ꯅꯠꯇꯕꯁꯤꯗ ꯂꯩꯔꯒꯅ ꯃꯥꯁꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯣ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯂꯨꯅ ꯆꯥꯅ ꯐꯖꯅ ꯅꯨꯡꯁꯤꯅ ꯇꯧꯗ꯭ꯔꯕꯅꯤ나 ꯃꯥꯁꯦ ꯃꯊꯟꯇ ꯇꯥꯔꯛꯑꯒ ꯑꯃ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗꯣ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯜꯂ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯑꯩꯁꯦ ꯃꯣꯏꯅ ꯄꯥꯝꯕ ꯃꯆꯥꯁꯦ ꯄꯤꯔꯝꯃꯦ ꯑꯩ ꯁꯤꯈ꯭ꯔꯒꯦꯗ ꯏꯆꯦ ꯀꯥꯏꯅ ꯃꯆꯦꯈꯩꯁꯤꯒ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯝꯕꯗꯒꯤ ꯃꯥꯁꯦ ꯑꯩ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗ ꯑꯩꯒꯤ ꯍꯛꯁꯨ ꯑꯃꯐꯥꯎ ꯐꯪꯗꯕ ꯃꯧ ꯑꯃꯅꯦ ꯍꯥꯏꯕꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯃꯅꯦ ꯍꯥꯏꯕꯒꯤ ꯃꯥ ꯀꯥꯔ ꯂꯩꯔꯤ ꯃꯤ ꯅꯣꯡꯇꯁꯨ ꯆꯠꯃꯤꯟꯅꯗꯕ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯦꯁꯨ ꯅꯣꯡꯇ ꯍꯪꯕꯤꯗꯕ ꯏꯄꯥꯝꯗ ꯗꯦꯕ ꯀꯔꯝ ꯑꯃ ꯆꯠꯂꯦ ꯆꯠꯃꯤꯟꯅꯁꯦꯁꯨ ꯌꯥꯗꯕ ꯑꯩꯅ ꯂꯥꯏꯟꯗ ꯆꯠꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯧꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯏꯄꯥꯝꯒꯤ ꯃꯤ ꯑꯃ ꯏꯃꯥ ꯏꯄꯥ ꯑꯃ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯂꯥꯛꯑꯣꯅꯁꯨ ꯀꯧꯗꯕ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯈꯟꯖꯜꯂ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦ ꯈꯥꯏꯅꯖꯔꯒꯦꯅ ꯂꯥꯛꯑꯦꯕ ꯂꯣꯏꯁꯟꯅꯔꯒꯦꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯃꯥ ꯑꯗꯨꯝ ꯍꯥꯏ ꯈꯨꯕꯥꯛꯅ ꯁꯦꯠꯇꯤ ꯊꯥꯗꯦ ꯑꯩꯉꯣꯟꯗ ꯃꯥ ꯐꯨꯗꯦ ꯑꯗ ꯅꯣꯡꯃꯗꯤ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯁꯦ ꯁꯤꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯧꯕꯗꯤ ꯑꯗꯨꯗꯣ ꯍꯥꯏꯕꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯔꯒ ꯐꯗꯤꯗꯨꯅ ꯃꯈꯧꯔꯤꯗ ꯀꯛ ꯂꯥꯛꯂꯛꯑꯦ ꯍꯥꯏꯕ ꯃꯥꯅ ꯑꯌꯣ ꯑꯩ ꯐꯨꯜꯂꯦ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯐꯨꯜꯂꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯇꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯁꯦ ꯃꯃꯤꯠꯁꯦ ꯉꯥꯎ ꯈꯜꯂꯒ ꯋꯥꯟꯊꯈ꯭ꯔꯕꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯁꯤꯅ ꯍꯧꯗꯣꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯩꯗꯤ ꯅꯪꯗꯣ ꯐꯥꯒꯤ ꯃꯥꯜꯂꯨꯔꯦ ꯅꯪꯒꯤꯗꯣ ꯑꯁꯦꯡꯕꯩꯔꯥ ꯈꯣꯠꯂꯤꯔꯥꯅ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯃꯥꯏꯗꯣ ꯐꯥꯒꯤ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯑꯩ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯐꯥꯒꯤ ꯑꯣꯏꯅ ꯉꯛꯇ ꯂꯥꯛꯂꯛꯄꯗꯤ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯂꯥꯛꯂꯛꯏ ꯑꯗꯨ ꯅꯠꯇꯅ
ꯑꯩꯈꯣꯏ ꯊꯑꯣꯏꯅ ꯐꯨꯕ ꯈꯣꯠꯄ ꯅꯩꯕ ꯉꯥꯡꯕ ꯆꯩꯔꯒ ꯏꯁꯧ ꯂꯥꯡꯉꯒ ꯃꯔꯩ ꯇꯧꯅꯔ ꯈꯠꯅꯕꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯩ ꯇꯧꯗ꯭ꯔꯤ ꯅꯨꯄꯥꯁꯦ ꯑꯍꯦꯟꯕ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯌꯦ ꯅꯨꯄꯥꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩ ꯌꯨꯝꯗ ꯅꯨꯃꯤꯠ ꯃꯥꯏ ꯊꯕꯛꯁꯦ ꯑꯃꯨꯛ ꯉꯍꯥꯟꯈꯩꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯌꯨꯝꯗ ꯈꯔ ꯂꯩꯕ 10ꯅꯤ ꯂꯩꯕ 10ꯅꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨꯅꯦ ꯃꯥ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯃꯃꯥ ꯍꯣꯏꯒ ꯑꯗꯨꯝ ꯃꯣꯏꯒꯩ ꯇꯥꯟꯅꯔꯒ ꯍꯤꯡꯒꯣꯜ ꯁꯨꯈꯤꯕ ꯑꯃ ꯑꯗꯨꯝ ꯇꯧꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯃꯥꯏ ꯊꯣꯛꯄ ꯑꯗꯨ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔ ꯊꯣꯛꯂꯛꯇ꯭ꯔꯦ ꯁꯤꯅꯦꯕ ꯑꯩꯅ ꯏꯕꯦꯝꯃ ꯐꯖꯅ ꯍꯥꯏ ꯅꯪ ꯈꯥꯏꯅꯒꯅꯨ ꯈꯥꯏꯅꯒꯦ ꯈꯟꯒꯅꯨ ꯅꯨꯄꯤ ꯀꯣꯏꯔꯦ ꯈꯣꯠꯂꯦ ꯅꯩꯔꯦ ꯅꯤꯁꯥ ꯆꯥꯔ ꯐꯨꯔꯦ ꯈꯣꯠꯂꯦ ꯌꯨ ꯊꯛꯑꯒ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯑꯗꯣ ꯃꯤꯒꯤ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤ ꯂꯣꯟꯆꯠ ꯂꯩꯕꯅꯤ ꯃꯤꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯌꯥ ꯍꯦꯡꯉꯣꯏ ꯑꯉꯥꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡꯒ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔ ꯈꯣꯠ ꯂꯩꯅꯤꯡꯕ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯂꯩꯕꯅꯤ ꯁꯨꯃꯥꯏꯅ ꯉꯥꯡꯒꯟꯗꯕꯁꯨ ꯂꯩ ꯑꯗꯣ ꯐꯨꯕ ꯈꯣꯠꯄ ꯅꯠꯇꯕꯅꯤꯅ ꯅꯪ ꯁꯤꯁꯦ ꯑꯗꯩ ꯅꯅꯦꯝꯕꯣꯛꯁꯤꯁꯨ ꯑꯃꯨꯛ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯅꯪꯉꯣꯟꯗ ꯉꯥꯡꯗ ꯆꯩꯗꯅ ꯅꯩꯗꯅ ꯏꯁꯧ ꯂꯥꯡꯗꯅ ꯇꯧꯗꯦ ꯃꯥꯏ ꯂꯩꯐꯝ ꯊꯣꯛꯐꯝ ꯂꯩ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯀꯨꯕꯣꯛꯁꯨ ꯃꯆꯟꯅꯨꯄꯤꯁꯨ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯗꯣ ꯀꯩꯅꯣ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨ ꯈꯟꯗꯣꯛꯑꯣ ꯅꯪ ꯅꯆꯥꯅꯨꯄꯥ ꯄꯣꯛꯑꯦ ꯃꯊꯪ ꯑꯃꯨꯛ ꯄꯣꯛꯁꯜꯂꯣ ꯃꯊꯪ ꯅꯆꯥꯁꯦ 2, 3, 4 ꯄꯣꯛꯊꯣꯛꯑꯣ ꯃꯇꯝ ꯑꯃꯗꯅꯦ ꯅꯪ ꯃꯔꯥ ꯇꯥꯔꯛꯑꯅꯤ ꯅꯌꯨꯝꯗꯣ ꯅꯪꯒꯤ ꯑꯣꯏꯍꯧꯔꯅꯤ ꯅꯪꯒꯤ ꯅꯨꯄꯥ ꯅꯪ ꯅꯈꯨꯠꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯈꯣꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯒꯤ ꯅꯪꯒꯤ ꯅꯅꯦꯝ ꯅꯀꯨ ꯂꯣꯏ ꯑꯍꯜ ꯑꯣꯏꯔꯛꯀꯅꯤ ꯅꯪ ꯅꯈꯨꯠꯇ ꯁꯤꯗꯣꯏꯅꯤ ꯅꯪꯅ ꯁꯦꯕꯥ ꯇꯧꯔꯒ ꯃꯇꯝ ꯈꯔ ꯉꯥꯏꯅꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯅꯆꯥ ꯅꯨꯡꯆꯥ ꯍꯣꯠꯅꯔꯒ ꯂꯩꯊꯣꯛꯁꯤ ꯑꯩꯒꯤ ꯏꯃꯨꯡꯅꯤ ꯅꯣꯏꯅ ꯉꯥꯡꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯒꯤ ꯏꯃꯨꯡꯅꯦꯅ ꯈꯜꯂ ꯃꯨꯛꯑꯒ ꯂꯩꯊꯣꯛꯎ ꯅꯪꯁꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗ ꯇꯧ ꯃꯥꯒꯤ ꯃꯗꯣ ꯀꯩꯅꯣꯅꯤ ꯅꯪꯅꯁꯨ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝ ꯅꯪꯅ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯕꯤꯗꯕ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯉꯁꯤꯃꯛꯁꯦ ꯃꯧ ꯀꯌꯥꯅꯅꯦ ꯃꯅꯦꯝ ꯃꯀꯨꯗ ꯂꯃꯟ ꯈꯨꯝꯕ ꯀꯌꯥꯝ ꯌꯥꯎꯅꯔꯤꯅꯤ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯈꯤꯗꯕꯗꯨꯒꯤꯅꯦ ꯃꯣꯏꯅ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝ ꯃꯥꯏ ꯃꯈꯨꯠꯇ ꯇꯥꯔꯛꯄ ꯃꯇꯝꯗꯅꯦ ꯊꯃꯣꯏꯗ ꯁꯤꯡꯉꯒ ꯃꯇꯝ ꯉꯥꯏꯔꯛꯑꯒꯅ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯆꯍꯤ 30ꯒꯤ 40ꯒꯤ ꯃꯇꯨꯡꯗ ꯂꯃꯟ ꯈꯨꯝꯅꯕ ꯀꯌꯥꯝ ꯌꯥꯎꯔꯤꯅꯤꯀோ ꯑꯗꯨꯅꯅꯦ ꯅꯪ ꯂꯩꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯈꯤꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅ ꯈꯟꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯆꯥꯒꯤ ꯇꯧꯔꯒ ꯂꯝ ꯇꯨ ꯅꯥꯜꯍꯜꯂꯨ ꯋꯥꯏ ꯅꯨꯡ ꯇꯩꯊꯣꯛꯎ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧ ꯏꯃꯥ ꯐꯤ ꯄꯤꯔꯣ ꯕꯕꯥ ꯐꯤ ꯄꯤꯔꯣꯅ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅ ꯈꯟꯗꯣ ꯆꯥꯛ ꯅꯕꯨꯛ ꯊꯟ ꯆꯥꯎ ꯅꯪ ꯆꯥꯅꯤꯡꯕ ꯆꯥꯊꯣꯛꯎ ꯑꯩ ꯅꯨꯄꯥ ꯁꯤꯃ ꯆꯥꯒꯦꯅ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯅꯪ ꯈꯔ ꯃꯔꯨꯞꯁꯤꯃ ꯌꯥꯎꯁꯤ ꯀꯩꯅೋ ꯁꯤꯃꯗꯤ ꯇꯨꯡꯁꯟꯁꯤ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒꯕꯨ ꯏꯕꯥꯅꯤ ꯁꯤꯃ ꯇꯥꯟꯅꯗꯅ ꯀꯃꯥꯏꯅ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯪꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧ ꯏꯁꯧ ꯅꯨꯡꯁꯧ ꯂꯥꯡꯒꯅꯨ ꯈꯠꯅꯕ ꯍꯧꯔꯨꯅꯨ ꯅꯆꯤꯟ ꯀꯜꯂꯨꯅꯨ ꯀꯩꯗꯧꯋꯦꯒꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅ ꯈꯟꯗꯣ ꯉꯥꯡꯗꯕꯗꯨꯅ ꯐꯔꯤꯅꯤ ꯉꯥꯡꯉ ꯈꯣꯠꯂꯒ ꯅꯩꯕ ꯐꯨꯕ ꯀꯥꯎꯕ ꯊꯤꯟꯕ ꯂꯪꯒꯥꯏ ꯊꯨꯒꯥꯏꯕ ꯌꯥꯎꯗ꯭ꯔꯤꯗꯣ ꯐꯔꯤꯅꯤ ꯍꯥꯏ ꯑꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯊꯣꯛꯈ꯭ꯔꯒ ꯂꯨꯅ ꯇꯧꯈꯤꯕ ꯅꯨꯡꯁꯤ ꯄꯤꯈꯤꯕꯗꯨꯅ ꯑꯃꯨꯛ ꯐꯩ ꯐꯨꯗꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕꯗꯨꯅ ꯐꯩ ꯁꯨꯡꯉꯥꯡ ꯉꯥꯡꯗꯅ ꯑꯣꯠꯄꯁꯤꯅ ꯑꯃꯨꯛ ꯑꯣꯠꯄ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯌꯦꯕ ꯃꯥꯅ ꯃꯈꯟꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯐꯖꯅ ꯊꯦꯝꯃꯒ ꯄꯪꯈꯥꯏꯗ ꯈꯥꯏꯅꯒꯅꯨ ꯍꯧꯖꯤꯛ ꯈꯥꯏꯅꯕꯁꯦ ꯌꯥꯝ ꯂꯨꯏ ꯅꯆꯥ ꯑꯄꯤꯛꯄꯁꯤꯒ ꯅꯣꯏ ꯅꯄꯥꯝꯗ ꯂꯩꯔꯅꯤ ꯑꯗꯩꯗꯤ ꯅꯍꯥꯅꯤꯅ ꯅꯣꯏꯅ ꯅꯆꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯑꯒ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯑꯉꯥꯡꯅꯦꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯅꯤ ꯅꯣꯏ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯥ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯃꯨꯛ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯩ ꯈꯥꯏꯅꯔꯦ ꯈꯣꯠꯂꯦꯅ ꯅꯣꯏꯕꯨ ꯗꯤꯜ ꯂꯦꯟꯕꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯐꯖꯅ ꯇꯥꯛꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯗꯤ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯈꯤꯇꯪ ꯄꯥꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯍꯦꯜꯄꯔꯁꯨ ꯌꯥꯝ ꯀꯧꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤꯁꯨ ꯀꯧꯏ ꯏꯝꯐꯥꯜꯒꯤꯁꯨ ꯀꯧꯏ ꯑꯗꯣ ꯍꯦꯜꯄꯔ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯂꯦꯞꯇꯦ ꯑꯩ ꯉꯁꯤꯗꯤ ꯐꯥꯏꯟꯗꯣ ꯈꯣꯝꯒꯠꯄ ꯑꯩ ꯅꯪꯉꯛꯇ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯤ ꯌꯥꯝ ꯂꯩ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃꯈꯛ ꯂꯩꯍꯧꯋꯦ ꯑꯗꯨ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇꯣ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯃꯦꯟ ꯈꯤꯇꯪꯗꯤ ꯄꯥꯊꯣꯛꯆꯔꯝꯒꯦ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯍꯧꯗ꯭ꯔꯒꯗꯤꯀꯃꯦꯟ ꯄꯤꯔꯛꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟ ꯄꯥꯕ ꯐꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯈꯔ ꯄꯥꯔꯒꯗꯤ ꯄꯤꯔꯛꯑꯦꯕ ꯑꯗꯩ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯩꯅꯣꯗꯨꯗ ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯇꯒꯤ ꯃꯣꯏ ꯏꯃꯨꯡ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤꯕ ꯏꯅꯥꯎꯅꯨꯄꯤꯗꯨꯗ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯕ ꯋꯥꯍꯩ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯑꯗꯒꯤ ꯑꯅꯤꯁꯨꯕꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛꯀꯤ ꯃꯌꯨꯝ ꯀꯩꯅꯣꯗꯣ ꯁꯅꯥ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯖꯔꯛꯑꯒ ꯋꯥꯅ ꯂꯩꯖꯔꯤꯕ ꯃꯧꯗꯣ
ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯥ ꯃꯈꯨꯠ ꯃꯁꯥ ꯍꯩꯍꯧꯕꯅꯤꯅꯀꯣ ꯍꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯅꯪ ꯑꯉꯥꯡꯈꯩꯗꯣ ꯆꯥꯎꯔꯒ ꯕ꯭ꯔꯥꯎꯟꯁ ꯅꯨꯡꯗꯣ ꯊꯤꯜꯂꯒ ꯅꯪ ꯑꯃꯨꯛꯀ ꯍꯟꯅ ꯍꯣꯠꯅꯧ ꯑꯃꯨꯛꯀ ꯍꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯣꯅ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯃꯌꯥꯝꯅ ꯑꯗꯩ ꯑꯍꯨꯝꯁꯨꯕꯒꯤ ꯋꯥꯔꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯋꯥꯅ ꯂꯩꯔꯤꯕ ꯏꯕꯦꯝ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯍꯤꯡꯖꯒꯦ ꯍꯦꯜꯄꯔ ꯑꯣꯏꯔꯁꯨꯅ ꯃꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯒꯗꯕ ꯃꯐꯝ ꯄꯤꯕꯤꯌꯨꯅ ꯍꯥꯏꯔꯤꯕ ꯏꯕꯦꯝ ꯑꯗꯨꯒꯤꯁꯨ ꯊꯧꯅꯥ ꯍꯥꯞꯄ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯑꯗꯩ ꯉꯁꯥꯏ ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯥꯕꯤ ꯆꯍꯤ 5 ꯅꯨꯡꯁꯤꯅꯕꯗ ꯏꯖꯠ ꯁꯨꯡꯄꯤ ꯄꯤꯊꯣꯛꯑꯝꯗꯕ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯃꯛ ꯃꯇꯧ ꯇꯝꯃꯛꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯎ ꯃꯌꯥꯝꯅ ꯇꯦꯜꯂꯁꯨ ꯇꯦꯟꯅ ꯋꯥꯔꯁꯨ ꯋꯥꯅ ꯀꯃꯦꯟ ꯃꯇꯦꯛ ꯑꯃꯇꯪꯁꯨ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯀꯃꯦꯟ ꯄꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯍꯤꯡ ꯅꯣꯛꯄꯁꯦ ꯀꯃꯦꯟ ꯄꯥꯔꯒꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟꯁꯦ ꯉꯥꯏꯖꯔꯤꯅꯦꯕ ꯑꯗꯩ ꯍꯞꯇꯥ ꯑꯃꯒꯤ ꯑꯃꯨꯛꯀ ꯎꯟꯅꯩꯌꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯇꯝ ꯈꯤꯇꯪ ꯍꯞꯇꯥ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯎꯟꯅꯈꯤꯁꯤ ꯑꯅꯤꯔꯛ ꯎꯟꯅꯅꯕ ꯑꯃꯨꯛ ꯁꯤꯟꯖꯒꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯅꯥꯎ ꯔꯣꯕꯤꯇꯥꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯍꯣꯝ ꯁꯪꯒꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡꯗꯨꯗꯒꯤ ꯌꯣꯛꯆꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯗꯤ ꯃꯗꯨ ꯌꯥꯕꯤꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕꯗꯨꯅ ꯑꯃꯨꯛ ꯂꯧꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏ ꯑꯇꯩ ꯋꯥꯍꯪꯁꯦ ꯑꯝꯇ ꯈꯨꯝꯖꯔꯔꯣꯏꯒꯦ ꯑꯩ ꯑꯍꯥꯟꯕꯗꯨ ꯈꯛ ꯈꯨꯝꯖꯔꯒꯦ ꯌꯣꯛꯀꯦ ꯍꯥꯏꯕꯗꯣ ꯌꯥꯗꯦꯕ ꯌꯥꯗꯦ ꯃꯣꯏ ꯃꯕꯣꯛ ꯃꯄꯨ ꯃꯕꯣꯛ ꯃꯄꯨ ꯈꯔ ꯃꯥꯒꯤ ꯃꯤ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯉꯥꯡꯁꯦ khitang ꯄꯤꯛꯏꯉꯩꯒꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯤꯕ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯈꯔ ꯆꯥꯎꯔꯒ ꯃꯥꯅ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯖꯔꯀꯥꯟꯗꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯂꯧꯈꯤꯗꯣꯏꯅꯦꯕ ꯀ꯭ꯂꯥꯁ 10 ꯐꯧꯗꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯏꯁꯦ ꯑꯗꯩ ꯃꯔꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏ khitang ꯐꯤꯕꯝ ꯆꯥꯔꯦ ꯑꯩꯈꯣꯏ ꯏꯁꯨꯁꯦ ꯏꯆꯥꯁꯦ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯁꯨ ꯄꯨꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦꯕ ꯌꯣꯛꯆꯒꯦꯅ ꯑꯁ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡ ꯑꯣꯏꯕꯗꯨꯒꯤ ꯃꯇꯝ ꯈꯔ ꯃꯃꯥꯅꯁꯨ ꯃꯄꯥꯅꯁꯨ ꯅꯥꯎꯀꯣꯟꯗꯕꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯥꯎꯀꯣꯟꯕꯤꯕꯅꯦꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅꯀꯣ ꯑꯩꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯍꯛ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯣꯏꯗ ꯁꯨꯞꯅꯒꯤ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯣꯏꯕꯨ ꯅꯥꯎꯀꯣꯟꯖꯕ ꯈꯛꯇꯅꯦ ꯑꯗꯨꯒ ꯑꯃꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯆꯥꯎꯈꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯆꯥꯒ ꯑꯝꯇ ꯄꯣꯛꯇ꯭ꯔꯣ ꯃꯣꯏꯕꯣ ꯅꯣꯏ ꯅꯆꯥ ꯅꯁꯨꯗ ꯍꯟꯖꯤꯜꯂꯣꯍꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯏꯆꯦꯗꯤ ꯎꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯁꯨꯔꯁ ꯑꯣꯏꯅ ꯎꯏꯔꯦ ꯃꯕꯣꯛ ꯃꯃꯤꯠ ꯌꯥꯝ ꯁꯤꯡꯕꯅꯤꯀꯣ ꯑꯩ ꯈꯣꯟꯊꯤ ꯌꯥꯝ ꯆꯥꯔꯕꯅꯤ ꯎꯏꯕꯒꯤ ꯑꯗꯩ ꯃꯊꯪꯗꯅ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯇꯨ ꯆꯨꯡꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯃ ꯁꯨꯃꯥꯏꯅ ꯍꯪꯉꯛꯑꯦ ꯏꯆꯦꯗ ꯄꯩꯁꯥ ꯋꯥꯔꯤ ꯂꯤꯕꯁꯦ ꯄꯩꯁꯥ ꯂꯧꯒꯗ꯭ꯔꯥ ꯃꯤ ꯈꯔꯅꯗꯤ ꯄꯩꯁꯥ ꯇꯤꯡꯉꯝꯒꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯂꯧꯔꯝꯒꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯕꯀꯣ ꯑꯩꯅ ꯄꯩꯁా ꯂꯧꯗꯦ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅೋ ꯋꯥꯔꯤ ꯂꯤꯕꯗꯤ ꯊꯝꯕꯨ ꯊꯝꯀꯣ ꯃꯤꯒꯤ ꯁꯖꯦꯁꯟ ꯂꯥꯛꯏꯕ ꯀꯦꯁꯀꯤ ꯇꯥꯟꯅꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯂꯨꯄꯥ ꯑꯝꯇ ꯂꯧꯗꯦ ꯇꯉꯥꯏ ꯐꯗꯅꯅꯦ ꯀꯦꯁꯁꯦ ꯆꯦ ꯊꯥꯕꯤꯔꯣ ꯇꯧꯔꯁꯦ ꯍꯥꯏꯔꯗꯤ ꯆꯦ ꯊꯥꯕꯒꯤ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯄꯩ ꯗ꯭ꯔꯥꯏꯚꯔ ꯅꯦꯛꯄꯩ ꯆꯠꯂꯤꯕ ꯃꯦꯝꯕꯔꯈꯩꯒꯤ ꯃꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯩ ꯑꯣꯛꯇꯣ ꯚꯔꯥꯒꯤ ꯑꯗꯩ ꯀꯦꯁ ꯐꯝꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝ ꯊꯣꯛꯑ ꯐꯝꯕꯗꯨꯒꯤ ꯚꯔꯥ ꯅꯨꯡꯂꯥ ꯑꯣꯏꯅꯅꯕ ꯁꯤꯟꯕꯒꯤ ꯈꯤꯇꯪꯗꯤ ꯂꯧꯔꯒ ꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯄ ꯑꯩꯉꯣꯟꯗ ꯇꯥꯟꯅꯕ ꯂꯥꯛꯏꯁꯦ ꯑꯩ ꯉꯁꯤꯐꯧ ꯑꯩꯅ ꯆꯍꯤ 13 ꯍꯥꯏꯔꯛꯑꯦꯀꯣ ꯅꯍꯥꯟꯈꯩ ꯑꯩꯅ 15 years ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯆꯍꯤ 13 ꯁꯨꯔꯛꯑꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯏꯁꯦ ꯑꯗꯨ 2000ꯗꯒꯤ ꯍꯧꯖꯤꯛ 2000 ꯀꯩꯅꯣꯗꯒꯤ 10ꯗꯒꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯩ ꯉꯁꯤꯐꯥꯎ ꯑꯁꯨꯛ ꯌꯥꯝꯕ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯏꯁꯦ ꯏꯄꯥꯡꯒꯟ ꯇꯦꯛꯈꯩꯅꯦ ꯃꯇꯝ ꯃꯥꯡꯒꯩ ꯋꯥꯔꯤ ꯁꯥꯏꯁꯦ ꯑꯩ ꯂꯧꯖꯗꯦꯀꯣ ꯇꯥꯟꯅꯕ ꯈꯣꯠꯄ ꯂꯥꯛꯄꯗꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯂꯤꯕ ꯂꯥꯛꯏ ꯃꯥꯏ ꯂꯤꯕ ꯂꯥꯛꯏꯁꯦ ꯑꯩ ꯂꯨꯄꯥ ꯑꯃ ꯂꯧꯖꯗꯦ ꯑꯗꯣ ꯃꯤꯗꯨꯅꯅꯦ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨꯒ ꯄꯣꯔꯛꯄ ꯌꯥꯎꯋꯦ ꯑꯆꯥꯄꯣꯠ ꯄꯣꯔꯛꯄ ꯌꯥꯎꯋꯦ ꯑꯗꯩ ꯑꯃꯨꯛ ꯁꯪꯒꯥꯏꯗ ꯍꯣꯝ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯌꯥꯎꯋꯦ ꯑꯗꯨꯃꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯉꯝ ꯑꯗꯨ ꯅꯠꯇꯅ ꯋꯥꯔꯤ ꯂꯤꯕꯩ ꯄꯩꯁꯥ ꯑꯁꯨꯛ ꯈꯗꯤ ꯂꯩꯇꯦꯀꯣ ꯑꯗꯩ ꯍꯦꯛ ꯌꯥꯔꯤꯈꯩꯗꯤ ꯑꯩꯅ ꯉꯝꯖꯔꯤꯈꯩꯗꯤ ꯄꯥꯡꯉꯝꯃꯒꯦꯅꯅꯦ ꯑꯩꯁꯦ ꯃꯤꯅ ꯍꯪꯉꯛꯏꯕ ꯐꯣꯟꯗ ꯇꯥꯟꯅꯔꯛꯏꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯑꯝꯇ ꯂꯧꯕ ꯅꯠꯇꯦ ꯑꯗꯩ ꯍꯦꯜꯄꯔꯒꯤ ꯁꯤꯟꯕꯤꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯧꯕ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯂꯧꯔꯤꯕ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯣ ꯑꯗꯨꯅꯒꯗꯤ khitang ꯃꯇꯦꯡ ꯍꯣꯝꯗꯒ ꯄꯥꯡꯉꯝꯕ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯗꯩ ꯐꯣꯟ ꯅꯝꯕꯔ ꯊꯥꯕꯤꯔꯛꯎ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯩ ꯁꯤꯟꯕꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ
ꯂꯨꯄꯥ ꯑꯃ ꯂꯧꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯌꯦꯠꯈ꯭ꯔꯖꯥꯠꯅꯤꯀꯣ ꯐꯣꯟꯁꯤꯗ ꯑꯗꯣ ꯑꯩ ꯉꯝꯖꯔꯤꯈꯩꯗꯤꯅ ꯇꯧꯖꯕꯅꯤꯀꯣ ꯃꯌꯥꯝꯅ ꯃꯁꯥꯅ ꯈꯪꯅ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯤ ꯌꯥꯝ ꯄꯥꯡꯕꯤꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯏꯆꯦ ꯃꯪꯗ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯕ ꯑꯗꯩꯗꯤ ꯂꯧꯕ ꯌꯥꯝ ꯋꯥꯏ ꯃꯥꯏꯁꯦ ꯃꯪꯗꯅꯦ ꯃꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯝꯃꯤ ꯅꯨꯄꯤ ꯂꯣꯜꯂꯝꯃꯤ ꯁꯤꯐꯧ ꯃꯪꯗꯕ ꯋꯥꯏꯌꯦ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯤ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯇꯥꯏꯕꯪꯗꯗꯤ ꯀꯌꯥꯝ ꯋꯥꯔꯝꯅꯤ ꯑꯩ ꯐꯥꯎꯕ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯃꯪꯗꯨꯗꯅꯤꯀꯣ ꯑꯗꯩꯗꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯐꯠꯇꯕ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯅ ꯄꯣꯛꯂꯛꯄ ꯃꯆꯥꯁꯤꯡꯁꯨ ꯁꯥꯒꯤ ꯂꯤꯆꯠ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯃꯄꯥꯁꯤꯡ ꯐꯠꯇꯕꯅꯤꯅ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯊꯥꯡꯅ ꯆꯥꯛ ꯆꯥꯛ ꯊꯤꯜꯂꯒ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯄꯦꯜꯂꯣꯏ ꯍꯥꯏ ꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦꯀꯣ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯀꯃꯦꯟꯁ ꯄꯤꯅꯕ ꯃꯁꯦꯜ ꯀꯣꯏꯅꯕꯗꯒꯤ ꯄꯥꯈꯪꯅ ꯃꯆꯥ 2 ꯂꯩꯕꯤ ꯀꯣꯏꯈ꯭ꯔꯦ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯇꯝ ꯆꯍꯤ 9 ꯃꯥꯡꯍꯟꯕꯤꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯅꯥꯎ ꯅꯨꯄꯥꯗꯨꯅ ꯏꯅꯥꯎꯒꯤ ꯀꯃꯦꯟ ꯄꯤꯕꯗ ꯃꯧꯗꯨꯅ ꯀꯃꯦꯟ ꯄꯤꯔꯛꯄꯗꯒꯤꯅꯤ ꯐꯥꯈ꯭ꯔꯦ ꯄꯥꯈꯪꯗꯣ ꯍꯥꯏꯔꯤꯌꯦ ꯀꯃꯦꯟ ꯄꯤꯅꯕ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯀꯥꯔꯟꯒ ꯇꯨꯔꯟꯒ ꯀꯣ ꯃꯥꯅꯤ ꯑꯗꯩ ꯑꯩꯗꯤ ꯇꯥꯕꯗ ꯅꯣꯛꯇꯣꯏꯔ ꯀꯞꯇꯣꯏꯔ ꯈꯪꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯐꯃꯨꯡꯗ ꯂꯩꯔꯤꯕꯗꯨꯕꯨ ꯂꯥꯛꯑꯒ ꯅꯨꯄꯥꯗꯣ ꯅꯪ ꯅꯨꯄꯤꯒ ꯇꯨꯝꯃꯦꯅ ꯐꯨꯕ ꯂꯥꯛꯏ ꯀꯥꯡꯒꯟ ꯆꯩꯈꯣꯛꯀ ꯊꯨꯗꯦ ꯍꯥꯏꯗꯣ ꯍꯥꯏꯕꯀꯣ ꯋꯥꯔꯤ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯩꯗꯤ ꯆꯨꯝꯃꯦ ꯏꯆꯦ ꯂꯩꯁꯥꯕꯤꯅꯗꯤ ꯍꯥꯏꯕ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯁꯨ ꯍꯥꯏꯔꯤꯕ ꯃꯁꯥꯃꯛꯅꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯈꯪꯉꯤꯕ ꯑꯗꯨꯒ ꯀꯣꯏꯅꯔꯤꯗꯣ ꯗꯁꯥ ꯇꯥꯖꯒꯦꯅ ꯀꯣꯏꯅꯔꯨꯕꯅꯤ ꯍꯥꯏꯕꯀꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯁꯣꯏꯗꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕꯁꯦ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯣꯖꯥ ꯁꯨꯔꯖꯁꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯂꯝꯕꯣꯏꯔꯒ ꯑꯃꯨꯛ ꯆꯠꯈꯤꯗꯅ ꯑꯗꯩ ꯃꯊꯪꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯨꯄꯤ ꯃꯆꯥꯗꯕꯨ ꯁꯥꯟꯅꯄꯣꯠꯂ ꯅꯨꯄꯤ ꯃꯆꯥꯗꯕꯨ ꯍꯥꯏꯕ ꯏꯆꯥ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯁꯦ ꯀꯔꯝ ꯊꯣꯛꯀꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ ꯏꯆꯦ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯃꯇꯨꯡꯗ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯑꯗꯩꯗꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯌꯨꯝ ꯄꯥꯜꯂꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯚꯔꯥꯗ ꯂꯩꯁꯟꯕꯗ ꯌꯥꯔꯤꯁꯤꯕꯨ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯕꯤꯗꯅꯦ ꯍꯣꯏ ꯍꯣꯏ ꯚꯔꯥꯗ ꯂꯩꯁꯤ ꯍꯥꯏꯕꯗ ꯌꯥꯔꯤꯁꯤꯕꯨ ꯀꯔꯝꯕ ꯌꯨꯝ ꯈꯨꯄꯥꯟꯅꯣ ꯌꯥꯔꯤꯕ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯛꯄꯗ ꯍꯔꯥꯎꯗ꯭ꯔꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗ꯭ꯔꯕ ꯃꯤꯅꯤ ꯍꯥꯏ ꯃꯊꯪꯗꯅ ꯃꯤꯁꯤꯅꯕꯨ ꯐꯔꯣꯏꯅ ꯐꯠꯇ꯭ꯔꯕ ꯎꯄꯥꯏ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ ꯏꯆꯦ ꯈꯪꯗꯦ ꯃꯤ ꯌꯥꯝ ꯍꯥꯠꯅꯤꯡꯉꯤ ꯍꯥꯏꯀꯣ ꯃꯤꯁꯦ ꯌꯥꯝ ꯄꯦꯟꯅꯔꯛꯇ꯭ꯔꯦ ꯃꯌꯥꯝꯁꯦ ꯉꯁꯤ ꯏꯆꯥꯁꯤꯡꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯇꯥꯕꯗ ꯃꯇꯥꯎꯁꯤꯡꯗꯣ ꯃꯤꯠꯇ ꯎꯏ ꯏꯆꯦꯅ ꯐꯣꯡꯗꯣꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯀꯣ ꯁꯪꯒꯥꯏꯒꯤ ꯑꯉꯥꯡꯈꯩꯒꯤ ꯃꯔꯝꯗꯅꯤ ꯑꯗꯩ ꯋꯥꯔꯤꯁꯦ ꯇꯥꯕ ꯉꯝꯗꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯏ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯍꯥꯏꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯍꯪꯒꯣꯏꯌꯦ ꯌꯦꯃꯧꯅꯩꯌꯦ ꯁꯥ ꯃꯌꯥꯝꯗꯣꯅ ꯇꯧꯔꯤꯗꯣ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯁꯤꯡ ꯅꯈꯣꯏꯁꯦ ꯃꯊꯪ ꯃꯄꯣꯛꯇ ꯅꯈꯣꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯂꯤꯆꯠꯇꯨꯃꯛ ꯃꯤꯅ ꯅꯈꯣꯏꯗ ꯆꯠꯄ ꯑꯣꯏꯌꯨ ꯍꯥꯏꯕ ꯁꯤꯃꯛ ꯃꯇꯤꯛ ꯆꯥꯏ ꯁꯤꯒꯤ ꯁꯥꯞꯁꯦ ꯃꯇꯤꯛ ꯆꯥꯏꯌꯦꯕ ꯑꯗꯩꯗꯤ ꯏꯆꯦ ꯔꯣꯕꯤꯇꯥꯒꯤ ꯀꯣꯛꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯑꯁꯨꯛ ꯁꯥꯡꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇꯐꯥꯎ ꯀꯥꯎꯗꯅ ꯂꯤꯕ ꯉꯝꯃꯤ ꯍꯥꯏꯀꯣ ꯋꯥꯔꯤꯒꯤ ꯄꯔꯤꯡꯁꯦ ꯌꯥꯝ ꯃꯨꯟꯅ ꯇꯥꯈ꯭ꯔꯗꯤꯀꯣ ꯑꯗꯨꯝ ꯂꯤꯕꯗ ꯀꯩꯝꯇ ꯑꯣꯏꯗꯦꯕ ꯑꯗꯩ ꯅꯨꯄꯤꯅ ꯈꯤꯇꯪ ꯁꯣꯏꯕꯗꯗꯤ ꯈꯥꯏꯅꯕꯤꯕ ꯏꯟꯊꯣꯛꯄꯤꯕ ꯅꯨꯄꯥꯅ ꯁꯣꯏꯔꯒꯅ ꯅꯨꯄꯥꯅꯤ ꯃꯥꯅ ꯌꯥꯄꯣꯠꯇꯦ ꯍꯦꯛꯇ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤ ꯑꯗꯨꯝ ꯇꯣꯜꯂꯤꯀꯣ ꯅꯨꯄꯤꯁꯦ ꯑꯗꯩ ꯃꯊꯪꯗ ꯆꯨꯝꯃꯦ ꯏꯆꯦ ꯃꯈꯣꯏꯅ ꯇꯧꯕꯅ ꯃꯈꯣꯏꯅ ꯐꯪꯕꯅꯤ ꯃꯤ ꯑꯃꯅ ꯃꯤꯠꯇꯒꯤ ꯇꯥꯕ ꯄꯤꯗꯣ
ꯐꯪꯗꯅꯗꯤ ꯇꯣꯛꯑꯣꯏ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗ ꯌꯨꯝ ꯄꯥꯜꯂꯕ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯉꯥꯎꯁꯤꯟꯅꯕꯁꯦ ꯄꯅꯤꯁꯃꯦꯟ ꯄꯤꯅꯕ ꯂꯣ ꯑꯃ ꯁꯦꯝꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯊꯪꯗ ꯏꯆꯦ ꯋꯥꯔꯤꯁꯦ ꯀꯨꯏꯔꯒ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏ ꯐꯥꯎ ꯕ꯭ꯔꯦꯟꯁꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯁꯤꯜꯂꯛꯄꯗ ꯋꯥꯏ ꯆꯤꯟꯕꯗꯧꯅ ꯇꯧꯔꯦ ꯏꯆꯦꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯌꯥꯝ ꯈꯜꯂꯛꯏ ꯍꯥꯏꯀꯣ ꯃꯊꯪꯗꯅ ꯏꯆꯦ ꯂꯝꯇꯥ ꯊꯥꯡꯖ ꯁꯦ ꯀꯤꯗ꯭ꯔꯣ ꯒꯥꯏꯀꯣ ꯊꯦꯡꯅꯍꯟꯕ ꯒꯥꯏꯅ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗꯦ ꯏꯆꯥꯗꯤ ꯏꯊꯥꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯑꯣꯏ ꯑꯩꯅ ꯁꯤꯔꯁꯨ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯇꯨꯝꯕꯗ ꯃꯪꯗꯒ ꯂꯣꯏꯅ ꯎꯔꯦ ꯃꯪꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯍꯥꯠꯇꯣꯛꯅꯤꯡꯉꯦ ꯅꯨꯄꯥ ꯖꯨꯒꯣꯠ ꯆꯥꯗꯕ ꯈꯩꯁꯦ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯕꯀꯣ ꯏꯆꯦ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯗ ꯏꯅꯦꯝꯄꯣꯛꯅ ꯇꯨꯝꯃꯨ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯅꯅꯥꯎꯅ ꯂꯥꯛꯄꯗꯗꯤ ꯀꯩꯅꯣ ꯃꯥꯅ ꯑꯣꯏꯅ ꯊꯕꯛ ꯃꯧ ꯃꯅꯦꯝꯄꯣꯛꯇꯨꯅꯅꯦ ꯇꯨꯝꯃ ꯂꯩꯌꯨ ꯀꯥꯏꯅꯒ ꯍꯧꯒꯠꯂꯛꯇꯦꯒ ꯉꯥꯡꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯧ ꯑꯃ ꯂꯥꯛꯄꯗꯅꯅꯦ ꯃꯥꯅ ꯑꯣꯏꯅ ꯊꯕꯛ ꯂꯣꯏ ꯇꯧꯔꯦ ꯏꯅꯦꯝꯄꯣꯛꯇꯣ ꯑꯩ ꯎꯕꯗ ꯏꯀꯥꯏꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯩꯌꯦ ꯃꯧ ꯑꯃꯗꯅ ꯉꯝꯕ ꯑꯃꯗꯅ ꯉꯝꯗꯕ ꯑꯗꯩ ꯏꯆꯦ ꯑꯃꯨꯛꯇ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯁꯨꯝ ꯋꯥꯔꯤ ꯇꯣꯏꯅ ꯂꯤꯔꯕꯅꯤꯅ ꯇꯨꯝꯃꯤꯉꯩꯗꯁꯨ ꯃꯤꯠ ꯎꯏꯁꯜꯂꯒ ꯋꯥꯔꯤ ꯂꯤꯔꯝꯕ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯄꯗ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯔꯝꯕꯒ ꯌꯥꯎꯕ꯭ꯔꯥ ꯑꯩ ꯉꯝꯃꯔꯣꯏꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯌꯥꯎꯋꯦ ꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯦꯗꯅ ꯑꯩꯅ ꯁꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯇꯨꯝꯅ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯒ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯑꯩꯁꯦ ꯐꯖꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯍꯧꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯇꯥꯅꯕꯅꯦꯕ ꯑꯗꯨꯒ ꯍꯦꯛꯇꯅꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯩꯃꯥ ꯑꯩꯕꯨ ꯀꯩꯅꯣꯅꯦ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯕꯅꯦ ꯍꯜꯂꯣ ꯏꯕꯦꯝꯃ ꯍꯥꯏꯔꯣ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯩꯅ ꯇꯥꯈꯤꯕꯒꯤ ꯃꯈꯥꯗꯣ ꯑꯗꯨ ꯂꯤꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯦꯕ ꯀꯩꯗꯧꯔꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯥꯏꯅꯒ ꯑꯩꯅꯒ ꯁꯨꯛꯇꯨꯝ ꯇꯨꯝꯃꯨꯗꯕ ꯁꯥꯔꯒ ꯑꯗꯨꯒ ꯏꯆꯦ ꯇꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯖꯅꯣꯅ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅꯦꯒ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗ ꯅꯣꯛꯇꯣꯏꯅꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯏꯃꯥ ꯏꯆꯦꯁꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔꯕꯗꯨꯕꯨ ꯋꯥꯔꯤꯗꯣ ꯀꯥꯎꯔꯝꯗꯤꯌꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯇꯥꯈꯤꯕ ꯖꯒꯥꯗꯣ ꯑꯩ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕꯅ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯥꯅ ꯊꯝꯈ꯭ꯔꯀꯥꯟꯗ ꯀꯩꯅꯣ ꯑꯩꯕꯨ ꯅꯥꯀꯣꯛꯄ ꯇꯥꯏ ꯍꯥꯏꯁꯤꯕꯨ ꯍꯥꯏꯔꯒ ꯔꯦꯀꯣꯔꯠꯇꯣ ꯑꯃꯨꯛ ꯇꯥꯕꯗꯅꯦ ꯐꯖꯅ ꯅꯥꯀꯣꯛꯄꯗꯣ ꯇꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯅꯣꯛꯄꯗ ꯑꯗꯨꯝꯕꯗꯤ ꯌꯥꯎꯋꯤ ꯌꯥꯝꯅ ꯑꯗꯣ ꯑꯗꯩꯗꯤ ꯑꯃꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯝꯊꯈꯤꯗꯅꯅꯦ ꯃꯤꯗꯨꯅ ꯐꯣꯟ ꯀꯛꯆꯈ꯭ꯔꯒꯅꯦ ꯀꯣꯟꯅꯒ ꯑꯃꯨꯛ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯏꯆꯦ ꯅꯪ ꯉꯁꯥꯏ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯑꯌꯨꯛꯇ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯨꯝꯕꯁꯦ ꯃꯤ ꯑꯃꯃꯝꯅ ꯅꯣꯡꯃꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯁꯨꯝꯕꯤꯌꯦꯕꯀꯣ ꯅꯨꯄꯤ ꯑꯃꯃꯝꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒꯅꯦ ꯅꯥꯀꯣ ꯑꯗꯨꯝ ꯇꯨꯝꯊꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯑꯃꯨꯛ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯁꯤꯗꯤ ꯌꯥꯍꯧ ꯊꯦꯡꯕꯤ ꯃꯧ ꯅꯠꯇꯦ ꯑꯇꯟꯕꯤ ꯃꯧ ꯍꯥꯏꯕꯅ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯤ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯀꯃꯦꯟꯈꯩꯅꯦꯕꯀꯣ ꯑꯗꯩ ꯐꯠꯇ꯭ꯔꯕ ꯃꯧꯗꯣ ꯃꯥꯅ ꯃꯅꯦꯝ ꯑꯣꯏꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯐꯔꯔꯣꯏ ꯍꯥꯏ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯇꯥꯡ ꯑꯗꯨꯝ ꯄꯜꯂꯛꯏ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃꯐꯥꯎ ꯁꯣꯛꯍꯜꯂꯛꯇꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯛꯏ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯝꯇ ꯁꯣꯛꯍꯜꯂꯛꯇꯦ ꯍꯥꯏꯕ ꯏꯃꯥꯅ ꯑꯃ ꯇꯧꯔꯛꯑꯒ ꯑꯩꯅ ꯑꯃ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ ꯏꯃꯥꯁꯦ ꯋꯥꯈꯤꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯧꯕꯗ ꯌꯥꯝꯅ ꯍꯥꯏ ꯅꯨꯄꯤꯁꯨ ꯏꯊꯟꯇ ꯏꯄ꯭ꯋꯥ ꯑꯅꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏ ꯍꯥꯏꯕꯀꯣ ꯃꯌꯨꯝꯗ ꯐꯖꯅ ꯁꯨꯃꯥꯏꯅ ꯊꯧꯗꯥꯡ ꯂꯧꯔꯝꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯩ ꯃꯊꯪꯗ ꯑꯩ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯇꯁꯦꯡꯅ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯇꯥꯕꯁꯦ ꯏꯀꯥꯏꯕꯅ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯋꯥꯔꯤ ꯂꯦꯞꯇꯅ ꯇꯥꯖꯩ ꯑꯃꯨꯛꯇ ꯀꯃꯦꯟ ꯄꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯤꯖꯔꯦ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯑꯦ ꯏꯃꯥ ꯏꯄꯥ ꯄꯣꯛꯇꯕꯅ ꯌꯣꯛꯂꯛꯑꯦ ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯃꯣꯏ ꯌꯥꯝꯅ ꯃꯣꯏꯅ ꯌꯥꯅꯕ ꯆꯠꯄꯗ ꯑꯉꯥꯡ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯃꯧ ꯑꯃꯒꯨꯝ ꯊꯕꯛ ꯂꯣꯏꯅ ꯁꯨꯔꯛꯏ ꯄꯩꯁꯥꯁꯨ ꯇꯥꯟꯗꯕ ꯌꯥꯗꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ
ꯇꯨꯝꯕꯁꯨ ꯄꯦꯟꯅ ꯇꯨꯝꯕ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯦ ꯏꯄꯨꯔꯣꯏꯕꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯏꯅꯦꯝ ꯏꯀꯨꯅꯁꯨ ꯏꯅꯦꯝ ꯏꯀꯨꯁꯨ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ ꯅꯅꯥꯎꯒꯤꯗꯤ ꯍꯥꯏꯕ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯂꯥꯏꯕꯛ ꯐꯩꯗꯣ ꯌꯥꯝ ꯐꯩꯀꯣ ꯃꯥꯅꯦ 90%ꯗꯤ ꯅꯤꯉꯣꯜ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯣꯏꯕꯅꯤ ꯇꯦꯜ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕ ꯃꯆꯥꯅꯨꯄꯤ ꯍꯦꯟ ꯌꯥꯍꯧ ꯊꯦꯡꯕꯩꯅꯦꯕ ꯑꯗ ꯌꯥꯝ ꯆꯨꯝꯃꯤ ꯃꯣꯕꯥꯏꯜ ꯃꯤꯁꯌꯨꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯊꯦꯡꯅ ꯄꯥꯏꯕ ꯌꯥꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯦꯡꯅ ꯍꯧꯒꯠꯄ ꯁꯤꯗꯒꯤ ꯌꯨꯝ ꯄꯥꯜꯂꯒ ꯌꯥꯝ ꯂꯝꯗꯟꯅꯈꯤꯗꯅ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯗꯕꯗ ꯌꯨꯝ ꯀꯥꯏꯕ ꯀꯌా ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯛꯇꯕ ꯍꯥꯏꯕꯗꯨꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯇꯧꯕ ꯅꯦꯆꯔꯅꯤ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯁꯤꯡꯁꯦ ꯌꯥꯖꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯁꯤꯁꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯂꯩꯇꯦ ꯂꯥꯏꯔꯕ ꯅꯤꯉꯣꯜ ꯑꯣꯏꯔꯁꯨ ꯑꯗꯩ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯉꯣꯜ ꯑꯣꯏꯔꯁꯨ ꯐꯕ ꯂꯩ ꯑꯗꯨꯝ ꯐꯖꯅ ꯃꯁꯛ ꯈꯪꯕꯀꯣ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯗꯩꯗꯤ ꯃꯤꯗꯨꯗ ꯗꯤꯜ ꯇꯧꯒꯗꯕ ꯍꯣꯏ ꯑꯗꯩꯗꯤ ꯑꯗꯨꯝ ꯋꯥꯅ ꯍꯧꯔꯛꯄꯗꯁꯨ ꯃꯌꯨꯝꯗ ꯐꯪꯉꯤ ꯋꯥꯔꯛꯏ ꯑꯗꯨ ꯁꯤꯗ ꯂꯥꯛꯑ ꯃꯥꯅ ꯃꯨꯛꯈꯥꯏꯗꯅꯒ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯑꯗꯩ ꯅꯨꯄꯥꯈꯩ ꯅꯨꯄꯤ ꯊꯤꯕꯗ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯍꯣꯏ ꯈꯔ ꯈꯟꯕꯤꯔꯣꯀꯣ ꯅꯨꯄꯥꯈꯩ ꯑꯗꯩ ꯏꯆꯦ ꯑꯩꯗꯤ ꯅꯨꯄꯤꯗꯤ ꯌꯥꯍꯧꯗꯤ ꯉꯟꯕ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯊꯕꯛꯇꯤ A to Z ꯃꯥꯅ ꯂꯣꯏꯅ ꯇꯧꯏ ꯑꯗꯩ ꯏꯁꯣꯔꯒꯤꯁꯨ ꯑꯗꯩ ꯆꯥꯅꯕ ꯈꯣꯠꯅꯕꯒꯤ ꯂꯣꯏꯅ ꯃꯥꯅ ꯍꯣꯠꯅꯖꯩ ꯍꯥꯏꯔꯤꯀꯣ ꯌꯥꯝ ꯉꯟꯅꯕꯨꯗꯤ ꯍꯧꯒꯠꯇꯦ ꯑꯗꯨꯏꯁꯨ ꯂꯣꯏ ꯍꯣꯠꯅꯩ ꯍꯥꯏꯅꯦ ꯃꯥ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯍꯣꯠꯅꯕꯗꯣ ꯈꯪꯕ ꯅꯨꯄꯥꯅꯦ ꯁꯤ ꯐꯩꯕ ꯑꯗꯩ ꯉꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯉꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯅꯨꯄꯤꯅ ꯑꯣꯠꯄꯤꯕ ꯉꯥꯛꯇ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯅꯨꯄꯤꯅ ꯀꯩꯅꯣ ꯍꯥꯠꯄꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯅꯨꯄꯥꯅ ꯅꯨꯄꯤꯗꯤ ꯑꯣꯠꯄ ꯃꯁꯥ ꯃꯥꯡꯍꯟꯕ ꯑꯗꯩ ꯍꯥꯠꯇꯣꯛꯄ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯌꯥꯝ ꯆꯨꯝꯃꯦ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯆꯨꯝꯃꯦ ꯀꯩꯅꯣ ꯃꯈꯣꯏꯁꯦ ꯀꯦꯅ ꯌꯣꯛꯄꯒꯤ ꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯔꯨꯜ ꯂꯩꯍꯟꯗꯕ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯇꯝꯍꯜꯂꯒ ꯄꯪꯍꯩ ꯂꯩꯍꯜꯂꯛꯄꯗꯣ ꯑꯗꯨꯒꯤꯅꯤ ꯊꯕꯛ ꯌꯥꯎꯍꯜꯍꯧꯗꯕꯒꯤ ꯍꯥꯏ ꯑꯗꯩ ꯑꯗꯨꯛ ꯌꯥꯝ ꯇꯟꯕ ꯃꯣꯏꯅ ꯃꯌꯨꯝ ꯀꯩꯗꯧ ꯄꯥꯟꯅꯤꯡꯉꯤꯅꯣ ꯃꯌꯨꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯗꯦ ꯑꯗꯨꯒ ꯉꯛꯏꯗꯤ ꯑꯃꯨꯛ ꯃꯄꯥꯝꯒꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯣ ꯃꯃꯥ ꯃꯄꯥꯗꯨꯅꯤ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯩ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯤ ꯆꯩ ꯋꯥꯠꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯍꯥꯏ ꯑꯗꯩꯗꯤ ꯃꯧ ꯌꯥꯍꯧ ꯊꯦꯡꯕꯩ ꯏꯄꯤꯁꯣꯠꯇꯨꯒꯤ ꯀꯃꯦꯟꯅꯤ ꯁꯤꯁꯦ ꯑꯗꯩ ꯃꯇꯝꯁꯤꯒ ꯆꯞ ꯆꯥꯅꯕ ꯕꯦꯁ ꯏꯄꯤꯁꯣꯠꯅꯤ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯦ ꯍꯥꯏꯕ ꯑꯗꯩ ꯑꯃꯅ ꯑꯩꯒꯤ ꯏꯄꯥꯝꯗꯁꯨ ꯆꯞ ꯆꯥꯅ ꯊꯣꯛꯄ ꯋꯥꯔꯤꯅꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯧ ꯑꯃ ꯂꯥꯛꯄ ꯏꯃꯨꯡ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯍꯥꯏꯔꯨꯔꯦ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯔꯦ ꯍꯥꯏꯕ ꯃꯊꯪꯗꯅ ꯀꯩꯅꯣꯁꯦ ꯊꯨꯝ ꯄꯤꯀꯦꯠ ꯑꯃ ꯂꯣꯏꯗꯅ ꯍꯜꯂꯛꯄꯤ ꯉꯥꯛꯇ ꯇꯥꯔꯦ ꯍꯥꯏ ꯑꯗꯩ ꯃꯊꯪꯗ ꯑꯎꯟꯄꯣꯠ ꯇꯥꯏ ꯎꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯔꯤꯝ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯒ ꯑꯔꯩ ꯑꯔꯩꯕ ꯄꯤꯕ ꯅꯤꯉꯣꯜ ꯃꯋꯥꯅ ꯂꯨꯅ ꯇꯧꯅꯕ ꯌꯨꯝꯕꯥꯜꯂꯣꯟꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯤꯅꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ 1995ꯀꯤ ꯃꯇꯨꯡꯗ ꯄꯣꯛꯄ ꯑꯉꯥꯡꯈꯩ ꯑꯌꯨꯛ ꯄꯨꯡ 9 ꯃꯃꯥꯡꯗ ꯍꯧꯒꯠꯄ ꯑꯃꯇ ꯉꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯐꯣꯟꯅꯅꯤ ꯑꯅ ꯍꯥꯏꯕꯀꯣ ꯉꯟꯅꯕ ꯍꯧꯗꯣꯛꯑꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯌꯥꯔꯔꯣꯏ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯑꯗꯩ ꯁꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯧꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯑꯃꯠꯇ ꯄꯥꯊꯣꯛꯇꯦ ꯑꯗꯨꯅ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯍꯥꯟꯅ ꯄꯤꯊꯣꯛꯍꯧꯔꯒꯦ ꯏꯆꯦꯒꯤ ꯋꯥꯆꯞꯇ ꯒ꯭ꯔꯨꯞꯇ ꯑꯩꯗꯤ ꯀꯔꯤꯕ ꯌꯥꯝꯃꯦ ꯌꯥꯎꯗꯣꯏꯁꯦ ꯃꯅꯦꯝꯅ ꯑꯣꯠꯄꯩꯁꯨ ꯌꯥꯎꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯕꯩꯁꯨ ꯌꯥꯎꯅꯤ ꯃꯆꯥ ꯄꯣꯛꯇꯕꯩꯗꯁꯨ ꯌꯥꯎꯅꯤ ꯃꯥꯏꯁꯦ ꯌꯥꯝꯃꯦ ꯃꯥꯅ ꯌꯥꯎꯗꯣꯏ ꯒ꯭ꯔꯨꯞꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯅꯨꯄꯥꯅꯁꯨ ꯃꯅꯦꯝꯅꯁꯨ ꯃꯇꯦꯡ ꯇꯧꯔꯗꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯃꯇꯦꯡ ꯁꯨꯡꯄꯥꯡ ꯄꯥꯡꯗꯅ ꯁꯦꯕꯥ ꯄꯥꯝꯕ ꯑꯍꯜꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯏꯃꯨꯡꯅꯁꯨ ꯄꯨꯔꯦ ꯍꯥꯏꯕ ꯁꯤꯁꯨ ꯆꯨꯝꯃꯦ ꯍꯥꯏꯁꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯄ ꯂꯩꯔꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯂꯩ ꯍꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤꯁꯨ ꯅꯤꯉꯣꯜ 3 ꯂꯩ ꯉꯟꯅ ꯍꯧꯒꯠꯄ ꯇꯟꯃꯟꯗꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯗꯨꯅꯤ ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯔꯤꯁꯦ ꯃꯆꯥ ꯌꯨꯝ ꯄꯥꯜꯂꯗꯤ ꯇꯥꯛꯄꯤꯒꯗꯕꯅꯤ ꯐꯖꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯌꯥꯍꯧ ꯐꯅ ꯉꯜꯂꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯥꯒꯤꯗꯤ ꯌꯨꯝꯕꯥꯟꯂꯣꯟ ꯂꯩꯇ꯭ꯔꯣ ꯅꯨꯄꯤꯒꯤ ꯌꯨꯝꯕꯥꯟꯂꯣꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦꯌꯦꯀꯣ ꯑꯗꯩ ꯃꯊꯪ
ꯃꯥꯅꯤ ꯃꯌꯥꯝꯒꯤ ꯍꯣꯏ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯩ ꯑꯃꯅ ꯃꯧꯅ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯛꯇꯗ ꯊꯣꯛꯂꯤ ꯑꯩꯒꯤ ꯍꯦꯛ ꯏꯇꯩꯃꯁꯦ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯂꯥꯏ ꯅꯨꯡꯁꯤꯠꯁꯨ ꯂꯩꯕ ꯍꯩꯅꯤꯡꯕ ꯅꯨꯃꯤꯠꯇꯅ ꯄꯨꯡ 8ꯇꯒ ꯆꯥꯛ ꯂꯣꯏꯔꯝꯃꯤ ꯍꯩꯅꯤꯡꯗꯕ ꯅꯨꯃꯤꯠꯇꯅ ꯄꯨꯡ 12 ꯕꯥꯔꯣꯐꯥꯎ ꯇꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯀꯣ ꯃꯊꯪꯗꯅ ꯑꯁ ꯀꯔꯤ ꯅꯨꯄꯤꯅꯣ ꯑꯗꯨꯕꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯋꯥꯔꯤ ꯐꯥꯎ ꯇꯥꯕ ꯂꯣꯏꯗ꯭ꯔꯤ ꯀꯃꯦꯟ ꯄꯤꯅꯤꯡꯕꯅ ꯂꯣꯏꯗꯅ ꯄꯤꯔꯛꯏꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯁꯨ ꯏꯃꯧ ꯐꯪꯉꯛꯇꯣꯏꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯧꯒ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯑꯗꯩꯗꯤ ꯏꯆꯦ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯃꯧꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯒ ꯈꯟꯅꯗꯅꯕ ꯍꯥꯏꯗꯅ ꯅꯤꯉꯣꯜ ꯑꯩꯈꯣꯏꯁꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯁꯨ ꯋꯥ ꯉꯥꯡꯍꯟꯗ꯭ꯔꯦ ꯍꯥꯏ ꯑꯗꯩꯗꯤ ꯀꯨꯝꯚꯀꯔꯅ ꯐꯥꯎ ꯊꯥ 6 ꯇꯨꯝꯃꯒ ꯊꯥ 6ꯇꯤ ꯍꯧꯒꯠꯂꯤ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯅꯦꯅꯦ ꯉꯥꯏꯕ ꯋꯥꯔꯦꯀꯣ ꯃꯧ ꯌꯥꯍꯧ ꯊꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯗꯁꯨ 3 ꯂꯩ ꯑꯁ ꯀꯩ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯁꯦꯡꯕ ꯋꯥꯔꯤꯗꯁꯨ ꯂꯩꯕꯖꯥꯠꯅꯤꯅꯦ ꯁꯨꯝꯕꯁꯤꯗꯤ ꯐꯤꯂꯝꯗ ꯈꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯁꯨꯛ ꯐꯕ ꯅꯨꯄꯥ ꯁꯨꯛ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯂꯩꯅꯤꯡꯗ꯭ꯔꯕꯀꯣ ꯑꯉꯥꯎꯕꯤꯁꯤꯡꯁꯤꯗꯤ ꯍꯥꯏꯀꯣ ꯑꯁꯤꯗꯤ ꯀꯃꯦꯟꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯁꯤꯗꯩꯗ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯃꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁ ꯀꯌꯥ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟꯁ ꯏꯕꯤꯔꯛꯂꯤꯕꯁꯤꯡꯕꯨꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯀꯃꯦꯟꯁ ꯅꯤꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯃꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯄꯥꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅꯗꯤ ꯂꯣꯏꯅꯃꯛ ꯄꯥꯕꯅꯤꯅ ꯀꯃꯦꯟꯁꯀꯤ ꯃꯒꯨꯟꯗꯤ ꯑꯗꯨꯃꯛ ꯇꯥꯗꯅ ꯂꯩ ꯍꯥꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯕꯥꯎꯟ ꯑꯣꯏꯕ ꯇꯥꯏꯝꯒꯤ ꯀॉन्स्टेंट ꯂꯥꯛꯄꯅ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯤ ꯀꯌꯥ ꯄꯥꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯑꯦꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯀꯃꯦꯟꯁ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯃꯥꯏꯖ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯗꯒꯤꯁꯨ ꯀꯃꯦꯟꯁ ꯅꯤꯔꯛꯄꯁꯤꯡꯁꯤ ꯃꯌꯥꯝꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯑꯁꯥ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯍꯥꯞꯄꯤꯔꯒ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ 77 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ